ꯌꯦꯡꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯑꯍꯥꯟꯕꯃꯛꯇꯗ ꯈꯨꯔꯨꯝꯖꯔꯤ ꯑꯩꯈꯣꯏꯒꯤ ꯃꯊꯪ ꯅꯥꯏꯅ ꯆꯠꯊꯔꯛꯄ People of Manipur ꯍꯥꯏꯔꯤꯕ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯃꯅꯤꯄꯨꯔꯗ ꯀꯅꯥ ꯀꯔꯤ ꯇꯧꯔꯤ ꯍꯥꯏꯅ ꯈꯪꯃꯤꯟꯅꯁꯤ ꯍꯥꯏꯅ ꯇꯧꯖꯔꯛꯄ ꯄ꯭ꯔꯣꯒ꯭ꯔꯥꯝꯅꯤ ꯉꯁꯤꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤꯗ ꯂꯦꯡꯁꯤꯟꯕꯤꯗꯨꯅ ꯑꯩꯈꯣꯏꯒꯤ ꯚꯔꯆꯨꯑꯦꯜ ꯁꯦꯠꯇ ꯂꯩꯔꯦ Ole Wangkheimayum Ole Wangkheimayumꯁꯦ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ listenersꯤꯡꯅ special request ama taurakpani drug addiction Manipurgi drug addiction aduga drug charuraba mi amana pharakpagi wari amatang khangatpiraui je haina aigi amna nuksijaraba listener ipwame amna hangakpadagi Facebook ta thagatpada akhoigi social media gi power se Facebook ta thagatpada aigi amna nuksijaraba tamo yambem labamna sumain tawdana akoigi realize Rehabilitation Centre gi leiri en hairaga akoi myam si masi sillaga ngasi gi numit sida Ole Wangkheimayum si lengsin biduna leire akoi mayamna drug chabagi problem drug chabasi kamaina chabano adagi masi phaba yai kamaina phabano aduga akoigi drug addiction Deaddiction and Retreat Centre Ole Wangkheimayum na hangbiraga dagi 2018 da hangkiba aduga 2019 da huziki aina mingoina panjarapata Mr. Yambem Laba social entrepreneur Ashoka fellow nasu chairman oina leibiriba huziki center sigi maramda kari tauri habedo khoi myam khangminasi masi hairaga mayamna akoigi yamna nuksijaraba ipwa lengsinbinuna leiribasi support oina love and like tawbiyu akoigi program si tana bagi tamakta adomna hujik tabada share tawbiyu akoi myam taminasi khangminasi akoigi yamna hujik Manipurgi society da problem oina leiriba masi akoina saugat minara kanda kamaina lokthok sige haibasi khangminasi hairaga hanba maktada olebu welcome tawzari khurumjari Khurumjari yangbigadoriba tabigadoriba mayambu amuka hanasu ikoknana khurumjari amadi nasigi fighting the voice Manipurgi kachin koya yongna haitare sigumba mayamsibu mi asangma mayamsigi wari thijanbiriba ichebusu yamna haraubaga loinana amuka hanna thagapa phongdoksari tasengna drug ki issue je Manipur not only Manipur nate Prithvi pumbada nasi yamna biggest issue amo ina leiri tasengna hairagadi drug chaba ma ihan hana haitare horokpada karma mongda hori ino aduga chara agana kamaina prevent tawni haibna chingba preventive measures singse khangdragadi aigi isa nusiba aigi ipuroiba aigi inau mitmangda haitare una sigadaba oiba haitare sigi matang sida tasengna yenguragadi yum khudimakna tasengna entertainment program gumba ama tawni haitaragadi jagoi isai lila tawni haitaragadi mi hekta yamna tille kaigumba matamda adu natabida drug ki oiba awareness gumba natraga drug charakpa mi amana drug kamai toroga tokani natragana chadriba angangdo kamai toroga drug se chadanabagi lambida pusinjige haibadudi kanamta khangnade yengnade unade aduna maram oirakanda mi kayamagi punsi haitare adum laikidabsu mayam yaure aduga thoaningdaba thodokta haitare drug ta laisuraga laikibsu mayam leiri nasi ehaki oinasu haitare sigumbagi manungsida matamama adum chanjagiba miyo ama oi ise aise dagi hujik olena hairibasi amna chumbani akoigi imung manungda akoi pumnamak yengbiriba pumnamak nasu amtang reflect tawminasi ai isamakna chawrakpada aigi yamna naknaba akoigi yamna naknaba da drug charakanda yamna fazana leiramba mise magi chaitharakpa haibetare madu uba adagi control warakpa adagi ai isamangna ukibada drug si charaba matungda AIDS nara akanda legidabasu yauki aduna akoi pumnamakta thengnaraba akoigi manakta leiraba problem ni haizage aduga ngasai olena hairibado koina drug ki maram sida wari sasi kamaina masigi problem se address tawnaba aduga awareness tawnaba
wari sasi ena haibadadi mi se thok tholakta baduga akoina entertainment gi dana mi se dum cham long tholakpa adu yamna chumbani adu isu akoigi finding the voice ki listener na HHS maina tawbira o haina takpasina di akoigi khangning ba ichine now ipwa me am su leiri haina aina madida thajaba thamjage masi haraga olena han badako sum chawrakpagi imung family background adagi adudagi haurakanda akhoi mathang wari si saminasi hoi ise aise isinau ahum poye aina yai mane itakta ichi amaga isanupi amaga laye aise sumaina drug addict ama oirakani habadudi ai kasu yamna khalludaba haitare matam amada adum uiye piingai matamda asi number 4 sabani asi guli sabani asi laido nang sana thakijani ama kai haini maga napnara legadi nang mahik chongjani sumba wahi wata mayama ahallamana ingonda hainabi adu hairaba matamda aina moise yam kina ju chatle matamduda aduga magi sumaina ethic oiriba mana number 4 sariba sumaina guli sariba sumaina ai sigumba nisha ama amu hana ai life ta punsigi tawroi ko habagi potumadi ai khalammeba matamduda tawbutabu nisha charakpa yabagi factor di mayam leigere ise yanan bada biological factor haitare akogi DNA gene blood relation sina maram oirakanda ipa ipu hatata nisha chaba am yaurogadi nisha charakpa yabagi possibility je according to science na dum chamagi manungda 70 to 80% jima oini na hairame next na amu environmental factor haitare aigi akoi baduda nisha yonba natraga nisha chaba am leitaragadi majuju nisha do charakpa yabagi possibility lei ahum subadana individual factor hairaga khangnaba haibati aise yamna timid oiba yamna coward oiba mi nung thengnabada mai nung sonba or mi thengnaba matamda mayoknaba matamda kai hani yamna ikaiba thiganba sumba oi taragasu drug charakpa yabagi possibility se lei hai aigi oina jo hai tare matamduda nisha chagrise kamai toro nisha charakpano hai taragadi aigi friend circle gi kuthangdagi charakpo oi haibati aigi kairo lekai duda nisha yonba natraga nisha chaba ama lektana ai nisha charakibadi oideba kaigino hai kanda matamduda matamgi matungina laik tame class 5 taina 6 pausidi ai kem toramde 7 dagidi ai hore drugs introduce tawba kamaina drugs introduce tawri ino har kanda mayamda inasu thamjaningisina tasengna school boarding na nisha pijai haibagi wafam kaisu leijade tawbutabu haibadi aigi lamje sorum lakaida aigi school lama leire school sida tamdoriba angang sing natraga iyamba singdo sorum lakaigi mi kakna tamni haiba kaisu leiteba mafam khudimaki mi mayama tamdoini mi mayama tambasigi manungda drug tubu introduce tawruraba miyoi ama yaurame matamdudasu aduga yaurena su khallaje huji oiba scenario sida school sida yaurpa matamda somdadi aise mayam sonba yamna ikaiba mi mayoknaba ngamdaba miyoi ama oirubanina madugi problem do drug introduce tawraga leiramaba miduda aina share tawdoineba bye natraga marup itaw ai sigi jaga sida changbase mayam sole natraga masi mise aina yamna laknaningasu ai laknaba ngamdre pamjaragasu khoidarasu na haidoineba aduga aigi maruptuna hairtoineba nang madugi problem do aiju thengnagarabni bhai madugi problem se mayoknanaba ngamnabai damata face tawba ngamnabai damata nang pe am payo sije aduga nang kitang chingjallo natraga nang kitang kapsalo hairappa matamduda ai hoena chakhiba haitare matamduda aduga huji leiba train sida jo madumak adum chalamgodra na khale kaigino hai kanda aigi nungai taba pendaba natraga mi thengnaba bu ngamni khangadi adugumba struggle mayam do tawra lakhiba miyoi ama hana oirurabanina introduce tawriba nupa dumadi school da tamiba mi dumadi mana madugi problem da laina face tawgimni hamna ingonda adum thambirapaduda ngamdauju manba haitare mana ngambanina aisu ngamdoini ko madumadi ai tawsallage na tawsallura kanda keep using addict oirakhiba haitare ise sengna hai kanda masumaina addict oiraba matamdadi ingonda hakchangda awaba mayama thengnarakpa haibadi nongmagi chahodragadi leiba ngamdaba ingonda haibadi naptin taba khong hamdaba yaleng saru chikpa sumba mayama thengnabase kai haini ingonda thengnabase kibagi damakta haitare ima ki phanek mapa naibajima natraga mayek naibajima aina huralaga ai nisado chaba chatlagadi ai horen soidana yum hanjanma matamda phugani chaigani ngangani je ai
khangdaba midi natte maramdi ai polokpa matamda normal oina polai tawbatabu ai addiction ki problem lairakpana maram oirakanda madu punamakto naithairamaga ai hanjana huralaga phattaba thapusi sum tawraga lakhiba haitare hanjana tawra lakpana maram oiraga last tadi ke haini aigi punsije karimta sinja langjaba ngamgide maramdi drug tu nanata khudum changiba haitare ise aduga tasengna drug hairaga mayamna yam toinasu hangnari drug khudimakse loinabak phattabrana hangakpasu yawe tasengna hairagadi ise drug khudimakse loinabak phatte habadi langani karimba kanda pharmaceutical drug haitare ko sumba maming thabasu adum thengnai pharmacy khak thadaba tombi drug house tombi drug store kain thengnaba yawe maduda phangiba drug tuna anababu phanba ngamba antibiotic ni adugi matangda kasu thodokpa khangdaba haitare ai goina anababu phanba ngamba drug ni aduda yolido aduga khangi nasi aina mayamda khangan ningiba posina drug hair kanda loinaba phatte na count tobudi lali kaigumba akoigi miyoibagi punsi haitare miyoibagi life sibu honganba ngamba consume tawrakanda akoigi wakhal pukningje honganba ngamba drug haitare sigi drug sina akoigi narcotic drugs and psychotropic drug hairaga khangnaba drug sigi matangda oiba haitare isena sin nanaungna thamjadoisina aduga masigi drug se season narurkanda miyoibasibu kyamuki matik yamna mang ta'ange natraga masi season naruragana kamain tawraga season adaba ama mathau tai amasung masi kamaina prevent tawgani habigi matangdu oiba haitare aigi matamduda drug charuraga prevent tongnanabagi maramsu yumgi mina kasu thodokpa khangide khangdabduna maram oirakanda yam thengnasu faraba matungsidadi nasi sumaina thijallurakanda akhang ahisingda hangurakanda nisha charakpa yabagi factor amasung charuraga toknanabagi lambi mayama khangakpa amasu oiba haitare ise yamna aingwanda olena wari si lipiba kanta aingwanda tu chungba ma phawrisi ngasai olena hairisi class 7 dagi haugibaneba class 7 hairisi yamna young oiba koigi yamna angang oiriba matamni haina aina laujai aduga yengbiriba mayamnasu akoina class 7 gi angang amana drug charakani haibasi kitang ngakna thokla ambasu yaurangani aduna takpadi akoina yamna young phase tudagi akoigi intervention check tawba dagi akoi counseling haibatare ko sigumbasi adum darkar tabagi mamingsi ujai ado ngasaigi class 7 dagi charakpase masi chara aba matungda imung manunggi member na dikaram kanda khangakpa oiki ole si chara e habase hoi yam nungaiba yamnasu maruoiba wahang amanena lojai ise huski question do tasengna ihana hanbada nisha charakpa habisi ise ima ai number 4 charuke natraga ima ai yu pektuma chinguge lupa cham piu lupa yankhai piu dudi haibe yaba nate ise nisha charakpa matamda aina nisha charakpado haura kanda oida pada kadar madarse aduki matik mayam tawe yumgi mida haibadi school gi karigumba function ama tawdawri paisa kitang pibiyo natraga school gi karigumba kai haini picnic gumba cha tawlai natraga imanabagi birthday gumba lei sumba mayam se kadar se sum tawraga aise paisa macha lauthoga nisha chana nabagi lambi se dum chathagi aduga last tadi lona charaga phongna phaiba na sigi nisha ji lona chaba sungya yaba nati ise sengna hai kanda tawbatabu yumgi mina ihana na khangakpase kamaina khangake hai kanda aigi lamchat sajat hai tare lamchat sajat ki oiba ahongba ama leirakpa hai tare sengna hai kanda tumba chaba chang hairakre yum hanjanba thengna hanjalae tumba hawatlasu thengna hawalakpa adudagi aigi friend circle se atokpa mina hek yengbada maring marangba hai tare phije chakchada oirasu adugumba se sum tinarakpagi mawong ama torokpase urakpa aduga toina paisa tanbagi habit sima yumda torokpadagi ai nisha chare habsima yumgi mina identify tawba ngamgi hai tare ise class kya mukta oi singbu ai ise chawrakna class 8 7 gi exam loiramdai saida 8 yoramdai saida khangi ise yam kuina kasu leiraga khangbadi oide sidi yam laina khange ise maramdi losallaga yadaba pot ama oirakpanina haibadi paisa leitragadi nisha chaba yaro oidoine
ꯅꯤꯁꯥꯗꯣ ꯆꯥꯅꯅꯕ ꯍꯣꯠꯅꯔꯛꯄ ꯃꯇꯝꯗ ꯌꯨꯝꯗꯒꯤ ꯄꯣꯠ ꯌꯣꯟꯊꯣꯔꯛꯇꯣꯏꯅꯤ ꯍꯨꯔꯥꯜꯂꯒ ꯑꯗꯨꯗꯒꯤ ꯑꯃꯨꯛ ꯑꯩꯒꯤ ꯃꯔꯤ ꯃꯇꯥ ꯚꯥꯔꯤ ꯁꯝꯕꯟꯗꯒꯤ ꯑꯃꯨꯛ ꯄꯩꯁꯥ ꯈꯥꯏꯕ ꯈꯣꯝꯕ ꯆꯠꯂꯛꯀꯗꯕ ꯑꯃ ꯑꯣꯏꯔꯛꯄ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯌꯥꯝ ꯀꯨꯏꯅꯗꯤ ꯏꯆꯦ ꯀꯩꯁꯨ ꯀꯩꯅꯣ ꯇꯧꯔꯛꯇꯦ ꯌꯥꯝ ꯂꯥꯏꯅ ꯑꯗꯨꯝ ꯈꯪꯉꯛꯑꯦ ꯗꯒꯤ ꯑꯍꯥꯟꯕ ꯆꯥꯈꯤꯕꯁꯦ ꯉꯁꯥꯏꯒꯤ ꯑꯩꯉꯣꯟꯗ ꯀꯟꯐ꯭ꯌꯨꯖꯟ ꯃꯇꯦꯛ ꯑꯃ ꯂꯩꯔꯦ ꯑꯩꯒꯤ ꯄꯦꯛ ꯑꯃ ꯍꯣꯏ ꯄꯤꯕꯁꯦ ꯌꯨ ꯊꯛꯄꯗ ꯍꯧꯈꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯑꯗꯨꯝ ꯍꯤꯔꯣꯏꯟ ꯅꯝꯕꯔ 4 ꯁꯤꯗ ꯍꯧꯈꯤꯕ꯭ꯔꯥ ꯑꯗꯨꯒꯤ ꯃꯇꯥꯡꯗꯣ ꯈꯤꯇꯪ ꯀ꯭ꯂꯦꯔꯤꯐꯥꯏ ꯇꯧꯕꯤ ꯍꯣꯏ ꯍꯣꯏ ꯏꯆꯦ ꯏꯍꯥꯟ ꯍꯥꯟꯕꯗ ꯑꯩꯁꯦ ꯅꯤꯁꯥ ꯁꯤꯖꯤꯟꯅꯔꯛꯄꯁꯦ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯌꯥꯝ ꯑꯄꯤꯛꯄ ꯅꯤꯀꯣꯇꯤꯟꯗꯒꯤ ꯍꯧꯔ ꯂꯥꯛꯑꯦ ꯍꯥꯏꯕꯗꯤ ꯔꯥꯖꯥꯗꯒꯤ ꯍꯧꯔꯛꯑꯦ ꯔꯥꯖꯥꯒꯤ ꯃꯊꯪꯗ ꯆꯨꯔꯨꯞ ꯂꯥꯛꯑꯦ ꯆꯨꯔꯨꯞꯀꯤ ꯃꯊꯪꯗ ꯀ꯭ꯋꯥ ꯂꯥꯛꯑꯦ ꯑꯗꯨꯒ ꯇꯁꯦꯡꯅ ꯑꯩꯈꯣꯏꯒꯤ ꯃꯨꯠꯁꯤꯕꯨ ꯑꯜꯇꯔ ꯇꯧꯕ ꯌꯥꯕ ꯁꯕꯁꯇꯦꯟꯁ ꯍꯥꯏꯔꯒꯗꯤ ꯑꯩ ꯍꯦꯔꯣꯏꯟꯁꯦ ꯍꯥꯟꯅ ꯂꯥꯝꯃꯛꯇꯦ ꯒꯨꯂꯤ ꯍꯥꯟꯅ ꯂꯥꯝꯃꯛꯇꯦ ꯑꯩ ꯑꯜꯀꯣꯍꯣꯜꯁꯦ ꯍꯥꯟꯅ ꯌꯨꯁ ꯇꯧꯔꯛꯄ ꯍꯧꯔꯛꯄ ꯍꯥꯏꯇꯥꯔꯦ ꯏꯆꯦ ꯑꯜꯀꯣꯍꯣꯜꯁꯤꯅ ꯏꯍꯥꯟ ꯍꯥꯟꯅ ꯑꯩ ꯁꯤꯖꯤꯟꯅꯔꯛꯄ ꯌꯨꯁꯤꯅ ꯑꯣꯀꯦ ꯌꯨꯁꯤ ꯁꯤꯖꯤꯟꯅꯔꯀꯥꯟꯗ ꯑꯇꯩ ꯑꯇꯩꯁꯦ ꯑꯗꯨꯝ ꯌꯥꯎꯔꯛꯈꯤꯕꯅꯦꯕ ꯍꯣꯏ ꯍꯣꯏ ꯏꯆꯦ ꯑꯗꯒꯤ ꯀ꯭ꯂꯥꯁ 7ꯗ ꯍꯧꯔꯛꯑꯦ ꯑꯗꯒꯤ ꯀ꯭ꯂꯥꯁ 7ꯗ ꯍꯧꯔꯕ ꯃꯇꯨꯡꯗ ꯃꯁꯤ ꯉꯁꯥꯏꯒꯤ ꯐ꯭ꯔꯦꯟ ꯁꯔꯀꯜ ꯁꯤꯡꯁꯦ ꯁꯤ ꯑꯍꯟ ꯍꯣꯏ ꯑꯣꯏꯗꯣꯏꯔꯥ ꯅꯠꯇ꯭ꯔꯒ ꯅꯣꯏꯒꯤ ꯀ꯭ꯂꯥꯁ 7ꯗ ꯇꯝꯃꯤꯟꯅꯔꯛꯄ ꯑꯗꯨ ꯈꯛꯇꯪ ꯑꯣꯏꯗꯣꯏꯔꯥ ꯀꯃꯥꯏꯅ ꯑꯇꯣꯞꯄ ꯏꯆꯦ ꯑꯩꯉꯣꯟꯗꯒꯤ ꯍꯥꯟꯕ ꯀ꯭ꯂꯥꯁꯇꯨꯒꯤ ꯃꯤꯁꯤꯡꯗꯨꯒꯗꯤ ꯍꯣꯏ ꯑꯩ ꯄꯥꯛꯅ ꯑꯣꯟꯁꯤꯟꯅꯗꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯗꯅꯗꯤ ꯇꯧꯔꯛꯇꯦ ꯑꯩꯒ ꯍꯦꯛ ꯅꯛꯅꯅ ꯐꯝꯃꯤꯟꯅꯔꯤꯕ ꯃꯤꯑꯣꯏꯗꯣ ꯗ꯭ꯔꯛ ꯆꯥꯕ ꯃꯤ ꯑꯣꯏꯔꯝꯕ ꯍꯥꯏꯇꯥꯔꯦ ꯃꯥꯅ ꯑꯗꯨꯝ ꯃꯁꯤꯒꯤ ꯄꯣꯠꯁꯤꯃ ꯅꯪ ꯌꯦꯡꯉꯣ ꯑꯗꯨꯒ ꯅꯪꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯅꯪꯉꯣꯟꯗ ꯊꯦꯡꯅꯔꯤꯕ ꯁꯃꯁ꯭ꯌꯥꯗꯣ ꯂꯥꯏꯅ ꯊꯦꯡꯅꯕ ꯉꯝꯒꯅꯤꯅ ꯍꯥꯏꯔꯛꯈꯤꯕ ꯍꯥꯏꯇꯥꯔꯦ ꯑꯇꯣꯞꯄ ꯑꯩꯉꯣꯟꯗꯒꯤ ꯍꯦꯟꯕ ꯀ꯭ꯂꯥꯁꯀꯤ ꯃꯤꯅꯗꯤ ꯊꯣꯏꯗꯣꯛꯅ ꯍꯥꯏꯔꯛꯇꯦ ꯑꯩꯒꯤ ꯀ꯭ꯂꯥꯁ 7ꯗ ꯄꯨꯟꯃꯤꯟꯅꯔꯤꯕ ꯑꯩꯒꯤ ꯏꯃꯥꯟꯅꯕꯁꯤꯡꯗꯨꯒꯤ ꯃꯔꯛꯇ ꯃꯤꯑꯣꯏ ꯑꯃ ꯌꯥꯎꯔꯝꯃꯤ ꯏꯆꯦ ꯃꯥꯅ ꯑꯩꯉꯣꯟꯗ ꯗ꯭ꯔꯛꯁꯦ ꯏꯟꯇ꯭ꯔꯗ꯭ꯌꯨꯁ ꯇꯧꯅꯅꯕꯒꯤ ꯂꯝꯕꯤꯁꯤꯃ ꯁꯦꯝꯕꯤꯈꯤ ꯑꯗꯒꯤ ꯃꯈꯥ ꯇꯥꯔꯛꯄꯗ ꯀ꯭ꯂꯥꯁ 8ꯀꯤ ꯍꯧꯔꯛꯄꯁꯤꯗ ꯏꯃꯨꯡ ꯃꯅꯨꯡꯅ ꯈꯪꯕ ꯍꯧꯔꯦ ꯃꯗꯨꯒꯤ ꯃꯈꯥꯗ ꯍꯥꯏꯕꯤꯌꯨ ꯑꯩꯅ ꯇꯥꯖꯕꯗ ꯍꯣꯏ ꯑꯣꯂꯦ ꯐꯦꯃꯤꯂꯤꯅ ꯀꯣ ꯗ꯭ꯔꯛ ꯗꯤ ꯑꯦꯗꯤꯛꯁꯟ ꯇꯧꯅꯕ ꯃꯐꯝ ꯃꯐꯝꯗꯁꯨ ꯊꯥꯕꯒꯤ ꯄꯥꯎ ꯇꯥꯖꯔꯦ ꯑꯗꯣ ꯍꯣꯏ ꯀ꯭ꯂꯥꯁ 8ꯀꯤ ꯃꯇꯨꯡꯗ ꯀꯔꯤ ꯀꯔꯤ ꯑꯃꯨꯛ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯃꯈꯥ ꯇꯥꯕꯤꯌꯨ ꯏꯆꯦ ꯀ꯭ꯂꯥꯁ 7ꯗꯨꯗꯒꯤ ꯑꯩ ꯆꯥꯕ ꯍꯧꯔꯛꯑꯒ 8 ꯀꯥꯔꯝꯗꯥꯏ ꯁ꯭ꯋꯥꯏꯗꯗꯤ ꯌꯥꯝ ꯆꯥꯎꯔꯕ ꯀꯩ ꯍꯥꯏꯅꯤ ꯌꯥꯝ ꯁꯥꯊꯤꯈ꯭ꯔꯕ ꯀ꯭ꯔꯥꯏꯝ ꯆꯠꯊꯕ ꯍꯧꯔꯛꯑꯦ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯊꯣꯛꯑꯦ ꯑꯩꯒꯤ ꯏꯁꯥꯗ ꯍꯥꯏꯇꯥꯔꯦ ꯃꯔꯝꯗꯤ ꯗ꯭ꯔꯛꯇꯣ ꯅꯣꯡꯃꯒꯤ ꯆꯥꯍꯧꯗꯕ ꯃꯇꯝꯗ ꯍꯥꯏꯇꯥꯔꯦ ꯑꯩꯒꯤ ꯇꯧꯒꯗꯕ ꯊꯕꯛ ꯊꯧꯔꯝ ꯄꯨꯝꯅꯃꯛ ꯑꯩ ꯗ꯭ꯔꯛꯇꯣ ꯌꯥꯎꯗ꯭ꯔꯒꯗꯤ ꯇꯧꯕ ꯉꯝꯈꯤꯗꯦ ꯁ꯭ꯀꯨꯜ ꯆꯠꯄ ꯑꯣꯏꯔꯒꯁꯨ ꯇꯨꯏꯁꯟ ꯆꯠꯄ ꯑꯣꯏꯔꯒꯁꯨ ꯗ꯭ꯔꯛꯇꯣ ꯌꯥꯎꯗ꯭ꯔꯒꯗꯤ ꯑꯩꯒꯤ ꯄꯨꯟꯁꯤꯁꯤ ꯁꯤꯡꯖ ꯂꯥꯡꯖꯕ ꯉꯝꯖꯈꯤꯗꯕ ꯍꯥꯏꯇꯥꯔꯦ ꯏꯆꯦ ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯅꯣꯡꯃꯒꯤ ꯃꯅꯨꯡꯗ ꯗ꯭ꯔꯛꯁꯤꯗꯤ ꯁꯦꯡꯅ ꯍꯥꯏꯔꯀꯥꯟꯗ ꯑꯌꯨꯛ ꯅꯨꯡꯊꯤꯟ ꯅꯨꯡꯗꯥꯡ ꯆꯥꯔꯛꯇꯣꯏꯅꯤ ꯆꯥꯔꯛꯇꯧꯔꯤꯕꯒꯤ ꯄꯩꯁꯥꯁꯦ ꯂꯩꯇꯕꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯀꯩ ꯍꯥꯏꯅꯤ ꯍꯨꯔꯥꯟꯕ ꯁꯨꯝꯕ ꯌꯥꯝ ꯐꯖꯗꯕ ꯃꯑꯣꯡ ꯃꯔꯤꯟ ꯇꯥꯗꯕ ꯍꯧꯖꯤꯛꯄꯨꯗꯤ ꯍꯥꯏꯕꯗꯕꯨꯗꯤ ꯌꯥꯝ ꯂꯥꯏꯅ ꯍꯥꯏꯔꯕ ꯃꯇꯝꯗꯨꯗꯗꯤ ꯌꯥꯝ ꯁꯥꯊꯤꯈ꯭ꯔꯕ ꯀꯩ ꯍꯥꯏꯅꯤ ꯀ꯭ꯔꯥꯏꯝꯁꯦ ꯑꯗꯨꯝ ꯆꯠꯊꯔꯛꯑꯀꯥꯟꯗ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯁꯨ ꯊꯦꯡꯅꯔꯤꯕ ꯍꯥꯏꯇꯥꯔꯦ ꯁꯣꯁꯤꯌꯦꯜ ꯅꯦꯠꯋꯥꯔꯀꯤꯡ ꯅꯤꯁꯥ ꯆꯥꯕ ꯑꯃ ꯐꯥꯕ ꯃꯇꯝꯗ ꯀꯃꯥꯏꯅ ꯋꯥꯔꯛꯏ ꯋꯥꯇꯦꯝꯃꯤ ꯍꯥꯏꯕꯁꯦ ꯂꯣꯏ ꯎꯅꯔꯕ ꯃꯇꯝꯅꯤ ꯑꯩꯒꯤ ꯑꯣꯏꯅꯁꯨ ꯍꯥꯏꯇꯥꯔꯦ ꯅꯤꯁꯥ ꯂꯧꯕ ꯆꯠꯄꯗ ꯐꯥꯕ ꯃꯌꯥꯝ ꯌꯥꯎꯋꯦ ꯒ꯭ꯌꯥꯟ ꯇꯥꯕ ꯏꯆꯤꯟ ꯏꯅꯥꯎꯅ ꯐꯥꯕ ꯃꯇꯝꯗꯗꯤ ꯃꯥꯁꯦ ꯂꯥꯏꯌꯦꯡꯅꯕ ꯇꯧꯕꯤꯌꯣꯅ ꯌꯨꯝꯒꯤ ꯃꯤꯗ ꯍꯥꯏꯔꯛꯄꯁꯨ ꯌꯥꯎꯋꯦ ꯑꯗꯨꯒ ꯒ꯭ꯌꯥꯟ ꯇꯥꯗꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯅ ꯐꯥꯔꯒ ꯑꯩꯕꯨ ꯂꯨ ꯀꯣꯛꯄꯤꯕ ꯈꯕꯔ ꯀꯥꯒꯖꯇ ꯍꯥꯞꯄꯤꯈꯤꯕ ꯉꯛꯇ ꯀꯩ ꯍꯥꯏꯅꯤ ꯀꯧꯇꯥꯒ ꯌꯥꯜꯂꯒ ꯂꯩꯀꯥꯏꯗ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯅꯤꯁꯥ ꯆꯥꯖꯔꯔꯣꯏꯅ ꯂꯥꯎꯍꯟꯈꯤꯕ ꯁꯤꯒꯨꯝꯕ ꯌꯥꯝ ꯁꯥꯊꯤꯕ ꯃꯑꯣꯡ ꯃꯔꯤꯟ ꯇꯥꯗꯕ ꯃꯌꯥꯝ ꯑꯃ ꯇꯧꯈꯤ ꯏꯆꯦ ꯄ꯭ꯔꯣꯕ꯭ꯂꯦꯝꯗꯤ ꯑꯆꯧꯕ ꯊꯣꯛꯑꯦ ꯑꯗꯨꯒꯤ ꯃꯇꯨꯡ ꯍꯥꯏꯇꯥꯔꯦ ꯄ꯭ꯔꯣꯕ꯭ꯂꯦꯝꯗꯣ ꯊꯣꯛꯑꯕ ꯃꯇꯨꯡꯗ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏ ꯀꯥꯟꯗ ꯅꯣꯡꯃ ꯑꯩꯁꯦ ꯅꯤꯁꯥ ꯂꯧꯕ ꯆꯠꯄꯅꯦ ꯅꯤꯁꯥ ꯂꯧꯕ ꯆꯠꯄ ꯃꯇꯝꯁꯤꯗ ꯃꯇꯝꯗꯨꯒꯤ ꯍꯥꯏꯇꯥꯔꯦ ꯐꯥꯏꯌꯦ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯃꯅ ꯐꯥꯔꯀꯥꯟꯗ ꯑꯩꯁꯦ ꯃꯣꯏꯒꯤ ꯃꯐꯝꯗꯨꯗ ꯊꯝꯃꯦ ꯗꯤꯇꯦꯟ ꯇꯧꯔ ꯊꯝꯃ ꯃꯇꯨꯡꯗ ꯀꯩ ꯍꯥꯏꯅꯤ ꯍꯨꯏ ꯉꯥꯎꯔꯗꯤ ꯍꯨꯏꯕꯨ ꯊꯤꯕꯅ ꯑꯩꯒꯤ ꯏꯃꯥ ꯏꯄꯥꯒꯤ ꯃꯃꯤꯡ ꯃꯊꯥ ꯑꯦꯗ꯭ꯔꯦꯁ ꯌꯨꯝꯅꯥꯛ ꯂꯧꯔꯦ ꯑꯗꯨꯒ ꯀꯧꯕꯤꯔꯦ ꯌꯨꯝꯒꯤ ꯃꯤꯈꯩꯁꯦ ꯑꯗꯨꯒ ꯐꯨꯕ ꯆꯩꯕꯃꯛꯇꯤ ꯇꯧꯔꯛꯈꯤꯗ꯭ꯔꯦ ꯃꯇꯝꯗꯨꯗ ꯑꯗꯨꯒ ꯑꯉꯥꯡꯁꯦ ꯁꯨꯃꯥꯏꯅ ꯅꯤꯁꯥ ꯆꯥꯕꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯃꯥꯁꯦ Rehabilitation Centre ꯑꯃꯗ ꯊꯝꯅꯅꯕꯒꯤ ꯇꯧꯍꯧꯔꯁꯦ ꯍꯥꯏꯕꯗꯨꯃꯗꯤ ꯍꯥꯏꯕ ꯃꯥꯜꯂꯦ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯑꯩꯁꯦ Rehabilitation Centreꯗ ꯆꯠꯅꯅꯕꯒꯤ ꯄ꯭ꯔꯦꯁꯔꯁꯦ ꯌꯨꯝꯒꯤ ꯁꯥꯏꯠꯇꯒꯤ ꯑꯗꯨꯝ ꯄꯤꯁꯜꯂꯛꯄ ꯍꯥꯏꯇꯥꯔꯦ ꯇꯁꯦꯡꯅ ꯌꯨꯝꯗꯒꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯖꯒ ꯁꯪꯁꯥꯔꯁꯤꯗ ꯄ꯭ꯔꯤꯊꯤꯕꯤꯁꯤꯗ ꯑꯃꯠꯇ ꯂꯩꯇꯕꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯑꯩ ꯁꯦꯟꯇꯔꯗꯨ ꯆꯠꯇꯅꯕꯒꯤ ꯄꯥꯏꯔꯛꯀꯤ ꯂꯧꯁꯤꯡ ꯃꯌꯥꯝ ꯑꯃ ꯁꯤꯖꯤꯟꯅ ꯇꯥꯔꯒꯁꯨ ꯌꯨꯝꯒꯤ ꯃꯤꯅꯗꯤ ꯂꯥꯏꯌꯦꯡꯗꯕꯗꯤ ꯌꯥꯗꯦꯅ ꯈꯟꯕꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ
kay haini aina tawriba demand habi maramdi ai nisase tokjarage paisa kita piyo ai yumda home detoxification tawraga yengena hayaba yumgi minati thajadana paisa pawa sinai engonda sinaraba matamduda kay haini potse aina lausaluraga yumda sum sijanaba maduna yaraktre do khangabani na yumgi mina aise khongkhut pullaga rehabilitation center amada haitare matamduda lekai yamba am yawe maga tawraga aise rehabilitation center do introduce tawnanaba pusanbigi matamdo ise dagi haibadi hujik rehab center isana tawjage ka haibasi matang asidadi aina olegi wari se taba kanda ko angang oiringai da pesa se free oina sinabasi ma amang bagi macha koi ni jai aduga angang amana pesa se demand tawraga adum ngasai gi haibi gi bada word oina seasoner bada kadar haibetare ko kadar oina seasoner sasidi excuse to the amal handoine balarik laibani na khangde ko adu masida kadar oina seasoner base olegi dang natab mayam gi generic oina drug seasoner pa na seasoner ba kadar haibetare ko mayam diriba family member na aware oina ba aigi icha se aigi now sinas maina hanga ise sidi section ba matai haina khangbagi khangna nabagi damakta different kari tawbi kamaina hangbi ki habadu kitang haibiyo khoi mayam khamina naba haibati ise tasengna kadargi wafamjidi nisha chabaga ise lesi leiton waise yamna haiyeba ise chindasu khohi taibu chamane mi ama thengnaru taragasu magi phuri khawta yauriba paisa se ai kamai taro lawthoksige se akoidi lepna dum khandoine ba thengna na adudagidi amuk nisha charuraga halak taragasu akoina khalle aina su khangi matamamda huji su chariba mayamjina su dum khalamgani sidi adum chama chummaga leidoroba pot amani maramdi kaigino hai kanda nisha charuraga hanjal aba matamsida kari khange hai kanda horengina kamai toro chaba hangchitkina kamai toro chaba numidanggisina ai karamba khadrak toroga chajige chumba wakhalon mayamse adum khallaga layeba khalla leiringeda nonganbaga khangau janate ise upayam toro ai drug chadabdi yade nomagi bal leite nungju nungsa leite akoida afa apun kide yumgi mi kirakte maramdi drug tuna ai punamak ne tasengna aduga matamdudadi ai experience ti through tahode ai angang leite ai nupi thide nasi nupi angang thiba couple changaba mina yam toina thengnaba yam toina akoina uba mapada angang duna papa achapot amta leibi uba ga haibase angang dugi lupa manga magi phuri khaw dugi puthoga achapot ama leibi ga daba paisa duna somdadi syringe leiba kona roina syringe ta ngaka focus tawraga masa dugi ngamok legi daba mo to syringe leiba bu chatnari bane biche adudagidi amu somda cheng wana nabagi paisa kayani fiji da kiraga imana thamjariba paisa to phawba nisado chadabdi yadamna maram oirakanda imanabado asaida accident am tahore magi si paisa changni nongoda legiba paisa do piro kaina namtha kadar haitare sumbase adum tongadaba nate huju torongani ai yoinasu toraki ise adamaina habadi akoina di ngasagi charming habado ngasai word charming do important ninga lojai ko nisa chaba mi mana ngangthokpa lesi leithon yaura kanda pesa do lokthokadabagi goal du da tawra ineba aduna akoigi imung manung na denung siri ne na pidoineba hambadadi khangdri natra yam nung mamana badugi accident tawbada kano pangbagi ne kai hairaga maina lokthokpa dugumba dagi huran basu saipan bikire ko phane kumba lauraga yonba dagi yumgi pochai adagi even lekai gi adagi mathang admaina dum koirakadoineba hoi dagi hujiki yumgi si yadra yumda rehabilitation tawni haina thamaga madu yadaba matung dagi di kadai da chatle adugi makhata na wari tawbi yumda aise thammadi phibam yamna soksalak tare masi layeng thokpa ma changi layeng bache karam maina layeng doido natraga layeng bagi mong marin jina kaino haiba potidi aigi family gi member sing nasu khangde matamduda ke haini akoigi yumgi ima ipada guideline piriba miduna habiti chumani habigi wakolon amada aise rehabilitation center da aise pure
puraga aise emit tawraga matamdagi laiba haure ise laiba hauraba matungsida aise rehab manungda wakal jat yam khalle karamba wakalon khalli hai kanda akoi madu siraga de aise lokthokpa lakani ko aigi iche do gotona ama thuoga problem ama thuoga de aise lokthokpa lakani ko haibagi siumbagi wakalon jina bokta yome be ise maramdi kaigi no hai kanda yumdagi hena nungai ba jaga sangsar sida leite ne ise ina haijabado adugi mathangda amu yumdadi aigi aningba pamba tawba yai adugo rehabilitation center dudi amu aigi aningba pamba ga su tawba yarojuneba maramdi routine amada follow taw harak toini chakchare chakchabagi matam ama tumme siboki matam sida tumba hogat pasu siboki matam sida hogatlo haidoine adugi matam dudi engonda yamna hainadaba ahamba lairakpa matam dudi center gi magi niyom niti do khangdabana maram oirakanda tareni natragani pani bukti edum leibangam gi bai tare madudagi nisagi awaba natraga engonda naptin taba withdrawal symptom do he kokpadagidi aise pungphada phadau man mana maram oirakanda lainingdre ise aigi aningba apam da chatninggi bai tare chatningmana maram oirakanda course dumadi susu sugidre rehabilitation center mayam sida leirakpasida adum chenthore aise matamduda chenthora aga aise phaba hai tare ise pharisina karai jaga dei phabano hai kanda wall do chongthoraga chelakpa matamda aise drain da tai ningjangi hoji phawwa drain da tabadagi hakchang je imot motpana maram oirakanda mafam makti panjararoige ukhong amada aise lotle ise lotpasida angangi tuition tamnarakpa matam chap chanabana somdadi tanari ini somdana tuition loibagi matamduga manana tholakpa amu oibanina asaida mi ama huranba ama tahorena hai lot laurena puki mapanda khongnanggi mapadu lot laurena phare phabadagi aise rehabilitation center du amuk changi masidi kari upai sijannagadagi ana aise mayam khalla kansida nara asu yegla asu doctor leibanina doctor ne hata yengido last di ko ama thole karamba ko no hai kanda ai mit udre hairani mit so e hairani class yawo matam da su aise misin noiraga pi ta sannaraga ko yam ngaure harga res ata tawba sumai sum hanjana jana yam toini toina hai tare repeatedly again and again sum toksalakona maram oirakanda aise service provider sing na hai tare rehabilitation center dugi yumgi mida phone tawraga angang se sumain tawraga oleje sumain tawraga mamise nare mamise nabana maram oiraga sigi jaga sidadi ke haini doctor ju mit ki leitabana maram oirakanda family member am tang lakpiro aduga maje check up tawraga amuk thinbiro on hai ba hai tare adudagi yumgi mise lauba lakpatagidi get hek thola yumda pabung chak lame chak chage yumda charoga amuk thinbiro na kadar tawre yum hek yobadagidi chatre dum ise ai moi center du di pangphu da phui ni sa pangpi da pijai ai thamda thamo yum mai thani thangna thinni tawriba dapsi wa hai tare blackman je ise ko sina maram oirakanda yumgi mina nusibada banalan ba hai tare sengna hai kanda yumgi ahalaman singna matamduda haibadi aigi wahi wata mayam duda thajaraga chatpa nusibaduna thamoi manungda thambiraga chimbang thongda kangthok pidragadi phaba kangthora abanina ai chatpa ngamaroi ima amuana nacha tawjararoi nain thau paibungo ima lemen sidabi ima nacha amuana nisa sajaroina adumaina toksanaraga dum leigere yumsida aduna phabra hairagadi kesu patti humni subunu mita dum siere am posa chatpa adudi ngasai course ama haibase rehab center da lay course ama haisi matam se kamaina adugi matang da kitang haibiu da khomdrengai da mayam gi listeners sing yengbi bagi amna thagachari aduga olegi warisi tana adomgi on immediate circle da drug chabagi khangba experience share tawbirau akhoi mayam khongna wari saminarakanda masigi awareness porakanda koina lotchandana koi myam saminaraga masi aware oirakanda hena phaba society ama samkatminasi haijege tana yengbi ba mayam soidana ole ki damakta question lairaga su hangbira u koina kari topic ta hujuk ngangi basida kari hangadake haiba adu lairaga su haibira u adaga ole ki damakta love and like share tawbiyu yamna koigi society sida khumdana thamaba lotsallaga thamba nuksibana nuksiyena dekhan bang sagi olena hairi bana lalaba nuksiba akoina lotsallaga thamakanda akoi huzik phongna sanasi akoi tanan minnasi aduga phanana pakhan minnasi aduna akoi myam phongna
adom ki wari adom ki experience adom ki immediate family da lai bade su sabira u akoi miyam lotsalaga thambagi matam adu loire hujik ole na yamna aina yamna chokthokcha ba haiba tare ko pasina la akanda cheche ismaina ai experience haige haibata mangonda magi empowered oraga koi da share to base si yamna koi gi like phabani akoi na encourage tomina si haijage makata bi ole ꯍꯣꯏ ꯏꯆꯦꯒꯤ ꯉꯁꯥꯏꯒꯤ ꯀꯣꯔꯁꯀꯤ ꯃꯇꯥꯡꯗꯣ ꯃꯇꯝꯗꯨꯒꯤ ꯀꯣꯔꯁꯁꯦ ꯏꯆꯦ ꯀꯌꯥ ꯑꯣꯏꯕꯅꯣ ꯍꯥꯏꯕꯁꯦ ꯑꯩ ꯅꯤꯡꯁꯤꯡꯕ ꯉꯝꯗ꯭ꯔꯦ ꯆꯥꯎꯔꯥꯛꯅ ꯑꯩꯒꯤ ꯑꯣꯏꯅ ꯃꯇꯝꯗꯨꯗ 3 monthsꯀꯤ ꯀꯣꯔꯁ ꯑꯣꯏꯔꯝꯗꯧ ꯃꯥꯜꯂꯦ ꯑꯗꯣ ꯀꯣꯔꯁꯇꯨꯗꯤ ꯑꯩ ꯃꯄꯨꯡ ꯐꯥꯈꯤꯗ꯭ꯔꯦ ꯁꯦꯡꯅ ꯍꯥꯏꯀꯥꯟꯗ ꯏꯆꯦ 3 months ꯀꯣꯔꯁꯇꯤ ꯑꯣꯏꯔꯝꯗꯧꯕ ꯃꯥꯜꯂꯦ ꯅꯠꯇ꯭ꯔꯒ ꯀꯌꯥ ꯑꯣꯏꯕꯅꯣ ꯆꯥꯎꯔꯥꯛꯅ ꯀꯥꯎꯔꯦ ꯏꯆꯦ ꯀꯨꯏꯔꯕꯅꯤꯅꯀꯣ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯑꯣꯂꯦꯅ ꯍꯧꯖꯤꯛ ꯑꯃꯨꯛ drug de-addiction retreat centre se tawreko aduga masida drug chaba mi ama la akanda magi leigadaba matamse estimation haiba tare madu ꯍꯣꯏ ꯍꯣꯏ ꯄ꯭ꯔꯥꯏꯚꯦꯠ ꯔꯤꯍꯦꯕꯤꯂꯤꯇꯦꯁꯟ ꯁꯦꯟꯇꯔ ꯈꯨꯗꯤꯡꯃꯛꯀꯤ ꯑꯣꯏꯅ ꯍꯥꯏꯇꯥꯔꯦ ꯏꯆꯦ ꯀꯣꯔꯁꯁꯦ ꯃꯥꯟꯅꯕꯁꯨ ꯌꯥꯎꯋꯦ ꯃꯥꯟꯅꯗꯕꯁꯨ ꯌꯥꯎꯋꯦ ꯁꯦꯡꯅ ꯍꯥꯏꯀꯥꯟꯗ ꯃꯣꯏ ꯑꯇꯩꯒꯤ ꯉꯥꯛꯇ ꯇꯧꯊꯣꯛꯈ꯭ꯔꯒ ꯍꯥꯏꯇꯥꯔꯦ ꯑꯩꯒꯤ ꯑꯣꯏꯅ ꯑꯩꯒꯤ ꯀꯣꯔꯁꯁꯦ 3 months ꯀꯣꯔꯁ ꯑꯣꯏ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ 3 months ꯀꯣꯔꯁꯁꯤꯗ ꯑꯃꯨꯛ ꯀꯩ ꯍꯥꯏꯅꯤ ꯋꯥꯈꯜꯁꯦ ꯍꯣꯡꯗꯕ ꯍꯥꯏꯕꯗꯤ ꯌꯨꯝꯒꯤ ꯃꯤꯒ ꯎꯅꯕ ꯃꯇꯝꯁꯤꯗ ꯀꯩ ꯍꯥꯏꯅꯤ ꯁꯣꯝꯗꯗꯤ ꯌꯨꯝꯒꯤ ꯃꯤꯒ ꯎꯅꯕꯒꯤ ꯃꯇꯝꯁꯦ ꯑꯀꯛꯅꯕ ꯃꯇꯝ ꯑꯃ ꯂꯦꯞꯆꯗꯣꯏꯅꯦꯕ ꯑꯩꯈꯣꯏꯒꯤ ꯑꯣꯏꯅ ꯍꯥꯏꯕꯗꯤ ꯊꯥ ꯑꯃꯒꯤ ꯃꯅꯨꯡꯁꯤꯗ ꯌꯨꯝꯒꯤ ꯃꯤ ꯎꯅꯕ ꯌꯥꯕꯒꯤ ꯑꯌꯥꯕꯁꯦ ꯄꯤꯕꯁꯤꯗ ꯎꯅꯔꯅꯤ ꯎꯅꯕ ꯃꯇꯝꯁꯤꯗꯐꯥꯎꯗ ꯀꯩ ꯍꯥꯏꯅꯤ ꯌꯥꯝꯅ ꯃꯑꯣꯡ ꯃꯔꯤꯟ ꯇꯥꯗꯕ ꯊꯧꯗꯣꯛ ꯑꯗꯨꯝ ꯊꯣꯛꯄꯁꯨ ꯌꯥꯎꯋꯦ ꯍꯥꯏꯕꯗꯤ ꯐꯦꯃꯤꯂꯤ ꯃꯦꯝꯕꯔꯒꯤ ꯃꯃꯥꯡꯁꯤꯗ ꯃꯤꯠꯅ ꯍꯦꯛ ꯈꯥꯅ ꯌꯦꯡꯕ ꯏꯃꯥ ꯑꯩ ꯂꯧꯊꯣꯛꯇ꯭ꯔꯒꯗꯤ ꯅꯪ ꯀꯩꯗꯧꯒꯦ ꯌꯦꯡꯉꯨ ꯍꯥꯏꯕꯒꯨꯝꯕ ꯅꯠꯇ꯭ꯔꯒꯅ ꯏꯃꯥ ꯅꯣꯏꯅ ꯊꯝꯅꯤꯡꯕ ꯃꯇꯝ ꯊꯝꯃꯨ ꯑꯩ ꯊꯣꯛꯂꯛꯄꯒ ꯀꯩꯗꯧꯒꯦ ꯌꯦꯡꯉꯨ ꯑꯩ ꯁꯤꯔꯗꯕꯅꯤꯕꯨ ꯍꯥꯏꯕꯕꯨ ꯅꯠꯇ꯭ꯔꯒꯅ ꯃꯅꯨꯡꯁꯤꯗ ꯑꯩ ꯊꯧꯔꯤ ꯌꯥꯜꯂꯒꯕꯨ ꯁꯤꯒꯦ ꯁꯤꯒꯨꯝꯕ ꯋꯥꯍꯩ ꯋꯥꯇꯥ ꯃꯌꯥꯝ ꯀꯤꯍꯟꯕ ꯃꯤꯁꯨ ꯑꯗꯨꯝ ꯌꯥꯎꯋꯦ ꯏꯆꯦ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯑꯗꯨꯕꯨ ꯑꯗꯨꯒꯨꯝꯕ ꯃꯤꯗꯨꯒꯤ ꯑꯣꯏꯅ ꯇꯁꯦꯡꯅ ꯑꯃꯨꯛ ꯌꯦꯡꯉꯨ ꯇꯥꯔꯒꯗꯤ ꯃꯥꯒ ꯑꯃꯨꯛ ꯌꯨꯝꯒꯤ ꯃꯤꯒ ꯎꯅꯍꯟꯕꯒꯤ ꯃꯇꯝꯁꯦ ꯑꯩꯈꯣꯏ ꯊꯥ ꯑꯃꯗꯤ ꯑꯃꯨꯛ ꯄꯨꯔꯥ ꯀꯩꯅꯣ ꯇꯧꯔꯅꯤ ꯎꯅꯍꯜꯂꯔꯣꯏ ꯑꯍꯥꯟꯕꯒꯤ ꯊꯥ ꯑꯃꯗ ꯎꯅꯈꯤ ꯇꯥꯔꯒꯁꯨ ꯃꯊꯪꯒꯤ ꯊꯥꯗꯗꯤ ꯎꯅꯍꯜꯂꯔꯣই ꯑꯗꯨꯒ ꯊꯥ 3 ꯆꯪꯉꯛꯄ ꯃꯇꯝꯁꯤꯗ ꯅꯨꯃꯤꯠ 5ꯅꯤꯒꯨꯝꯕ 8ꯅꯤꯒꯨꯝꯕ ꯋꯥꯠꯂꯤꯉꯩꯁꯤꯗ ꯑꯩꯈꯣꯏꯅ ꯐꯦꯃꯤꯂꯤꯁꯦ ꯀꯧꯔꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯅꯕꯒꯤ ꯔꯨꯝꯁꯤꯃ ꯑꯗꯨꯝ ꯑꯩꯈꯣꯏꯅ ꯂꯧꯍꯟꯕ ꯃꯇꯝꯁꯤꯗ ꯌꯥꯝꯅ ꯅꯣꯔꯃꯦꯜ ꯑꯣꯏꯔꯕ ꯃꯤꯁꯨ ꯌꯥꯎꯔꯛꯑꯦ ꯑꯗꯨꯒ ꯍꯥꯟꯅꯒꯤ ꯇꯥꯏꯞꯇ ꯀꯩ ꯍꯥꯏꯅꯤ ꯑꯗꯨꯝ ꯍꯟꯖꯟ ꯍꯟꯖꯟꯅ ꯌꯨꯝꯒꯤ ꯃꯤꯗ ꯁꯤꯡꯅꯔꯒ ꯅꯤꯁꯥ ꯆꯥꯕ ꯇꯣꯛꯄꯁꯤꯕꯨ ꯀꯩ ꯍꯥꯏꯅꯤ ꯏꯁꯥꯒꯤꯅꯦ ꯈꯜꯂ ꯇꯣꯛꯇꯧꯁꯤꯗ ꯑꯩꯒꯤ ꯏꯃꯥ ꯅꯪꯅ ꯑꯗꯨꯝ ꯍꯟꯖꯟ ꯍꯟꯖꯟ ꯇꯧꯕꯒꯤꯅꯤ ꯍꯥꯏꯕꯗꯤ ꯀꯩ ꯍꯥꯏꯅꯤ ꯌꯥꯝꯅ ꯔꯤꯖꯦꯛꯃꯦꯟ ꯑꯃꯒ ꯂꯣꯏꯅꯅ ꯍꯥꯏꯇꯥꯔꯦꯀꯣ ꯊꯝꯅꯤꯡꯕ ꯃꯇꯝ ꯊꯝꯃꯨ ꯑꯩ ꯑꯗꯨꯝ ꯀꯩ ꯍꯥꯏꯅꯤ ꯑꯩꯒꯤꯗꯤ ꯂꯩꯐꯝ ꯊꯣꯛꯄ ꯑꯗꯨꯝ ꯂꯩꯔꯅꯤ ꯊꯣꯛꯑꯒ ꯑꯗꯨꯝ ꯆꯥꯅꯤ ꯍꯥꯏꯕ ꯃꯤꯒꯨꯝꯕꯁꯦ ꯌꯥꯎꯔꯛꯇꯕ ꯅꯠꯇꯦ ꯌꯥꯎꯔꯛ ꯇꯥꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯀꯣꯔꯁꯁꯤ 3 months ꯑꯣꯏꯕꯅꯤ나 ꯐꯦꯃꯤꯂꯤꯗ ꯑꯗꯨꯝ ꯐꯖꯅ ꯀꯟꯚꯤꯟꯁ ꯇꯧꯋꯦ ꯍꯥꯏꯕꯗꯤ ꯑꯉꯥꯡꯁꯦ ꯋꯥꯈꯜ ꯍꯣꯡꯗ꯭ꯔꯤ ꯑꯗꯨꯅ ꯊꯥ ꯑꯃꯇꯪꯒ ꯆꯣꯟꯊꯕꯤꯕ ꯌꯥꯒꯗ꯭ꯔꯥꯒ ꯍꯥꯏꯔꯒ ꯌꯨꯝꯒꯤ ꯃꯤꯒ ꯌꯥꯅꯔꯒ ꯃꯈꯥ ꯇꯥꯅ ꯑꯦꯛꯁꯇꯦꯟ ꯇꯧꯕ ꯌꯥꯕꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯨ ꯂꯩꯌꯦ ꯏꯆꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯑꯃꯨꯛ ꯑꯣꯂꯦꯒꯤ ꯁ꯭ꯇꯣꯔꯤꯗ ꯑꯃꯨꯛ ꯕꯦꯛ ꯂꯥꯛꯁꯤꯀꯣ ꯉꯁꯥꯏ ꯌꯨꯝꯗ ꯍꯜꯂꯛꯈ꯭ꯔꯦ ꯍꯟꯗ꯭ꯔꯦ ꯍꯧꯖꯤꯛ ꯔꯤꯍꯦꯕ ꯁꯦꯟꯇꯔꯁꯤꯗ ꯑꯗꯨꯒꯤ ꯃꯊꯪꯗ ꯑꯃꯨꯛ ꯃꯈꯥ ꯇꯥꯕꯤ ꯌꯨꯝꯗ ꯍꯜꯂꯛꯑꯦ ꯏꯆꯦ ꯌꯨꯝꯗ ꯍꯜꯂꯛꯑꯕ ꯃꯇꯝꯁꯤꯗ ꯑꯍꯥꯟꯕꯗꯗꯤ ꯀꯩ ꯍꯥꯏꯅꯤ ꯌꯥꯝ ꯃꯥꯜꯍꯜꯂꯝꯃꯦ ꯑꯩꯁꯦ ꯃꯥꯜꯍꯜꯂꯝꯕ ꯍꯥꯏꯕꯕꯨ ꯂꯣꯏꯔꯦ ꯀꯩ ꯍꯥꯏꯅꯤ ꯇꯨꯝ ꯍꯧꯒꯠꯄꯒꯁꯦ ꯉꯟꯇꯥꯅꯒ ꯍꯧꯒꯠꯂꯒ ꯁꯨꯝꯖꯤꯠꯀ ꯁꯤꯠꯇꯅ ꯀꯩ ꯍꯥꯏꯅꯤ ꯆꯥꯛꯀ ꯆꯥꯕꯒꯁꯦ ꯂꯨꯈꯥꯛꯀꯁꯦ ꯏꯁꯥꯅ ꯁꯦꯡꯖꯜꯂꯝꯗꯅ ꯑꯗꯨꯃꯥꯏꯅ ꯃꯇꯝ ꯍꯥꯏꯇꯥꯔꯦ 2 3 4 ꯑꯗꯨꯝ ꯇꯧꯔꯝꯃꯦ ꯏꯆꯦ ꯑꯗꯨꯕꯨ ꯀꯣꯟꯊꯣꯡ ꯋꯥꯡꯃ ꯂꯥꯜ ꯇꯥꯔꯒꯁꯨ ꯏꯃꯥ ꯀꯩꯒꯨꯝꯕ ꯑꯆꯥꯄꯣꯠ ꯑꯃ ꯂꯩꯔꯨꯒꯦ ꯅꯠꯇ꯭ꯔꯒ ꯄꯥꯕꯨꯡ ꯀꯩꯒꯨꯝꯕ ꯑꯃ ꯆꯥꯅꯤꯡꯉꯦ ꯈꯣꯠꯅꯤꯡꯉꯦ ꯊꯣꯛꯀꯦꯒ ꯇꯧꯕꯁꯤ ꯌꯨꯝꯒꯤ ꯃꯤꯅ ꯑꯗꯨꯝ ꯁꯨꯔꯨ ꯏꯟꯅꯔ ꯂꯩꯕ ꯍꯥꯏꯇꯥꯔꯦ ꯃꯗꯨꯗꯒꯤꯗꯤ ꯍꯧꯔꯛꯑꯦ ꯑꯩꯒꯤ ꯂꯥꯏꯅꯥꯗꯣ ꯀꯥꯞꯊꯣꯔꯛꯄ ꯇꯞ ꯇꯞꯅ ꯅꯣꯏꯅ ꯑꯗꯨꯝ ꯑꯩ ꯁꯦꯟꯅꯔꯤꯁꯦ ꯀꯩ ꯃꯔꯝꯒꯤꯅꯣ ꯅꯣꯏꯅ ꯁꯨꯝ ꯁꯦꯟꯅ ꯇꯥꯔꯒꯗꯤ ꯑꯩꯁꯦ ꯑꯃꯨꯛ ꯍꯥꯟꯅꯒꯤ ꯐꯤꯕꯝꯗ ꯍꯟꯖꯜꯂꯣꯔꯣ ꯀꯥꯏꯅ ꯀꯩ ꯍꯥꯏꯅꯤ ꯃꯔꯝ ꯁꯨꯡꯂꯩ ꯂꯩꯇꯕꯤꯗ ꯃꯔꯝ ꯄꯤꯕ ꯑꯗꯣ ꯍꯥꯏꯕꯗꯤ ꯌꯨꯝꯒꯤ ꯃꯤꯅ ꯇꯧꯕꯤꯔꯤꯗꯣ ꯑꯩꯒꯤꯗꯃꯛꯇ ꯀꯤꯌꯔ ꯂꯧꯕꯤꯔꯤꯅꯤ ꯍꯥꯏꯕ ꯄꯣꯠ ꯑꯝꯇ ꯈꯟꯗꯕꯤꯗ ꯁꯥꯎꯖꯟꯕ ꯍꯧꯔꯛꯑꯦ ꯁꯥꯎꯖꯟꯕ ꯍꯧꯔꯛꯄꯗꯒꯤꯗꯤ ꯆꯤꯟꯗꯥ ꯄꯧꯗꯥꯅꯕꯅ ꯁꯨꯝ ꯇꯧꯅꯔꯛꯄꯗꯒꯤꯗꯤ ꯍꯥꯟꯅ ꯐꯤꯕꯝꯗꯨꯗ ꯑꯃꯨꯛ ꯄꯣꯞ ꯂꯥꯎ ꯇꯥꯔꯦ ꯏꯆꯦ ꯑꯩꯁꯦ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯍꯥꯟꯅꯒꯤ ꯃꯐꯝꯗ ꯄꯣꯞ ꯇꯥꯔꯦ ꯍꯥꯏꯁꯦ ꯍꯣꯏ ꯑꯣꯂꯦꯅ ꯄꯣꯠꯁꯦ ꯐꯪꯕꯁꯤ ꯌꯥꯝꯅ ꯂꯥꯏꯅ ꯐꯪꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯀꯃꯥꯏꯅ ꯃꯁꯤꯒꯤ ꯑꯩꯗꯤ ꯅꯪꯉꯣꯟꯗ ꯄꯩꯁꯥ ꯂꯩꯕꯁꯤꯅ ꯅꯪꯒꯤ ꯉꯁꯥꯏꯒꯤ ꯀꯗꯔ ꯃꯗꯔ ꯇꯧꯔꯒ ꯄꯩꯁꯥꯁꯤꯗꯤ ꯊꯣꯛꯑꯦꯀꯣ ꯑꯗꯨꯒ ꯄꯣꯠ ꯍꯣꯏ ꯍꯣꯏ ꯐꯪꯕꯁꯦ ꯁꯤꯒꯤ ꯃꯇꯥꯡꯗ ꯑꯝꯇ ꯍꯥꯏꯕꯤꯌꯣ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ
sida kamaina potse yamna laina phangaga angangsingda yohollino haibagi matangsi ole ꯍꯣꯏ experience amadi generally moinasu ꯍꯣꯏ ꯍꯣꯏ ꯌꯥꯝꯅ ꯐꯖꯕ ꯋꯥꯍꯪ ꯑꯃꯅꯤ ꯏꯆꯦ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯁꯤꯗ ꯍꯥꯏꯇꯥꯔꯦꯀꯣ ꯄ꯭ꯔꯤꯊꯤꯕꯤ ꯄꯨꯝꯅꯃꯛꯀꯤ ꯑꯣꯏꯅ ꯗ꯭ꯔꯛꯀꯤ ꯏꯁꯨꯁꯤꯕꯨꯗꯤ ꯑꯣꯏꯔ ꯂꯩꯔꯤꯅꯦ ꯑꯗꯨ ꯅꯠꯇꯕꯤꯗ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯉꯁꯤ ꯍꯥꯏꯇꯥꯔꯦꯀꯣ ꯗ꯭ꯔꯛꯁꯦ ꯌꯥꯝ ꯂꯥꯏꯅ ꯐꯪꯉꯦ ꯏꯆꯦ ꯀꯃꯥꯏꯅ ꯐꯪꯉꯤꯅꯣ ꯍꯥꯏ ꯀꯥꯟꯗ ꯃꯇꯝ ꯑꯃꯗꯗꯤ ꯅꯝꯕꯔ 4ꯒꯁꯦ ꯒ꯭ꯔꯥꯝꯗ ꯍꯥꯏꯇꯥꯔꯦ 1,500 ꯅꯠꯇ꯭ꯔꯒ 900 ꯁ꯭ꯋꯥꯏꯃꯨꯛꯀꯤ ꯃꯃꯜ ꯑꯣꯏꯅꯤ ꯄꯩꯁꯥ ꯑꯗꯨꯝ ꯄꯟꯖꯔꯒꯦ ꯁꯤꯕꯨꯛꯀꯤ ꯃꯅꯨꯡꯁꯦ ꯑꯣꯏ ꯀꯩ ꯍꯥꯏꯅꯤ ꯒ꯭ꯔꯥꯝ ꯑꯃꯗ ꯄꯤꯅꯔꯤꯁꯦ ꯑꯗꯨꯒ ꯍꯧꯖꯤꯛꯁꯤꯅ ꯍꯥꯏꯇꯥꯔꯦ ꯃꯥꯔꯀꯦꯠꯇ ꯇꯧꯅꯔꯤꯁꯦ ꯒ꯭ꯔꯥꯝ ꯑꯃꯗ ꯂꯨꯄꯥ 700-500 ꯁ꯭ꯋꯥꯏꯗ ꯑꯗꯨꯝ ꯐꯪꯅꯔꯦ ꯍꯥꯏꯕꯗꯤ ꯐꯨꯔꯤꯠ ꯑꯃ ꯂꯩꯕꯒꯤ ꯃꯃꯜꯒ ꯏꯃꯥꯟ ꯃꯥꯟꯅꯔꯕ ꯍꯥꯏꯇꯥꯔꯦ ꯏꯃꯥ ꯑꯩ ꯐꯨꯔꯤꯠ ꯑꯃ ꯂꯩꯔꯨꯒꯦ ꯀꯨꯝꯍꯩ ꯍꯔꯥꯎ ꯑꯃ ꯂꯥꯛꯑꯦ ꯑꯩ ꯃꯤꯅ ꯐꯖꯕ ꯂꯤꯠꯅꯔꯒ ꯑꯩꯅ ꯂꯤꯠꯇꯅ ꯂꯩꯌꯣ ꯍꯥꯏꯔꯣ ꯅꯆꯥꯁꯦ ꯄꯣꯛꯀꯩ ꯄꯧꯊꯣꯛꯄꯤꯔꯒ ꯀꯥꯏꯅ ꯁꯨꯃꯥꯏꯅ ꯉꯥꯡꯉꯒ ꯃꯆꯥꯗꯨꯅ ꯇꯧꯔꯤꯕ ꯃꯑꯣꯡ ꯃꯇꯧꯗꯨꯗꯤ ꯀꯩꯅꯣ ꯈꯪꯖꯗꯕꯅꯤ나 ꯃꯃꯥ ꯃꯄꯥ ꯑꯣꯏꯕꯁꯤꯡꯁꯤꯅ ꯄꯩꯁꯥꯁꯦ ꯄꯤꯗꯧꯔꯤꯅꯦꯕ ꯄꯩꯁꯥꯁꯦ ꯄꯤꯔꯕ ꯃꯇꯝꯁꯤꯗ ꯅꯝꯕꯔ 4ꯗꯣ ꯁꯤꯖꯤꯟꯅꯔꯛꯇꯣꯏꯅꯦꯕ ꯇꯧꯕꯇꯕꯨ ꯀꯔꯤ ꯃꯔꯝꯒꯤ ꯄꯣꯠꯁꯦ ꯂꯥꯏꯅ ꯐꯪꯉꯤꯕꯅꯣ ꯍꯥꯏꯇꯥꯔꯒꯗꯤ ꯏꯆꯦ ꯑꯩꯈꯣꯏꯒꯤ ꯒꯣꯜꯗꯟ ꯇ꯭ꯔꯦꯡꯒꯜ ꯍꯥꯏꯇꯥꯔꯦ ꯏꯁꯦꯡ ꯁꯦꯡꯅ ꯍꯥꯏ ꯀꯥꯟꯗ ꯌꯥꯝꯅ ꯀꯩ ꯍꯥꯏꯅꯤ ꯅꯛꯅꯕ ꯑꯃ ꯑꯣꯏꯕ ꯑꯃꯗꯤ ꯀꯩ ꯍꯥꯏꯅꯤ ꯍꯅꯨꯃꯥꯟꯅ ꯆꯤꯡ ꯐꯨꯛꯑ ꯄꯨꯕꯗ ꯃꯆꯦꯠ ꯇꯥꯍꯧꯔꯦꯒ ꯍꯥꯏꯕꯗꯣ ꯑꯗꯨꯒꯨꯝꯕ ꯖꯥꯠꯅꯤ ꯏꯆꯦ ꯌꯥꯝ ꯂꯥꯏꯅ ꯍꯥꯏꯕꯗꯤ ꯗ꯭ꯔꯛ ꯌꯣꯜꯂꯒꯗꯤ ꯁꯦꯟ ꯌꯥꯝ ꯂꯥꯏꯅ ꯐꯪꯉꯤ ꯁꯦꯡꯅ ꯍꯥꯏ ꯀꯥꯟꯗ ꯌꯣꯟꯕꯨ ꯌꯣꯜꯂꯒꯗꯤ ꯏꯃꯨꯡ ꯄꯨꯕꯗꯒꯤ ꯍꯦꯟꯗꯣꯔꯛꯇꯅ ꯌꯨꯝ ꯀꯩ ꯁꯥꯕꯐꯥꯎ ꯌꯥꯎꯅꯔꯦ ꯗ꯭ꯔꯛ ꯌꯣꯟꯕ ꯃꯤꯅ ꯏꯆꯦꯀꯣ ꯇꯧꯅꯔꯤꯁꯦ ꯃꯊꯪꯗꯅ ꯑꯃꯨꯛ ꯀꯩ ꯍꯥꯏꯅꯤ ꯌꯥꯝ ꯂꯥꯏꯅ ꯄꯩꯁꯥꯁꯦ ꯇꯥꯟꯕ ꯌꯥꯕꯁꯦ ꯗ꯭ꯔꯛꯅ ꯑꯣꯏꯔꯛꯄꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟda ꯃꯁꯤꯒꯤ ꯄꯣꯠꯁꯤꯅ ꯃꯊꯪ ꯍꯥꯏꯇꯥꯔꯦ ꯏꯆꯦ ꯁꯨꯝ ꯁꯟꯗꯣꯔꯛꯄ꯭ꯔꯥꯅ ꯈꯟꯖꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯅꯠꯇ꯭ꯔꯒꯗꯤ ꯀꯩ ꯍꯥꯏꯅꯤ ꯑꯩꯈꯣꯏ ꯌꯦꯅꯈꯥꯗ ꯅꯝꯕꯔ 4 ꯌꯣꯟꯕ ꯃꯤ ꯑꯃꯗꯣ ꯉꯁꯤ ꯅꯝꯕꯔ 4 ꯅꯪ ꯌꯣꯜꯂꯤ ꯃꯔꯝ ꯀꯩꯒꯤꯅꯣꯅ ꯌꯨꯝꯗꯣ ꯀꯩ ꯍꯥꯏꯅꯤ ꯃꯩ ꯊꯥꯗꯣꯛꯈꯤꯕ ꯌꯥꯏ ꯅꯠꯇ꯭ꯔꯒ ꯍꯥꯏꯔꯤꯕ ꯃꯤꯗꯣ ꯇꯥꯟꯊꯣꯛꯈꯤꯕ ꯌꯥꯏꯕ ꯇꯥꯟꯊꯣꯛꯈꯤ ꯇꯥꯔꯒꯁꯨ ꯃꯥ ꯑꯇꯣꯞꯄ ꯖꯒꯥ ꯑꯃꯗ ꯗ꯭ꯔꯛ ꯑꯗꯨꯝ ꯌꯣꯟꯕ ꯃꯤ ꯌꯥꯎꯅꯔꯤꯕ ꯃꯁꯤ ꯀꯩꯒꯤꯅꯣ ꯍꯥꯏꯀꯥꯟꯗ ꯃꯥꯒꯤꯗꯤ ꯁꯣꯔꯁ ꯑꯣꯐ ꯏꯟꯀꯝꯗꯣ ꯗ꯭ꯔꯛ ꯌꯣꯜꯂꯒ ꯐꯪꯉꯛꯏꯕ ꯄꯣꯠ ꯑꯃ ꯑꯣꯏꯕꯅꯤꯅ ꯏꯆꯦ ꯁꯤꯅꯤ ꯏꯆꯦ aduga noina hujiki phangise noigi age group ki mina adum yo leira noi masen adum khangnaba haitare ko kamaina phang ꯍꯣꯏ ꯍꯣꯏ noi mafam kamaina adugi matang tiktan haibi ꯍꯣꯏ ꯏꯆꯦ ꯁꯤꯁꯦ ꯑꯌꯥꯝꯕꯅ ꯏꯆꯦ ꯅꯧꯅ ꯆꯥꯔꯛꯄ ꯃꯤꯈꯩꯗꯤ ꯀꯩ ꯍꯥꯏꯅꯤ ꯅꯤꯁꯥ ꯌꯣꯟꯐꯝꯁꯤꯗ ꯆꯪꯉꯒ ꯅꯤꯁꯥ ꯂꯧꯕꯁꯦ ꯌꯥꯝꯅ ꯀꯩ ꯍꯥꯏꯅꯤ ꯀꯤꯅꯕ ꯇꯟꯅꯕ ꯑꯃ ꯑꯣꯏ ꯇꯧꯕꯇꯕꯨ ꯑꯩ ꯑꯃ ꯅꯤꯁꯥ ꯆꯥꯔꯦ ꯑꯗꯨꯒ ꯑꯩꯒꯤ ꯃꯔꯨꯞ ꯅꯠꯇ꯭ꯔꯒ ꯃꯄꯤꯖꯥ ꯅꯠꯇ꯭ꯔꯒ ꯃꯄꯥꯡ ꯑꯃ ꯅꯤꯁꯥ ꯆꯥꯃꯤꯟꯅꯔꯦꯅ ꯈꯜꯂꯁꯦ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇ ꯏꯃꯥꯟꯅꯕꯗꯨꯗ ꯑꯩꯅ ꯍꯥꯏꯗꯣꯏꯅꯦꯕ ꯚꯥꯏ ꯑꯩ ꯄꯩꯁꯥꯁꯦ ꯄꯤꯔꯛꯑꯒꯦ ꯅꯪ ꯄꯣꯠꯇꯣ ꯂꯧꯕꯤꯔꯛꯑꯣꯅ ꯑꯃꯗꯨꯗꯤ ꯄꯩꯁꯥ ꯁꯨꯡꯌꯥꯎ ꯌꯥꯎꯗ꯭ꯔꯒꯁꯨ ꯑꯩꯒꯤ ꯑꯣꯏꯕ ꯄꯩꯁꯥꯗꯨꯅ ꯃꯥ ꯗ꯭ꯔꯛ ꯆꯥꯗꯣꯏꯅꯦꯕ ꯅꯠꯇ꯭ꯔꯒ ꯗ꯭ꯔꯛ ꯂꯧꯕ ꯆꯠꯂꯤꯕ ꯃꯤꯗꯨꯅ ꯀꯗꯔ ꯇꯧꯕꯤꯕꯅ ꯀꯣꯡꯒꯥꯏ ꯑꯃ ꯍꯥꯏꯕꯗꯤ ꯃꯥꯒꯤ ꯁꯔꯨꯛ ꯈꯦꯠꯊꯍꯧꯔꯒ ꯍꯣꯔꯦꯟꯒꯤ ꯑꯃꯨꯛ ꯊꯝꯖꯤꯜꯍꯧꯔꯒ ꯉꯁꯤꯗꯤ ꯐꯥꯔꯦ ꯚꯥꯏ ꯑꯩ ꯄꯣꯠꯇꯣ ꯐꯪꯉꯛꯇ꯭ꯔꯦ ꯍꯥꯏꯖꯟꯅꯕꯁꯨ ꯀꯣꯡꯒꯥꯏ ꯑꯃꯅꯤ ꯏꯆꯦ ꯇꯧꯔꯤꯁꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯨꯝꯕꯒꯤ ꯆꯍꯤ ꯃꯇꯥꯡꯁꯤꯅ ꯗ꯭ꯔꯛ ꯌꯣꯟꯕ꯭ꯔꯥ ꯍꯥꯏꯔꯒꯗꯤ ꯌꯣꯜꯂꯦ ꯍꯧꯖꯤꯛ ꯏꯆꯦ ꯃꯔꯝꯗꯤ ꯀꯩꯒꯤꯅꯣ ꯍꯥꯏ ꯀꯥꯟꯗ ꯀꯩ ꯍꯥꯏꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯄꯩꯁꯥ ꯄꯥꯏꯕ ꯄꯥꯝꯃꯦ ꯍꯧꯖꯤꯛꯀꯤ ꯃꯇꯝꯁꯤꯗ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯁꯦꯟꯁꯦ ꯊꯣꯛꯄ ꯄꯥꯝꯅꯕ ꯉꯥꯛꯇ ꯑꯣꯏꯕꯅꯤꯅ ꯑꯌꯥꯝꯕꯅ ꯑꯦꯖ ꯐꯦꯛꯇꯔꯗ ꯌꯦꯡꯉꯨꯔꯒꯗꯤ ꯍꯧꯖꯤꯛ ꯆꯍꯤ 12 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯂꯩꯕꯁꯤꯅ ꯗ꯭ꯔꯛ ꯌꯣꯟꯅꯕ ꯌꯥꯎꯅꯔꯦ ꯏꯆꯦ ꯁꯦꯡꯅ ꯍꯥꯏ ꯀꯥꯟꯗ adaki ngasai gram da panbikre ko ahambada ꯍꯣꯏ gram da lisingam chawnga tu chatret perambasi hujik yam hongna phange lupa chawnga lupa chatruk adai da hongna phange haibani ada nongmada angang amana ko hujiki ahamba horapda chari se moise kyam chari chaba haibati kapa haitare ko keno ki adongi case ꯏꯆꯦ ꯌꯥꯝ ꯀꯥꯞꯅꯔꯦ ꯍꯧꯖꯤꯛꯀꯤ ꯀꯩ ꯍꯥꯏꯅꯤ ꯃꯇꯝ ꯍꯥꯏꯒꯗ꯭ꯔꯥ ꯍꯧꯖꯤꯛꯀꯤ ꯖꯨꯒꯁꯤꯗꯗꯤ ꯑꯉꯥꯡ ꯑꯃꯅ ꯅꯝꯕꯔ 4 ꯆꯥꯕꯁꯦ ꯅꯝꯕꯔ 4ꯗ ꯀꯩ ꯍꯥꯏꯅꯤ ꯄꯞ ꯆꯤꯡꯕ ꯍꯥꯏꯔꯒ ꯈꯪꯅꯩ ꯑꯩꯈꯣꯏꯅ ꯅꯥꯇꯣꯟꯗ ꯃꯅꯤꯟ ꯍꯣꯟꯖꯟꯕꯤꯁꯦ ꯁꯤꯁꯤꯅ ꯑꯌꯥꯝꯕ ꯀꯩ ꯍꯥꯏꯅꯤ ꯒ꯭ꯔꯥꯝ 1.5 ꯁꯤꯖꯤꯟꯅꯕꯒ ꯊꯦꯡꯅꯔꯦ ꯑꯩꯒꯤ ꯖꯒꯥꯁꯤꯗ ꯂꯥꯏꯌꯦꯡꯉ ꯂꯩꯕꯗ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯏꯟꯖꯦꯛꯇꯤꯡ ꯗ꯭ꯔꯛ ꯌꯨꯖꯔ ꯍꯥꯏꯇꯥꯔꯦ IDU ꯀꯥꯡꯕꯨꯁꯤꯅ ꯅꯣꯡꯃꯗ ꯒ꯭ꯔꯥꯝ 1 ꯅꯠꯇ꯭ꯔꯒ ꯀ꯭ꯋꯥꯇꯔ ꯑꯃ ꯁꯤꯅ ꯑꯌꯥꯝꯕ ꯑꯣꯏ ꯏꯆꯦ ꯍꯧꯖꯤꯛꯀꯤ ꯃꯇꯝꯁꯤꯗ okay adagi makha tana olegi warida amuk laksiko ngasai yumda leiraba matungda adugi makha tana mu wari haibi ꯑꯩꯁꯦ ꯏꯆꯦ ꯔꯤꯍꯦꯞꯇꯒꯤ ꯑꯗꯨꯃꯥꯏꯅ ꯆꯦꯟꯊꯣꯔꯛꯑꯒ ꯌꯨꯝꯗ ꯂꯩꯔꯕ ꯃꯇꯝꯁꯤꯗ ꯅꯤꯁꯥꯗꯨꯗꯤ ꯆꯥꯅꯤꯡꯕꯒꯤ ꯃꯌꯥꯅ ꯍꯥꯏꯇꯥꯔꯦ ꯍꯥꯏꯕꯗꯤ ꯇꯣꯛꯅꯅꯕꯒꯤ ꯂꯝꯕꯤ ꯃꯌꯥꯝ ꯑꯃ ꯄꯤꯔꯛ ꯇꯥꯔꯒꯁꯨ ꯑꯩꯉꯣꯟꯗ ꯀꯩ ꯍꯥꯏꯅꯤ ꯅꯤꯁꯥꯁꯤꯗꯤ ꯑꯩꯅ ꯆꯥꯕꯅꯤ ꯑꯩꯅ ꯆꯥꯔꯒ ꯑꯩꯅꯁꯨ ꯇꯣꯛꯀꯗꯕꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟ ꯑꯃꯗ ꯑꯣꯚꯔ ꯀꯟꯐꯤꯗꯦꯟꯁ ꯍꯥꯏꯒꯗ꯭ꯔꯥ ꯑꯗꯨꯒꯤ ꯋꯥꯈꯜꯂꯣꯟ ꯑꯃꯗ ꯉꯁꯤꯗꯤ ꯁꯨꯇꯤ ꯅꯨꯃꯤꯠꯅꯤꯗ ꯅꯣꯡ ꯐꯥꯗꯣꯛ ꯇꯧꯒꯦꯗ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗꯣ ꯂꯥꯛꯑꯦꯕ
ꯑꯃꯁꯨꯡ ꯀꯨꯝꯍꯩ ꯍꯔꯥꯎ ꯑꯃ ꯂꯥꯛꯑꯦ ꯉꯁꯤ ꯅꯣꯡꯃꯈꯛ ꯆꯥꯕꯁꯤꯕꯨ ꯀꯅꯥꯅ ꯈꯪꯗꯣꯏꯅꯣꯗ ꯍꯟꯖꯜꯂꯛꯑꯒ ꯃꯤꯠ ꯉꯥꯡꯉꯦ ꯍꯥꯏꯔꯛꯑꯒꯁꯨ ꯒꯥꯔꯤ ꯀꯟꯅ ꯊꯧꯔꯤꯕꯁꯤꯕꯨ ꯅꯠꯇ꯭ꯔꯒ ꯏꯃꯥꯟꯅꯕꯒꯤ ꯒꯥꯔꯤ ꯃꯅꯤꯡꯗ ꯅꯞꯄꯒ ꯍꯜꯂꯛꯄꯁꯤꯗ ꯎꯐꯨꯟ ꯌꯥꯝ ꯆꯥꯔꯦꯕꯨ ꯈꯨꯝꯃꯒꯁꯨ ꯃꯔꯝ ꯄꯤꯅꯅꯕꯒꯤ ꯃꯆꯥꯛꯈꯩꯁꯦ ꯁꯨꯝ ꯊꯤꯗꯣꯛꯑꯣ ꯊꯝꯃꯦꯕ ꯏꯆꯦ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯅꯤꯁꯥꯁꯦ ꯑꯃꯨꯛ ꯍꯥꯟꯅꯒꯤ ꯐꯤꯕꯝꯗ ꯄꯣꯞ ꯂꯥꯎ ꯇꯥꯏ ꯄꯣꯞ ꯂꯥꯎ ꯇꯥꯔꯤꯕꯒꯤ ꯃꯔꯝꯁꯤꯅ ꯀꯩꯒꯤꯅꯣ ꯍꯥꯏꯀꯥꯟꯗ ꯑꯩꯅ ꯅꯤꯁꯥ ꯆꯥꯕꯅꯤꯅ ꯔꯤꯍꯦꯞꯇ ꯂꯩꯔꯨꯏꯅꯤ ꯅꯤꯁꯥ ꯆꯥꯕꯒꯤ ꯑꯩꯁꯦ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯑꯩꯒꯤ ꯃꯔꯨꯞꯁꯦ ꯍꯥꯟꯅꯒꯤ ꯃꯔꯨꯞꯇꯣ ꯑꯗꯨꯝ ꯑꯣꯏꯅꯤꯕ ꯃꯔꯝꯗꯤ ꯅꯤꯁꯥ ꯆꯥꯔꯝꯃꯤꯕ ꯑꯩꯍꯥꯛꯅ ꯅꯤꯁꯥ ꯆꯥꯗꯕ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯌꯥꯝ ꯍꯩꯕ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏꯒꯤ ꯐꯥꯁꯇ ꯇꯥꯔꯤꯕ ꯃꯤꯗꯨꯒ ꯑꯩꯒ ꯇꯤꯟꯅꯕ ꯃꯇꯝꯗ ꯃꯃꯥ ꯃꯄꯥ ꯑꯣꯏꯕꯁꯤꯡꯗꯨꯅꯁꯨ ꯑꯩꯒ ꯀꯩꯁꯨ ꯇꯤꯟꯅꯍꯟꯅꯤꯡꯉꯣꯏꯕ ꯃꯔꯝꯗꯤ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯗ ꯃꯤ 5 ꯂꯩ ꯃꯤ 5 ꯂꯩꯕꯁꯤꯒꯤ ꯃꯤꯠꯇꯤ ꯑꯅꯤ पाबदा मित 10 खतनी मित 10 निशा चाबा इहान हाना खंगबबुदी लेकाइदुदा लेरिबा मित चनी की मथक हेना लेबु ओसनु चहुम की मथक हेना लेबु ओसनु मोइना हानादि खंगदोइनेबा आई निशा चाय हाबजे तोंबी की मचा नत्रगा सुशिलाई मचा निशा चारे इबेमा नगी नसादो निशा चारे हारगदी कनाना हराउदोइनो अखोय मा ओरजु मसम सेतनारा फुनरदबनेबा सिगी याम नुंगाइबा वारी अमना ꯌꯨꯝꯗꯒꯤ ꯑꯩꯈꯣꯏ ꯃꯥꯒꯤ ꯐꯅꯦꯛꯁꯦ ꯑꯩꯅ ꯁꯨꯝ ꯌꯣꯟꯊꯣꯛꯄ ꯑꯩꯈꯣꯏꯒꯤ ꯈꯪꯅꯕ ꯃꯤꯑꯣꯏ ꯑꯃꯗ ꯍꯥꯏꯇꯥꯔꯦ ꯁꯨꯝ ꯌꯣꯟꯊꯣꯛꯄꯁꯤꯗ ꯅꯣꯡꯃꯗꯤ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯐꯅꯦꯛ ꯃꯥꯟꯅꯕ ꯃꯆꯨ ꯑꯃ ꯀꯣꯟꯊꯣꯡꯗ ꯆꯠꯄ ꯎꯔꯕꯖꯥꯠꯅꯤ ꯁꯤ ꯑꯩꯒꯤ ꯐꯅꯦꯛ ꯅꯠꯇ꯭ꯔꯥ ꯑꯣꯂꯦꯅ ꯂꯨꯄꯥ ꯀꯌꯥꯗ ꯌꯣꯜꯂꯤꯅꯣ ꯍꯥꯏꯕꯒꯤ ꯃꯁꯝ ꯁꯦꯠꯅꯕꯒꯤ ꯋꯥꯔꯤꯒ ꯌꯥꯝ ꯂꯩꯔꯤꯕ ꯏꯆꯦ ꯉꯥꯏꯍꯥꯛꯀꯤ ꯅꯣꯛꯄ ꯌꯥꯕ ꯋꯥꯔꯤ ꯍꯥꯏꯇꯥꯔꯦ ꯁꯨꯃꯥꯏꯅ ꯍꯥꯏꯇꯥꯔꯦ ꯂꯩꯀꯥꯏꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯗꯨꯅ ꯅꯪꯒꯤ ꯅꯆꯥꯅꯨꯄꯥ ꯅꯤꯁꯥ ꯆꯥꯔꯦ ꯍꯥꯏꯕꯁꯤꯗꯤ ꯍꯥꯏꯕ ꯌꯥꯗꯕꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯂꯩꯗꯣꯏꯅꯦꯕ ꯑꯗꯨꯕꯨ ꯈꯪꯕꯗꯤ ꯂꯩꯀꯥꯏ ꯃꯤꯅ ꯍꯥꯟꯅ ꯈꯪꯒꯅꯤ ꯈꯪꯉꯕ ꯃꯇꯝꯗꯨꯗ ꯑꯩꯅ ꯔꯤꯍꯦꯞꯇꯒꯤ ꯊꯣꯛꯂꯛꯑꯒ ꯀꯨꯆꯨ ꯀꯨꯃꯦꯟ ꯁꯦꯡꯗꯣꯛꯑꯒ ꯑꯩꯒꯤ ꯍꯥꯏꯔꯤꯕ ꯏꯃꯥꯟꯅꯕ ꯅꯤꯁꯥ ꯆꯥꯖꯗꯕ ꯃꯤꯗꯨꯒ ꯄꯨꯟꯕ ꯃꯇꯝꯗ ꯄꯨꯟꯒꯦꯁꯨ ꯐꯪꯈꯤꯗꯦ ꯑꯗꯨꯒ ꯄꯨꯟꯁꯨ ꯄꯨꯜꯍꯟꯅꯤꯡꯗꯦ ꯃꯔꯝꯗꯤ ꯃꯤꯒꯤ ꯀꯣꯟꯊꯣꯡ ꯋꯥꯡꯃ ꯂꯥꯜꯂꯨꯕ ꯃꯇꯝꯗ ꯁꯣꯝꯗꯗꯤ ꯑꯩꯗꯤ ꯃꯥꯛ ꯂꯩꯔꯕ ꯃꯤꯑꯣꯏ ꯑꯃ ꯑꯣꯏꯕꯅꯤꯅ ꯃꯥ ꯂꯥꯛꯑꯦ ꯈꯨꯗꯤꯡ ꯌꯦꯞꯄ꯭ꯔꯥ ꯌꯦꯡꯉꯣ ꯅꯠꯇ꯭ꯔꯒ ꯀꯔꯤ ꯌꯦꯞꯈꯤ ꯃꯥ ꯆꯪꯕꯗꯣ ꯁꯤꯒꯤ ꯋꯥꯍꯩ ꯋꯥꯇꯥꯁꯦ ꯃꯌꯥꯝ ꯑꯃ ꯍꯥꯏꯒꯅꯤꯁꯦ ꯑꯩ ꯈꯪꯉꯦꯕ ꯏꯆꯦ ꯈꯪꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯒꯤ ꯍꯥꯟꯅꯒꯤ ꯅꯤꯁꯥ ꯆꯥꯃꯤꯟꯅꯔꯝꯕ ꯏꯃꯥꯟꯅꯕ ꯃꯌꯥꯝꯗꯣ ꯄꯨꯟꯅꯅꯕ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯇꯧꯔꯛꯈꯤꯕ ꯄꯨꯜꯂꯕ ꯃꯇꯝꯗ ꯑꯩꯅꯒ ꯌꯥꯝ ꯐꯕ ꯁꯥꯗꯅ ꯑꯁ ꯚꯥꯏ ꯅꯨꯡꯇꯤꯒꯤꯗꯤ ꯆꯥꯔꯔꯣꯏꯁꯦ ꯅꯤꯁꯥꯁꯦ ꯆꯥꯕꯨ ꯆꯥꯔꯒꯗꯤ ꯅꯪꯁꯨ ꯑꯃꯨꯛ ꯁꯦꯟꯇꯔꯗ ꯆꯪꯗꯣꯏꯅꯤ ꯑꯩꯒꯤ ꯑꯗꯨꯃꯥꯏꯅ ꯁꯦꯟꯇꯔ ꯂꯩꯕꯁꯤ ꯌꯥꯝ ꯋꯥꯏ ꯅꯣꯏ ꯈꯪꯗꯕꯩ ꯋꯥꯅꯦ ꯑꯗꯣ ꯅꯣꯡ ꯐꯥꯗꯣꯛ ꯁꯨꯇꯤ ꯅꯨꯃꯤꯠꯀꯨꯝꯕꯗ ꯆꯥꯁꯤꯀꯣ ꯍꯥꯏꯔꯒ ꯑꯩꯁꯨ ꯁꯨꯇꯤ ꯅꯨꯃꯤꯠꯀꯨꯝꯕ ꯑꯃꯗ ꯆꯥꯈꯤꯕ ꯑꯩꯁꯦ ꯆꯥꯔꯨꯔꯀꯥꯟꯗ ꯑꯗꯨꯝ ꯃꯇꯤ ꯐꯣꯡꯉꯛꯑꯦ ꯍꯥꯟꯅꯒꯤ ꯄꯣꯠꯇꯣ ꯍꯥꯏꯕꯗꯤ ꯁꯨꯝ ꯇꯧꯅꯤꯡꯉꯛꯄ ꯁꯨꯝꯕ ꯃꯌꯥꯝ ꯄꯣꯛꯂꯛꯄꯗꯒꯤ ꯍꯥꯟꯅꯒꯤ ꯐꯤꯕꯝꯗ ꯑꯃꯨꯛꯁꯨ ꯄꯣꯞ ꯂꯥꯎ ꯇꯥꯈꯤ ꯏꯆꯦ ꯁꯦꯡꯅ ꯍꯥꯏꯔꯀꯥꯟꯗ ꯑꯗꯒꯤ ꯉꯁꯥꯏꯒꯤ ꯑꯣꯂꯦꯅ ꯍꯥꯏꯕꯁꯤꯗ ꯑꯩꯅ ꯑꯩꯈꯣꯏꯒꯤ ꯚꯤꯌꯨꯋꯔ ꯃꯌꯥꯝꯗ ꯍꯪꯖꯅꯤꯡꯉꯤꯁꯦ ꯑꯉꯥꯡ ꯑꯃꯅ ꯄꯣꯠ ꯑꯃ ꯌꯣꯜꯂꯛꯄꯁꯦ ꯉꯁꯥꯏꯒꯤ ꯑꯣꯂꯦꯅ ꯌꯥꯝꯅ ꯁꯦꯡꯅ ꯍꯥꯏꯔꯤ ꯏꯃꯨꯡ ꯈꯪꯗ꯭ꯔꯤꯉꯩꯗ ꯂꯩꯀꯥꯏꯅ ꯍꯥꯟꯅ ꯈꯪꯕ ꯍꯥꯏꯕꯁꯤ ꯀꯃꯥꯏꯅ ꯈꯪꯉꯛꯀꯗꯣꯏꯅꯣ ꯍꯥꯏꯕ ꯄꯣꯠ ꯌꯣꯜꯂꯛꯄ ꯑꯗꯨꯒꯨꯝꯕꯁꯤꯁꯨ ꯐꯦꯛꯇꯔ ꯑꯃꯅꯤ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯃꯃꯥꯒꯤ ꯌꯥꯝꯅ ꯐꯖꯕ ꯔꯥꯅꯤ ꯐꯤ ꯀꯣ ꯑꯩꯈꯣꯏꯅ ꯗꯨꯀꯥꯟꯗꯒꯤ ꯂꯩꯔꯨꯔꯗꯤ ꯄ꯭ꯔꯦꯛ 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 ꯂꯥꯎꯕꯗ 50,000 ꯄꯤꯕꯗꯣ ꯑꯉꯥꯡ ꯑꯃꯅ 2,000 ꯂꯧꯔꯣ ꯃꯥꯒꯤ ꯀꯗꯔ ꯃꯗꯔ ꯋꯥꯠꯑꯦꯚꯔ ꯑꯗꯨ ꯍꯥꯏꯔꯒ ꯇꯧꯕꯗꯨꯗ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏꯒꯤ ꯑꯣꯏꯕ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯑꯉꯥꯡꯁꯤꯅ ꯃꯥꯅ ꯌꯣꯜꯂꯛꯏꯁꯦ ꯀꯔꯤꯒꯤꯅꯣ ꯍꯥꯏꯅ ꯈꯨꯠ ꯊꯤꯡꯖꯤꯟꯕꯤꯗꯕ꯭ꯔꯥ ꯃꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯒꯤ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤꯁꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯪꯃꯤꯟꯅꯕꯗ ꯃꯁꯤꯒꯤ ꯋꯥꯈꯜꯁꯤ ꯀꯔꯤ ꯈꯟꯕꯤꯒꯦ ꯍꯥꯏꯕꯗꯨ ꯌꯦꯡꯕꯤꯔꯤꯕꯅꯁꯨ ꯍꯥꯏꯕꯤꯔꯛꯎ ꯍꯥꯏꯕꯗꯤ ꯉꯁꯥꯏꯒꯤ ꯄꯣꯠꯁꯦ ꯌꯥꯝꯅ ꯑꯇꯥꯡꯕ ꯄꯣꯠꯇꯨ ꯉꯁꯥꯏꯒꯤ ꯗ꯭ꯔꯒ ꯄꯥꯝꯃꯛꯄꯗꯒꯤ ꯌꯣꯜꯂꯛꯄꯁꯦ ꯂꯩꯗꯤ ꯂꯩꯔꯤꯑꯕ ꯅꯠꯇ꯭ꯔꯥ ꯉꯁꯥꯏ ꯍꯥꯏꯕꯤꯔꯤꯗꯣ ꯐꯅꯦꯛꯁꯤ ꯁꯦꯠꯈꯤꯕꯗ ꯑꯗꯨ ꯇꯧꯔꯤ ꯂꯩꯗꯤ ꯂꯩꯔꯤ ꯑꯗꯨꯏꯗꯤ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯑꯉꯥꯡ ꯑꯃꯅ ꯃꯁꯤ ꯇꯧꯔꯛꯑꯦ ꯍꯥꯏꯕ ꯀꯥꯟꯗ ꯄꯣꯠꯇꯣ ꯍꯣꯡꯅ ꯐꯪꯉꯦꯅ ꯂꯩꯔꯒ ꯑꯉꯥꯡꯗꯨꯗ ꯄꯤꯔꯒ ꯃꯥꯒꯤ ꯗ꯭ꯔꯒ ꯁꯤꯖꯤꯟꯅꯕꯒꯤ ꯑꯣꯏꯈꯤꯕꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏ ꯀꯩꯔꯣꯜ ꯂꯩꯀꯥꯏꯒꯤ ꯃꯤꯅꯁꯨ ꯑꯗꯨꯝ ꯗ꯭ꯔꯒ ꯆꯥꯕꯗ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤꯁꯦ ꯂꯩꯕ꯭ꯔꯥ ꯍꯥꯏꯅ ꯑꯩꯅ ꯈꯟꯖꯩ ꯑꯗꯨꯒ ꯌꯦꯡꯕꯤꯔꯤꯕ ꯃꯌꯥꯝꯒꯤ ꯋꯥꯈꯜꯁꯨ ꯇꯥꯛꯄꯤꯌꯨ ꯑꯗꯒꯤ ꯍꯧꯖꯤꯛꯀꯤ ꯗ꯭ꯔꯒ ꯆꯥꯔꯦꯀꯣ ꯗ꯭ꯔꯒꯁꯦ ꯑꯃꯨꯛ ꯆꯥꯔꯦ ꯆꯥꯕ ꯍꯧꯔꯦ ꯍꯥꯟꯅꯒꯤꯗꯨꯗ ꯄꯣꯞ ꯇꯥꯔꯦ ꯍꯥꯏꯗꯤ ꯊꯣꯛꯂꯛꯑꯀꯥꯟꯗꯁꯨ ꯐ꯭ꯔꯦꯟ ꯁꯔꯀꯜꯁꯦ ꯁꯦꯝ ꯑꯣꯏꯔꯕꯅꯤꯅ ꯉꯁꯥꯏꯒꯤ ꯁꯄꯣꯔꯠ ꯁꯤꯁꯇꯝꯗꯣ ꯋꯥꯠꯂꯛꯄ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯑꯗꯨ ꯋꯥꯠꯂꯛꯄꯗꯨꯅ ꯆꯥꯔꯕ ꯃꯇꯨꯡꯗ ꯑꯃꯨꯛ ꯃꯈꯥꯒꯤ ꯋꯥꯔꯤ ꯆꯠꯊꯕꯤ ꯍꯧꯖꯤꯛꯀꯤ ꯃꯈꯥ ꯆꯠꯊꯗ꯭ꯔꯤꯉꯩꯗ ꯉꯁꯥꯏꯒꯤ ꯏꯆꯦꯒꯤ ꯏꯍꯥꯟ ꯍꯥꯟꯕ ꯄꯣꯏꯟꯇꯣ ꯍꯥꯏꯇꯥꯔꯦ ꯍꯧꯖꯤꯛꯀꯤ ꯄꯣꯠ ꯌꯣꯟꯕꯒꯤ ꯃꯇꯥꯡꯗꯨꯗ ꯄ꯭ꯂꯁ ꯄꯣꯏꯟ ꯑꯃꯇꯪ ꯊꯝꯖꯍꯧꯒꯦꯕ ꯍꯣꯏ ꯍꯥꯏꯕꯤꯌꯨ ꯍꯥꯏꯕꯗꯤ ꯏꯃꯨꯡ ꯑꯃꯗ ꯂꯩꯔꯦ ꯑꯩꯁꯦ ꯏꯃꯨꯡ ꯑꯃꯗ ꯌꯥꯎꯔꯤꯕ ꯃꯦꯝꯕꯔ ꯑꯃꯅꯤ ꯑꯩꯁꯦ ꯅꯤꯁꯥ ꯆꯥꯔꯦ ꯅꯤꯁꯥ ꯆꯥꯔꯛꯄ ꯃꯇꯝꯁꯤꯗ ꯑꯩꯅ ꯌꯨꯝꯒꯤ ꯄꯣꯠ ꯑꯃ ꯍꯨꯔꯥꯜꯂꯒ ꯃꯥꯡꯉꯤꯕ ꯏꯃꯥꯒꯤ ꯐꯅꯦꯛ ꯃꯄꯥꯟ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯒꯤ ꯐꯥꯗꯔꯅ ꯅꯠꯇ꯭ꯔꯒ ꯃꯥꯒꯤ ꯃꯄꯥ ꯑꯣꯏꯕꯁꯤꯡꯅꯗꯤ ꯏꯃꯥꯒꯤ ꯑꯗꯨꯝꯕ ꯃꯥꯡꯉꯦ ꯍꯥꯏꯕꯗꯤ
khangdoise magi mother duna neba mother dugi oba pot manga abanina madugi matamdu su yamna tawgalise engonda su tawraki aduga hujur su tawnari yamna su tanari thengju thengnari kamai tawge hai kanda ise masa singse losal la thamba hai tare sumsum nisa chai habdu khangan ningdeba khangan ningdri se maram kai gi no hai kanda ima lupa cham piyo pabung la ani pabung la agadi ai ngangba tali natraga napa la agadi nungai roi kana tumi ne hek piba gumba natraga na akoi magi mamanabi oigera natraga ai ki iche dugi mamanabi sing ai gi yumda sak sana bala ko oigera natraga mi tinaga dawa pot ama oire na khalasi yumgi deba karama ama koise sidai sida kamai tawge hai kanda ai gi isa nisa chai paisa tala ani haba pose khangrani haba matawgum chalo chalo na sigdi se nang tawro aduga mi chakra kanda hanjal uko sumba wa haiji dum haina daba nate haine ise seng na hai kanda aduga mathangda lakningi ba posina aise nisa chare nisa chaba matamsida ihan hana yumgi member kanana khangdoino hai taragadi aigi imana hana khongom to eba maramdi mapa oiba singsidi magi father singsidi imungi akup atai leitar lairagi mapanda sen tanba chatpa natraga imungdugi awat apagi damata yengjanana bai damata mapanda leigidoineba aduga aiga ayamba loina duisidi aigi ima siga aiga leidoine maramdi mamana masa pokpani masa gi tuhong musing pawwa mamana khangmam thoeba adubu khang taragasu khana chainaba thogadi isa nupani sa chai haibagi pot amada ke haini kero lakai thangnaba miduna khangini na tumin losan mana kongai manebo sengna hai kanda sisi masu lei aduga adugi nasai isena hairibadugi makha tarako oina hai tare adumaina aije smaisum nisaje charaga adum layakpati yaraktabana maram oirakanda kokta strike ama taweba karamba strike toroke hai kanda sum nisa chardi aise ware wabana maram oirakanda hanagi center gumba amada aise changage na hairage adubu laibagi matamje yumgi mida numit 10 dang thambiyo natraga 30 dang thambiyo hairage maramdi kuina sangma leiraga ima heta pagadab nate haibina singba wahi wata mayamse aina blackmail tawba haitare yumgi mida aduga aina aroibada center changning ibe maramsina kaigi maramgi no haikanda paisa piyo yaraktre yumgi mina haibadi yumdagi pot yonthokningai amta leitreba amasung kairo laikagi mina ai thoati kari yepkena muna yengnabado aisu miyoiba ama kobunina aisu khangmana maram oirakanda laikagi posu ai hurani ngaktre seng nai kanda adu oitaragadi ima ai center changjarage nasa aroibo oina lupa 100 da piyo natra lupa 100 da piyo nasi kapcharurage aduga ai thinbiron si wahi ai har ero adudagidi yumgi ahalaman singna mase aroibo oina tawdoribani kaina gari maningda hapiraga number 4 yomdong ado aina taaga noi sida leiramo matungda ai changuraga aina tholaaga chak chakom ama charaga ai center da thambiro si wahi se hayo yumgi minadi akoina tawriba chalak akoina tawriba kadar do khangdamana maram oirakanda paisa do pire aduga mapanda ngai hore aina pot yomamdura changaga pot nungaina chathokpa loirakanda maning thong haudo ai chengi chelaba matamda migi mayumdabu numit kyani chaidangaga natraga chaktaraga leiba yagani haibagi matagum numit nini subada ibungona kai maramgi laino chalo nayumgi mida phone tawbige sigi wahi wata ja harakpadagi ai amo hanagi mafam ai yumduda dum change changbadagi ngange yumgi mina nang karigino nangse oirarodaba mini nangse tharoi ahamba pokpani nangda kondong wangma langa thokiba matamda shaktiman tatana thomaga sijagaro na thibong narin thokai chumba yam phajadaba wahi wata je ai imana ai ki pabungna ai ki napada tahan bigiba machabu kaidobagi shening doino machabu kaidobagi shaktiman tatana thomaning doino habjidi kona thangda drug chaba loira kanda phara kanda realize lakpa wakalona mane matamdudadi ai mana do habne siraage paisa piyo siraage noi siraage si wahi ngaktaneba adubu yaraktabana maram oirakanda mathangdasu haire handakti thamoi sengna haijabani lupa 100 da piyo ima nacha changjarage hek aina changdraba center da pang tingaga ai phujarona hayo adudagidi center thamnanabana wakhallona mada isaje changdorobani haibage potnamada aina pamiba paisa aroibo oina tawjaruge habduda last dose system yam kan chatnare huji private rehab ta nate atopa rehab government gi da changnabada aroibo oina ai last dose tawge haibage wahi gumbane sigi wahi je haire matungda poto tawraga center changgiba anirak suba changbasina ise lagi uziki center changbasina hujik chahi kya subire matang sida class matang sida dagi ai je
ꯑꯩꯁꯦ ꯆꯥꯎꯔꯥꯛꯅ ꯑꯩꯁꯦ ꯆꯍꯤꯁꯦ ꯀꯌꯥ ꯍꯥꯏꯗꯣꯏꯅꯣ ꯑꯩꯁꯦ ꯍꯥꯏꯐꯝ ꯈꯪꯗ꯭ꯔꯦ class kya oikre adugi changba ꯃꯇꯝꯗꯣ ꯑꯩꯅ ꯁꯦꯟꯇꯔ ꯑꯅꯤꯔꯛ ꯆꯪꯕꯁꯦ ꯏꯆꯦ ꯀ꯭ꯂꯥꯁ 9 ꯃꯅꯨꯡ ꯑꯣꯏꯔꯅꯤ ꯏꯆꯦ okay chahi ani muk sure e ba hujiki drug ki ꯍꯣꯏ ꯍꯣꯏ sida okay adagi hujik changaba matungda makha tabi ꯆꯪꯉꯕ ꯃꯇꯨꯡꯁꯤꯗ ꯑꯍꯥꯟꯕꯒꯤꯗꯤ ꯑꯔꯣꯏꯕ ꯑꯣꯏꯅ ꯇꯧꯔꯛꯀꯦ ꯍꯥꯏꯕꯒꯤ ꯄꯣꯠꯇꯨꯗ ꯇꯧꯔꯒ ꯁꯦꯟꯇꯔ ꯆꯪꯉꯕꯅꯤꯅ ꯅꯨꯃꯤꯠꯇꯨꯒꯤꯗꯤ ꯃꯥꯏ ꯃꯤꯠ ꯍꯣꯠꯇꯅ ꯂꯩꯔꯝꯃꯤꯕ ꯃꯌꯥꯝꯗꯣ ꯆꯪꯁꯤꯟ ꯈꯥꯏꯗꯅ ꯆꯥꯛ ꯊꯣꯡꯕꯁꯦ ꯑꯍꯥꯟꯕ ꯂꯥꯛꯄ ꯃꯤꯅꯤ ꯀꯥꯏꯅ ꯑꯩꯅꯒ ꯑꯣꯏꯅ ꯗꯤꯜ ꯈꯥꯏꯖꯤꯟꯗꯅ ꯁꯨꯃꯥꯏꯅ ꯇꯧꯔꯝꯃꯦ ꯑꯗꯨꯒꯤ ꯅꯣꯡꯉꯥꯜꯂꯛꯄ ꯃꯇꯝꯗꯒꯤꯗꯤ ꯍꯧꯔꯦ ꯕ꯭ꯔꯁ ꯇꯧꯔꯝꯗꯥꯏ ꯇꯥꯏꯃꯤꯡꯁꯤꯗ ꯅꯞ ꯇꯤꯟ ꯇꯥꯔꯛꯑꯦ ꯑꯋꯥꯕꯒꯤ ꯆꯩꯊꯦꯡꯁꯦ ꯍꯛꯆꯥꯡꯒꯤ ꯀꯌꯥ ꯄꯨꯝꯕꯗ ꯌꯣꯝꯃꯛꯈꯤꯕ ꯍꯥꯏꯇꯥꯔꯦ ꯌꯣꯝꯃꯛꯄꯗꯨꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯑꯗꯨꯒꯤ ꯖꯒꯥꯗꯨꯗꯒꯤ ꯑꯩ ꯀꯃꯥꯏꯅ ꯇꯧꯔꯒ ꯆꯦꯟꯊꯣꯛꯁꯤꯒꯦꯅ ꯑꯩ ꯈꯟꯕ ꯍꯧꯔꯦ ꯑꯗꯨꯗꯒꯤ ꯆꯦꯟꯊꯣꯛꯅꯅꯕꯒꯤ ꯄ꯭ꯂꯥꯟꯁꯦ ꯁꯨꯝ ꯇꯧꯔꯤꯉꯩꯗ ꯔꯤꯍꯦꯕꯤꯂꯤꯇꯦꯁꯟ ꯁꯦꯟꯇꯔꯗ ꯉꯁꯤ ꯑꯩꯁꯦ ꯑꯦꯗꯃꯤꯠ ꯇꯧꯔꯦ ꯑꯦꯗꯃꯤꯠ ꯇꯧꯔꯕ ꯃꯇꯝꯁꯤꯗ ꯅꯨꯃꯤꯠ 5ꯅꯤ to 8ꯅꯤꯁꯦ ꯏꯆꯦ ꯗꯤꯇꯣꯛꯁꯤꯐꯤꯀꯦꯁꯟ ꯄꯦꯔꯠꯅ ꯑꯃ ꯂꯩꯌꯦꯕ ꯍꯥꯏꯕꯗꯤ ꯑꯩꯉꯣꯟꯗ ꯂꯩꯔꯤꯕ ꯇꯣꯛꯁꯤꯛ ꯃꯌꯥꯝꯗꯣ ꯂꯧꯊꯣꯛꯅꯅꯕꯒꯤ ꯍꯤꯗꯥꯛ ꯊꯥꯕ ꯃꯊꯪꯗ ꯑꯩꯉꯣꯟꯗ ꯂꯩꯔꯤꯕ ꯑꯋꯥꯕ ꯃꯌꯥꯝꯗꯨꯕు ꯀꯣꯛꯅꯅꯕ ꯈꯤꯇꯪꯗ ꯑꯣꯏꯔꯁꯨ ꯄꯦꯟꯗꯨꯕు ꯔꯤꯂꯤꯠ ꯇꯧꯕ ꯌꯥꯕ ꯗꯣꯛꯇꯔꯅ ꯄꯤꯔꯤꯕ ꯄ꯭ꯔꯤꯁꯀ꯭ꯔꯥꯏꯞ ꯇꯧꯔꯨꯕ ꯍꯤꯗꯥꯛ ꯈꯔ ꯑꯗꯨꯝ ꯊꯥꯏꯌꯦꯕ ꯃꯗꯨꯒꯤ ꯍꯤꯗꯥꯛꯇꯨꯅꯗꯤ ꯃꯌꯥ ꯀꯥꯔꯕ ꯅꯤꯁꯥ ꯑꯩꯅ ꯄꯥꯝꯖꯅ ꯆꯥꯔꯤꯕ ꯑꯩꯒꯤ ꯗꯣꯁꯇꯨꯃꯛꯇꯤ ꯌꯧꯕ ꯉꯝꯗ꯭ꯔꯕꯅꯤನ ꯌꯥꯝ ꯋꯥꯏꯑꯦꯕ ꯋꯥꯕꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯀꯩ ꯍꯥꯏꯅꯤ ꯁꯂꯨꯡ ꯍꯨꯠꯄ ꯍꯥꯏꯕ꯭ꯔꯥ ꯑꯗꯨꯒꯤ ꯄꯣꯠꯇꯣ ꯑꯩ ꯍꯧꯔꯛꯈꯤ ꯃꯇꯝꯗꯨꯗ ꯈꯣꯠꯂꯒ ꯆꯦꯛꯁꯤꯗ ꯈꯣꯠꯄꯗ ꯅꯨꯃꯤꯠ 9ꯅꯤ ꯆꯪꯉꯤ ꯅꯨꯃꯤꯠ 9ꯅꯤ ꯆꯪꯉꯒ ꯃꯥꯒꯤ ꯚꯦꯟꯇꯤꯂꯦꯇꯔꯒꯤ ꯊꯣꯡꯗꯣ ꯑꯗꯨꯝ ꯐꯛꯄ ꯌꯥꯔ ꯃꯇꯝꯗꯗꯤ ꯍꯥꯡꯗꯣꯛꯑꯒ ꯑꯗꯨꯝ ꯆꯦꯜꯂꯛꯈ꯭ꯔꯦ ꯑꯩ ꯌꯨꯝ ꯌꯧꯔꯛꯈ꯭ꯔꯦ ꯌꯨꯝ ꯍꯦꯛ ꯌꯧꯕꯗꯒꯤꯗꯤ ꯑꯣꯏꯗ ꯄꯥꯗ ꯃꯌꯥꯝ ꯉꯥꯡꯉꯦ ꯉꯁꯥꯏꯒꯤ ꯑꯗꯨꯃꯥꯏꯅ ꯁꯦꯝ ꯆꯞ ꯃꯥꯟꯅꯅ de makha tana habi ꯑꯗꯨꯗꯒꯤꯗꯤ ꯌꯨꯝ ꯌꯧꯗ꯭ꯔꯤꯉꯩ ꯃꯔꯛꯁꯤꯗ ꯑꯩ ꯑꯗꯨꯝ ꯅꯤꯁꯥ ꯆꯥꯗꯕ꯭ꯔꯥ ꯍꯥꯏꯔꯒꯗꯤ ꯅꯤꯁꯥ ꯆꯥꯏ ꯀꯃꯥꯏꯅ ꯆꯥꯔꯤꯅꯣ ꯍꯥꯏꯀꯥꯟꯗ ꯍꯧꯖꯤꯛꯀꯤ ꯄꯣꯠ ꯌꯣꯜꯂꯤꯕ ꯃꯐꯝꯁꯤꯗ ꯆꯪꯁꯤꯜꯂꯒ ꯃꯁꯛꯇꯤ ꯑꯗꯨꯝ ꯈꯪꯅꯈ꯭ꯔꯕꯅꯤꯅ ꯄꯣꯠ ꯆꯥꯊꯣꯛ ꯆꯥꯁꯤꯟ ꯑꯗꯨꯝ ꯇꯧꯅꯕꯅꯤꯅ ꯑꯩ ꯍꯌꯦꯡꯗꯤ ꯄꯩꯁꯥꯗꯣ ꯄꯣꯔꯛꯑꯒꯦ ꯉꯁꯤꯒꯤꯗꯤ ꯑꯩ ꯌꯥꯝ ꯋꯥꯔꯦ ꯏꯆꯦ ꯈꯤꯇ ꯄꯤꯕꯤꯌꯨꯕꯅ ꯅꯤꯁꯥ ꯆꯥꯕꯒꯤ ꯈꯗ꯭ꯔꯛ ꯍꯥꯏꯇꯥꯔꯦ ꯏꯆꯦꯀꯣ ꯁꯨꯃꯥꯏꯅ ꯍꯥꯏꯕꯗꯒꯤ ꯃꯇꯝꯗꯨꯗ ꯄꯣꯠ ꯌꯣꯜꯂꯤꯕ ꯅꯨꯄꯤ ꯍꯥꯏꯇꯥꯔꯦ ꯃꯗꯨꯗꯨꯅ ꯁꯦ ꯄꯨꯡꯁꯨ ꯊꯦꯡꯉꯦꯅꯦ ꯅꯪ ꯇꯧꯔꯤꯁꯦ ꯍꯌꯦꯡꯗꯤ ꯄꯩꯁꯥ ꯄꯤꯌꯨꯀꯣ ꯏꯆꯦ ꯅꯪ ꯌꯥꯝ ꯊꯥꯖꯗ꯭ꯔꯕ꯭ꯔꯥ ꯑꯩꯒꯤ ꯐꯨꯔꯤꯠꯁꯤ ꯑꯣꯏꯅ ꯂꯧꯍꯧꯔꯒꯦꯔꯥ ꯑꯩ ꯐꯨꯔꯤꯠ ꯂꯤꯠꯇꯅ ꯆꯠꯂꯣ ꯍꯥꯏꯕ꯭ꯔꯥ ꯍꯥꯏꯕꯗꯒꯤ ꯃꯤꯑꯣꯏꯕꯒꯤ ꯃꯤꯅꯨꯡꯁꯤ ꯀꯥꯏꯗꯣ ꯄꯣꯛꯏ ꯃꯥꯅꯦ ꯃꯣꯏꯁꯨ ꯄꯣꯠ ꯌꯣꯜꯂꯤꯕ ꯃꯤꯗꯨꯁꯨ ꯑꯗꯨꯗꯒꯤ ꯁꯦ ꯇꯧꯔꯝꯃꯅꯨꯁꯦ ꯅꯪꯒꯤ ꯗꯣꯁꯁꯦ ꯁꯤꯅ ꯌꯥꯝꯗꯤ ꯇꯧꯁꯜꯂꯨꯔꯅꯨꯀꯣ ꯍꯥꯏꯕꯅꯆꯤꯡꯕ ꯍꯥꯏꯕꯤꯔꯛꯑꯒ ꯄꯤꯔꯛꯑꯒ ꯅꯝꯕꯔ 4ꯁꯦ ꯑꯩ ꯑꯗꯨꯝ ꯀꯥꯞꯁꯜꯂꯒ ꯑꯗꯨꯁꯨ ꯑꯣꯚꯔꯗꯣꯁ ꯆꯠꯀꯅꯤꯅ ꯀꯤꯕꯒꯤ ꯈꯖꯤꯛꯇꯪꯒ ꯇꯧꯋꯦ ꯃꯔꯝꯗꯤ ꯅꯨꯃꯤꯠ 9ꯅꯤꯃꯨꯛꯁꯦ ꯑꯩ ꯅꯤꯁꯥ ꯆꯥꯔꯨꯗ꯭ꯔꯕꯅꯤꯅ ꯑꯩꯒꯤ ꯗꯣꯁꯇꯣ ꯑꯗꯨꯃꯛ ꯌꯧꯅꯕ ꯇꯧꯔꯒꯗꯤ ꯑꯩ ꯑꯣꯗꯤ ꯆꯠꯀꯅꯤ ꯍꯥꯏꯕꯁꯤꯗꯤ ꯑꯩꯈꯣꯏ ꯈꯪꯗꯕ ꯅꯠꯇꯦꯕ ꯃꯔꯝꯗꯤ ꯔꯤꯍꯦꯕꯤꯂꯤꯇꯦꯁꯟ ꯁꯦꯟꯇꯔꯗ ꯂꯩꯔꯤꯕ ꯁꯥꯔꯚꯤꯁ ꯄ꯭ꯔꯣꯚꯥꯏꯗꯔꯁꯤꯡꯗꯨꯅ ꯁꯦꯁꯟ ꯇꯧꯕ ꯃꯇꯝꯗ ꯑꯩꯈꯣꯏꯗ ꯅꯣꯂꯦꯖ ꯑꯃꯗꯤ ꯄꯤꯔꯛꯈ꯭ꯔꯕꯅꯤꯅ ꯑꯗꯨ ꯈꯪꯕꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯈꯤꯇꯪ ꯇꯧꯔꯦ ꯈꯤꯇꯪ ꯄꯣꯠꯁꯨ ꯇꯧꯗꯅ ꯌꯨꯝꯗ ꯆꯪꯗ꯭ꯔꯤ ꯃꯔꯝꯁꯤꯅ ꯀꯩꯒꯤꯅꯣ ꯍꯥꯏꯀꯥꯟꯗ ꯄꯣꯠ ꯇꯧꯈꯤ ꯇꯥꯔꯒꯗꯤ ꯃꯥꯏ ꯊꯥꯏꯌꯦꯕ ꯁꯦꯡꯅ ꯍꯥꯏꯔ ꯀꯥꯟꯗ ꯄꯨꯝꯅꯃꯛ ꯃꯥꯌꯣꯛꯅꯕ ꯉꯝꯒꯅꯤ ꯍꯥꯏꯕꯗꯨꯃ ꯈꯜꯂꯦꯕ ꯋꯥꯈꯜꯂꯣꯟꯁꯤꯗ ꯈꯟꯕꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯄꯣꯠꯁꯦ ꯇꯧꯔꯒ ꯊꯣꯡꯁꯦ ꯊꯤꯜꯂꯒ ꯊꯣꯡ ꯍꯥꯡꯗꯣꯔꯑꯒ ꯑꯗꯨꯝ ꯐꯨꯗꯕ ꯍꯧꯔꯛꯑꯦ ꯌꯨꯝ ꯃꯤꯅ ꯑꯁꯨꯛ ꯋꯥꯅ ꯁꯦꯟ ꯇꯤꯡꯈꯩ ꯂꯟꯁꯣꯠꯄꯤ ꯑꯣꯏꯈꯩ ꯃꯤꯉꯣꯟꯗꯒꯤ ꯁꯦꯟ ꯄꯨꯔꯒ ꯅꯪꯒꯤ ꯔꯤꯍꯦꯞ ꯊꯝꯅꯅꯕ ꯍꯣꯠꯅꯕꯅꯤ ꯑꯗꯨꯒ ꯅꯪꯅ ꯁꯣꯝꯗ ꯇꯧꯔꯤꯁꯤꯅ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯀꯥꯏꯅ ꯌꯨꯝꯗꯒꯤ ꯃꯌꯥꯝ ꯉꯥꯡꯉꯦ ꯑꯩꯅꯁꯨ ꯑꯗꯨꯝ ꯈꯨꯝꯃꯤ ꯑꯩ ꯂꯩꯅꯤꯡꯗ꯭ꯔꯦ ꯅꯣꯏꯅ ꯂꯩꯌꯨ ꯍꯥꯏꯔꯒꯁꯨ ꯑꯇꯣꯞꯄ ꯁꯦꯟꯇꯔ ꯑꯝꯗ ꯊꯝꯕꯤꯌꯣ ꯑꯇꯣꯞꯄ ꯍꯞꯇꯥ ꯑꯃꯇꯪꯗꯤ ꯃꯇꯝ ꯄꯤꯌꯨ ꯁꯤꯗ ꯅꯣꯏꯅ ꯆꯥꯏ ꯈꯪꯉꯕ ꯑꯩ ꯍꯦꯛꯇ ꯊꯤꯜꯂꯨ ꯁꯨꯃꯥꯏꯅ ꯍꯥꯏ ꯑꯗꯨꯗꯒꯤꯗꯤ ꯑꯃꯨꯛ ꯑꯩꯈꯣꯏ ꯄꯥꯕꯨꯡꯁꯤꯅ ꯐꯤꯡꯕꯒꯤ ꯃꯇꯧꯅꯦ ꯑꯩꯁꯦ ꯑꯗꯨꯝ ꯐꯨꯊꯔꯒ ꯅꯪ ꯍꯌꯦꯡꯗꯒꯤꯗꯤ ꯃꯄꯥꯟꯗ ꯊꯣꯛꯑꯣ ꯅꯪ ꯀꯩꯗꯧꯒꯦ ꯌꯦꯡꯉꯨ ꯀꯥꯏꯅ ꯑꯩꯒꯤꯁꯦ ꯌꯣꯠꯂꯤ ꯄꯣꯂꯥꯡ ꯇꯧꯔꯒ ꯈꯣꯡꯁꯦ ꯄꯨꯜꯂꯦ ꯑꯗꯨꯒ ꯈꯨꯠꯁꯤꯁꯨ ꯄꯨꯜꯂꯦ ꯑꯗꯨꯒ ꯀꯥ ꯑꯃꯗ ꯇꯣꯉꯥꯟꯅ ꯑꯩꯒꯤ ꯀꯥ ꯑꯃꯒ ꯂꯩ ꯑꯩꯒꯤ ꯁꯣ ꯂꯣꯜꯂ ꯊꯝꯕ ꯏꯇꯣꯝꯗ ꯑꯩꯈꯣꯏ ꯄꯥꯎꯅ ꯑꯩꯁꯦ ꯐꯥꯕꯗꯤ ꯉꯝꯗꯕꯅꯤꯅ ꯂꯩꯀꯥꯏ ꯃꯤ ꯃꯌꯥꯝ ꯆꯪꯉꯦ ꯐꯥꯔꯒ ꯀꯥꯗꯨꯗ ꯑꯩꯁꯦ ꯊꯝꯃꯦ ꯆꯥꯛꯁꯨ ꯄꯤꯖꯕ ꯑꯗꯨꯗꯒꯤ ꯇꯣꯏꯂꯦꯠ ꯇꯧꯅꯤꯡꯉꯒꯁꯨ ꯍꯦꯛꯇ ꯏꯟꯁꯤꯟꯕꯤꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩꯁꯦ ꯂꯩꯕꯁꯤꯗꯁꯨ ꯑꯃꯨꯛ ꯑꯩꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯕ ꯃꯤ ꯑꯩ ꯊꯤꯔꯛꯑꯦꯕ ꯑꯦꯗꯤꯛꯀꯤ ꯀꯣꯛ ꯑꯃ ꯌꯥꯎꯕꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯕꯣꯛꯁꯤꯗ ꯑꯩꯅ ꯂꯤꯂꯥ ꯇꯧꯔꯗꯤ ꯑꯩ ꯂꯧꯊꯣꯛꯄꯤꯔꯛꯀꯅꯤ ꯍꯥꯏꯕꯁꯦ ꯈꯪꯉꯦꯕ ꯈꯪꯕꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯑꯩꯈꯣꯏ ꯄꯥꯎꯅ ꯊꯕꯛ ꯆꯪꯗ꯭ꯔꯤ ꯀꯥꯟꯁꯤꯗ ꯑꯩ ꯁꯣꯔ ꯐꯨꯟꯖꯟꯅꯕ ꯍꯧꯔꯦ ꯑꯕꯣ ꯑꯩ ꯂꯧꯊꯣꯛꯄꯤꯔꯣ ꯑꯩ ꯌꯥꯝ ꯋꯥꯔꯦ ꯑꯩ ꯁꯤꯕ ꯇꯥꯔꯦ ꯁꯨꯝꯕ ꯋꯥꯍꯩ ꯋꯥꯇꯥꯁꯦ ꯍꯥꯏꯕꯗꯒꯤ ꯌꯦꯡꯕꯉꯝꯗꯗꯅ ꯑꯩꯁꯦ ꯁꯣ ꯍꯥꯡꯗꯣꯛꯑꯦ ꯄꯨꯜꯂꯤꯕ ꯅꯥꯟꯊꯣꯛꯑꯦ ꯑꯕꯣꯛꯅꯁꯨ ꯌꯥꯝ ꯋꯥꯔꯦ ꯑꯩ ꯍꯤꯗꯥꯛ ꯃꯍꯤ ꯈꯤꯇ ꯂꯩꯖꯔꯨꯒꯦ ꯅꯠꯇ꯭ꯔꯗꯤ ꯑꯩ ꯁꯤꯕ ꯇꯥꯔꯦ ꯑꯕꯣꯛ ꯂꯨꯄꯥ 50ꯗ ꯄꯤꯌꯨ ꯀꯥꯏꯅ ꯄꯩꯁꯥ ꯑꯃꯨꯛ ꯂꯧꯔꯒ ꯑꯃꯨꯛ ꯅꯣꯡꯐꯨ ꯆꯥꯕ ꯆꯦꯟꯈꯤꯕ ꯑꯗꯨꯒ ꯑꯃꯨꯛ ꯍꯟꯖꯤꯜꯂꯒ ꯑꯃꯨꯛ ꯄꯨꯜꯍꯟꯕ ꯑꯩꯅ ꯇꯧꯔꯤꯁꯦ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯃꯇꯝ ꯑꯗꯨꯝ ꯍꯧꯈꯤ ꯅꯣꯡꯃꯒꯤ ꯑꯗꯨꯕꯨ ꯌꯥꯔꯛꯇꯕ ꯀꯧꯕꯅꯤꯅ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯇꯧꯖꯔꯔꯣꯏ ꯁꯤ ꯂꯧꯊꯣꯛꯄꯤꯔꯣ ꯍꯥꯏꯔꯒ ꯂꯧꯊꯣꯛꯑꯦ ꯁꯣ ꯂꯣꯟꯕ ꯈꯨꯠꯇ ꯄꯨꯜꯂꯤꯕ ꯈꯣꯡꯗ ꯄꯨꯜꯂꯤꯕ ꯃꯌꯥꯝꯗꯣ ꯂꯧꯊꯣꯛꯄꯤꯔꯦ ꯂꯧꯊꯣꯛꯑꯒ
ꯑꯩꯁꯨ ꯄꯨꯡ 20 ꯌꯨꯝꯒꯤ ꯃꯤꯅꯗꯤ ꯁꯦꯟꯅꯕ ꯀꯩꯁꯨ ꯉꯝꯗꯕꯅꯤꯅ ꯂꯧꯊꯣꯛꯑ ꯃꯇꯝꯁꯤꯗ ꯅꯤꯁꯥ ꯆꯥꯕ ꯇꯣꯛꯄ ꯉꯝꯈꯤꯕ꯭ꯔꯥ ꯍꯥꯏꯔꯒꯗꯤ ꯉꯝꯗꯦ ꯃꯔꯝꯗꯤ ꯀꯩꯒꯤꯅꯣ ꯍꯥꯏꯀꯥꯟꯗ ꯑꯩꯉꯣꯟꯗ ꯀꯩ ꯍꯥꯏꯅꯤ ꯌꯥꯝꯅ ꯀꯩ ꯍꯥꯏꯅꯤ ꯑꯁ ꯑꯩꯅ ꯉꯝꯃ ꯇꯣꯛꯆꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯗꯨꯃ ꯑꯗꯨꯝ ꯂꯩꯕ ꯍꯥꯏꯇꯥꯔꯦ ꯂꯩꯕꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯐꯠꯇꯕ ꯊꯕꯛꯁꯦ ꯑꯗꯨꯝ ꯇꯧꯔꯛꯈꯤ ꯌꯨꯝꯒꯤ ꯃꯤꯗ ꯀꯗꯔ ꯇꯧꯔꯛꯑꯦ ꯃꯣꯕꯥꯏꯜ ꯔꯤꯆꯥꯔꯖ ꯍꯥꯞꯄꯒꯤꯅꯤꯕꯨ ꯈꯪꯗꯦ ꯐꯣꯟꯒꯤ ꯇꯧꯅꯕꯒꯤ ꯃꯤꯉꯣꯟꯗ ꯄꯩꯁꯥ ꯄꯤꯗꯣꯏꯅꯤ ꯑꯗꯨꯒ ꯃꯉꯣꯟꯗ ꯇꯧꯗꯣꯏꯅꯤ ꯑꯩ ꯅꯤꯁꯥ ꯆꯥꯕ ꯇꯣꯛꯅꯅꯕꯒꯤ ꯋꯥꯔꯤ ꯁꯥꯟꯅꯗꯣꯏꯅꯤ ꯍꯥꯏꯖꯜꯂꯒ ꯁꯨꯃꯥꯏꯅ ꯄꯩꯁꯥꯁꯤ ꯂꯧꯔꯛꯑꯒ ꯍꯥꯟꯅꯒꯤ ꯐꯤꯕꯝꯗꯨꯗ ꯑꯃꯨꯛ ꯄꯣꯛ ꯂꯥꯎꯅ ꯇꯥꯈꯤꯕ ꯍꯥꯏꯇꯥꯔꯦ ꯏꯆꯦ ꯑꯗꯨꯒ ꯃꯔꯛꯇ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯊꯣꯛꯇꯕ꯭ꯔꯥ ꯍꯥꯏꯔꯒꯗꯤ ꯌꯥꯝ ꯁꯥꯊꯤꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯌꯥꯝ ꯊꯣꯛꯑꯦ ꯐꯨꯕ ꯆꯩꯕ ꯌꯨꯝꯗꯒꯤ ꯍꯦꯟꯗꯣꯔꯛꯇꯅ ꯍꯥꯏꯇꯥꯔꯦꯀꯣ ꯑꯇꯣꯞꯄ ꯁꯪꯁꯊꯥꯟ ꯃꯌꯥꯝꯅ ꯐꯥꯔꯒ ꯈꯣꯡꯒꯣꯏꯅꯕꯗꯒꯤ ꯍꯦꯟꯗꯣꯔꯛꯇꯅ ꯀꯩ ꯍꯥꯏꯅꯤ ꯁꯨꯝꯕꯟꯅꯒ ꯅꯪꯒꯟꯗ ꯁꯨꯈꯤꯕ ꯌꯥꯝ ꯌꯥꯎꯔꯦ ꯏꯆꯦ ꯄꯟꯕꯗ ꯍꯧꯖꯤꯛ ꯋꯥꯏꯗꯕꯨ ꯑꯀꯤꯕ ꯃꯌꯥꯝ ꯌꯥꯎꯔꯛꯑꯦ ꯁꯦꯡꯅ ꯍꯥꯏ ꯀꯥꯟꯗ ꯑꯗꯒꯤ ꯉꯁꯥꯏꯒꯤ ꯑꯣꯂꯦꯅ ꯍꯥꯏꯔꯤꯕꯁꯤ ꯑꯩꯅ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯂꯤꯡꯈꯠꯂꯒ ꯂꯩꯕꯤꯔꯤꯕ ꯔꯤꯌꯦꯂꯥꯏꯁ ꯔꯤꯍꯦꯕꯤꯂꯤꯇꯦꯁꯟ ꯁꯦꯟꯇꯔꯒꯤ ꯄꯦꯖ ꯌꯦꯡꯈꯠꯄꯤꯌꯨ ꯃꯌꯥꯝ ꯐꯦꯁꯕꯨꯛꯇ ꯃꯁꯤꯗ ꯏꯕꯤꯔꯤ ꯋꯥꯗꯨꯅ ꯂꯩꯔꯤꯕ ꯗ꯭ꯔꯒ ꯌꯨꯖꯔꯁꯤꯡꯕꯨ ꯇꯣꯛꯅꯅꯕꯒꯤ ꯂꯝꯕꯤ ꯇꯥꯛꯄꯤꯁꯤ ꯗ꯭ꯔꯒ ꯆꯥꯏ ꯍꯥꯏꯗꯨꯅ ꯐꯨꯔ ꯆꯩꯔꯒ ꯈꯣꯡꯒꯣꯏꯅꯔꯒ ꯀꯔꯤꯁꯨ ꯐꯕ ꯉꯝꯃꯣꯏ ꯍꯥꯏꯅ ibi aduna ngasagi drugs chananabagidamaktha yamna chin thiba adagi huranba adagi tauni tauroi khangdaba pot mayam sina akhoigi society si thalakpa adugi experience tuni olena magi charubagi experience to share tawjabani ado aina pau phangjabada olena Rehabilitation Centre da chatpase amuk thoklak amuk chat pase 42 times muk chatle haina tajai masi 42 times chatlaba matungda madugi matungda kari tawkhibadagi drug se lepkhibano haibadu adongda wari makhata ꯌꯥꯝ ꯅꯨꯡꯁꯤꯕ ꯋꯥꯔꯤꯅꯤ ꯏꯆꯦ ꯇꯁꯦꯡꯅ ꯍꯥꯏꯔꯨꯔꯒꯗꯤ ꯀ꯭ꯂꯥꯁ 9 ꯒꯤ ꯍꯧꯖꯤꯛꯐꯥꯎ ꯅꯤꯡꯁꯤꯡꯉꯤ ꯑꯥꯒꯁ ꯊꯥꯁꯤꯗꯒꯤꯗꯤ ꯏꯆꯦ ꯑꯩ ꯔꯤꯍꯦꯕꯤꯂꯤꯇꯦꯁꯟ ꯁꯦꯟꯇꯔꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯔꯤ ꯀꯜꯂꯦ ꯍꯥꯏꯕ ꯃꯔꯝꯗꯤ ꯂꯩꯔꯨꯕ ꯁꯦꯟꯇꯔꯗꯨꯗ ꯍꯟꯖꯟꯅꯗ ꯆꯪꯕꯗ ꯁꯦꯟꯇꯔ 5 ꯂꯩꯕ ꯌꯥꯎꯋꯦ ꯁꯦꯟꯇꯔ ꯑꯃꯗ ꯑꯩꯁꯦ ꯑꯗꯨꯗꯒꯤ ꯑꯃꯨꯛ ꯊꯣꯛꯂꯛꯑꯒ 3 ꯂꯩꯕ 6 ꯂꯩꯕ ꯁꯨꯝꯕ ꯃꯌꯥꯝ ꯌꯥꯎꯋꯦ ꯑꯗꯨꯕꯨ ꯇꯁꯦꯡꯅ ꯌꯦꯡꯉꯨꯔꯒꯗꯤ ꯃꯇꯝꯗꯨꯗ ꯂꯩꯔꯤꯕ ꯁꯦꯟꯇꯔꯒꯩꯗꯨꯗ ꯑꯩ ꯀꯣꯔꯁꯁꯤꯃ ꯃꯄꯨꯡ ꯁꯨꯡꯐꯥ ꯐꯥꯈꯤꯗꯕ ꯍꯥꯏꯇꯥꯔꯦ ꯑꯩ ꯆꯦꯟꯊꯣꯔꯛꯄꯅ ꯉꯥꯛꯇ ꯑꯣꯏ ꯏꯆꯦ ꯏꯁꯥ ꯏꯊꯟꯗ ꯁꯦꯜꯐ ꯗꯤꯁꯆꯥꯔꯖ ꯇꯧꯖꯈꯤ ꯌꯨꯝꯒꯤ ꯃꯤꯅ ꯂꯦꯝꯅ ꯂꯥꯛꯑꯒ ꯂꯧꯊꯣꯛꯄꯤꯕ ꯑꯃꯠꯇ ꯌꯥꯎꯗꯦ ꯍꯦꯛ ꯁꯦꯟꯇꯔ ꯊꯝꯕꯅꯦꯅ ꯆꯠꯂꯒ ꯌꯨꯝꯒꯤ ꯃꯤ ꯌꯧꯔꯛꯇ꯭ꯔꯤꯉꯩꯗ ꯑꯩꯅ ꯍꯥꯟꯅ ꯌꯧꯔꯝꯕꯒ ꯃꯌꯥꯝ ꯌꯥꯎꯈꯤ ꯏꯆꯦ ꯃꯇꯝ ꯑꯃꯗ ꯁꯦꯟꯇꯔꯁꯦ ꯃꯁꯤꯡꯁꯦ ꯀ꯭ꯂꯥꯁ 9ꯒꯤ ꯑꯥꯒꯁ ꯁ꯭ꯋꯥꯏꯗꯒꯤꯗꯤ ꯃꯁꯤꯡ ꯊꯤꯉꯝꯗ꯭ꯔꯦ ꯌꯥꯝ ꯆꯪꯉꯦ ꯁꯦꯟꯇꯔꯁꯦ ꯆꯪꯕꯗꯒꯤ ꯍꯦꯟꯗꯣꯔꯛꯇꯅ ꯏꯆꯦ ꯆꯦꯟꯊꯣꯔꯛꯑꯒꯁꯨ ꯀꯩ ꯍꯥꯏꯅꯤ ꯅꯤꯁꯥ ꯆꯥꯏ ꯌꯨꯝꯗ ꯂꯩꯔꯒ ꯑꯃꯨꯛ ꯅꯤꯁꯥ ꯆꯥꯔꯛꯑꯒꯁꯨ ꯇꯣꯛꯅꯅꯕꯒꯤ ꯁꯦꯟꯇꯔ ꯍꯦꯛꯇ ꯆꯪꯒꯦ ꯍꯥꯏ ꯃꯔꯝꯗꯤ ꯀꯩꯒꯤꯅꯣ ꯍꯥꯏꯀꯥꯟꯗ ꯄꯩꯁꯥ ꯍꯦꯛ ꯂꯩꯔꯛꯇ꯭ꯔꯒ ꯌꯨꯝꯗꯒꯤ ꯄꯩꯁా ꯄꯤꯕꯁꯦ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯕ ꯃꯇꯝ ꯅꯠꯇ꯭ꯔꯒ ꯀꯩꯔꯣꯜ ꯂꯩꯀꯥꯏꯒꯤ ꯃꯤꯅꯒ ꯌꯥꯝꯅ ꯍꯥꯏꯇꯥꯔꯦ ꯅꯪꯒꯤ ꯅꯆꯥꯁꯤꯃ ꯂꯩꯔꯒꯗꯤ ꯀꯩꯔꯣꯜ ꯂꯩꯀꯥꯏꯒꯤ ꯊꯪꯅꯔꯤꯕ ꯑꯉꯥꯡ ꯅꯨꯕꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯃꯛꯏꯁꯦ ꯃꯥꯡꯉꯛꯑꯅꯤ ꯃꯥ ꯂꯝꯁꯤꯗꯒꯤ ꯇꯥꯟꯊꯣꯛꯈ꯭ꯔꯣ ꯅꯠꯇ꯭ꯔꯒ ꯀꯩ ꯍꯥꯏꯅꯤ ꯌꯥꯝ ꯐꯖꯗꯕ ꯃꯣꯞꯀꯤ ꯆꯠꯅꯕꯤ ꯍꯥꯏꯒꯗ꯭ꯔꯥ ꯏꯆꯦꯀꯣ ꯃꯤ ꯄꯨꯂꯞꯀ ꯌꯣꯝꯁꯤꯜꯂꯒ ꯌꯨꯝꯁꯤꯗ ꯂꯥꯛꯄꯒ ꯃꯌꯥꯝ ꯌꯥꯎꯋꯦ ꯁꯤꯒꯨꯝꯕꯒꯤ ꯆꯠꯅꯕꯤ ꯃꯌꯥꯝꯁꯦ ꯂꯥꯛꯄꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯇꯣꯛꯅꯤꯡꯕ ꯇꯧꯔꯤꯁꯦ ꯑꯗꯨꯕꯨ ꯇꯣꯛꯅꯅꯕꯒꯤ ꯂꯝꯕꯤꯗꯤ ꯊꯤꯖꯤꯜꯂꯨꯗꯕꯗꯨꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯀꯩ ꯍꯥꯏꯅꯤ ꯑꯩꯉꯣꯟꯗ ꯋꯥꯈꯜꯗꯗꯤ ꯔꯤꯍꯦꯕꯤꯂꯤꯇꯦꯁꯟ ꯁꯦꯟꯇꯔꯗ ꯅꯨꯃꯤꯠ 5ꯅꯤ ꯑꯃ 10ꯅꯤ ꯑꯃ ꯂꯩꯔꯒꯗꯤ ꯑꯩ ꯅꯤꯁꯥ ꯆꯥꯕ ꯇꯣꯛꯄ ꯉꯝꯃꯤꯀꯣ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯁꯤꯃꯗꯤ ꯑꯩꯉꯣꯟꯗ ꯈꯜꯍꯟꯈ꯭ꯔꯦꯕ ꯃꯔꯝꯗꯤ ꯁꯦꯟꯇꯔꯗꯕꯨ ꯆꯪꯉꯗꯤ ꯅꯤꯁꯥ ꯆꯥꯕ ꯇꯣꯛꯀꯗꯕ ꯑꯃ ꯑꯣꯏꯕꯅꯤꯅ ꯑꯗꯨꯕꯨ ꯑꯩꯅ ꯈꯜꯂꯦ ꯀꯃꯥꯏꯅ ꯈꯜꯂꯤ ꯍꯥꯏ ꯀꯥꯟꯗ ꯌꯥꯝ ꯁꯥꯡꯅꯗꯤ ꯑꯩ ꯂꯩꯔꯔꯣꯏꯒꯦ 5ꯅꯤ 10ꯅꯤ ꯂꯩꯔꯒ ꯍꯛꯆꯥꯡ ꯈꯤꯇꯪ ꯋꯥꯕ ꯐꯔꯛꯄꯒ ꯇꯨꯝꯕ ꯆꯥꯕ ꯌꯥꯕꯒ ꯑꯩ ꯍꯦꯛꯇ ꯊꯣꯛꯂꯛꯀꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟ ꯑꯩꯉꯣꯟꯗ ꯌꯥꯝ ꯐꯠꯇꯕ ꯑꯃ ꯈꯟꯕ ꯍꯥꯏꯇꯥꯔꯦ ꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯑꯩ ꯍꯦꯛꯇ ꯆꯦꯟꯊꯣꯔꯛ ꯇꯥꯔꯒꯁꯨ ꯂꯥꯁꯀꯤ ꯏꯔꯣꯏ ꯂꯣꯏꯕꯒꯤ ꯍꯥꯏꯇꯥꯔꯦ ꯑꯩ ꯇ꯭ꯔꯤꯠꯃꯦꯟ ꯇꯧꯕꯁꯦ ꯏꯆꯦ ꯀꯩꯅꯣꯗ ꯇꯧꯋꯦ ꯁꯤꯒꯤ ꯁꯉꯥꯏꯊꯦꯜ ꯂꯣꯝꯗ ꯇꯧꯋꯦ ꯑꯗꯨꯒꯤ ꯔꯤꯍꯦꯕꯤꯂꯤꯇꯦꯁꯟ ꯁꯦꯟꯇꯔꯗꯨꯗꯒꯤ ꯑꯩꯁꯦ ꯐꯔꯛꯄꯅꯦ ꯍꯥꯏꯕꯗꯤ ꯃꯗꯨꯗ ꯑꯩ ꯂꯩꯈꯤꯕ ꯀꯣꯔꯁꯁꯦ ꯊꯥ 9 ꯂꯩꯌꯦꯕ ꯏꯆꯦ ꯍꯥꯏꯕꯗꯤ ꯊꯥ 3 ꯅꯠꯇ꯭ꯔꯒ 2 ꯁ꯭ꯋꯥꯏꯐꯥꯎꯀꯤ ꯃꯅꯨꯡꯁꯤꯗꯤ ꯋꯥꯈꯜꯁꯦ ꯑꯗꯨꯝ ꯆꯥꯏꯔ ꯂꯩ ꯑꯩ ꯁ꯭ꯇꯦꯕꯜ ꯑꯣꯏꯗꯦ ꯆꯦꯟꯕꯁꯨ ꯌꯥꯎꯋꯦ ꯆꯦꯜꯂꯒ ꯑꯃꯨꯛ ꯀꯩ ꯍꯥꯏꯅꯤ ꯌꯨꯝꯒꯤ ꯃꯤꯁꯤꯅ ꯏꯆꯥꯁꯦ ꯍꯟꯗꯛꯇꯤ ꯅꯤꯁꯥ ꯆꯥꯅꯅꯕꯒꯤ ꯑꯣꯞꯁꯟꯁꯤꯃ ꯄꯤꯔꯔꯣꯏꯒꯦꯅ ꯈꯟꯈꯤꯕ ꯍꯥꯏꯇꯥꯔꯦ ꯍꯪꯁꯨ ꯍꯪꯉꯦ ꯀꯃꯥꯏꯅ ꯍꯪꯒꯦ ꯍꯥꯏ ꯀꯥꯟꯗ ꯌꯨꯝꯒꯤ ꯃꯤꯑꯣꯏꯁꯤꯡꯁꯤꯗ ꯑꯩꯅ ꯆꯦꯟꯊꯣꯔꯛꯑꯒ ꯅꯣꯏꯅ ꯑꯃꯨꯛ ꯁꯦꯟꯇꯔꯗ ꯐꯥꯔ ꯊꯝꯕꯤꯕꯒꯤ ꯃꯔꯝꯁꯦ ꯀꯩꯅꯣꯅ ꯊꯣꯛꯂꯛꯑꯀꯥꯟꯗ ꯍꯪꯉꯤꯅꯤꯀꯣ ꯏꯆꯦ ꯍꯪꯕꯁꯤꯗ ꯌꯨꯝꯒꯤ
ꯑꯩꯒꯤ ꯑꯔꯣꯏꯕ ꯁꯦꯟꯇꯔ ꯂꯩꯕꯁꯤꯗ ꯌꯥꯝ ꯆꯥꯎꯅ ꯍꯥꯏꯇꯥꯔꯦ ꯑꯩꯒꯤ ꯁꯞꯄꯣꯔꯠ ꯄꯤꯕꯤꯕ ꯃꯤꯑꯣꯏ ꯑꯩꯒꯤ ꯕꯥꯆꯧ ꯑꯩꯒꯤ ꯑꯕꯣꯛ ꯑꯩꯒꯤ ꯑꯪꯀꯜ ꯀꯣ ꯑꯩꯒꯤ ꯍꯦꯛ ꯏꯄꯥꯒꯤ ꯃꯅꯥꯎ ꯅꯨꯄꯥ ꯄꯥꯕꯨꯡꯆꯥ ꯃꯣꯏ ꯑꯍꯨꯝꯁꯤꯅ ꯑꯩꯁꯦ ꯔꯤꯍꯦꯕꯤꯂꯤꯇꯦꯁꯟ ꯁꯦꯟꯇꯔꯗ ꯊꯤꯟꯕꯅꯦ ꯑꯔꯣꯏꯕꯒꯤ ꯂꯩꯕꯁꯤꯗ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏ ꯀꯥꯟꯗ ꯑꯩꯁꯦ ꯆꯦꯟꯊꯣꯔꯛꯑꯦ ꯑꯩꯁꯦ ꯊꯥ 2 ꯈꯔ ꯍꯦꯜꯂꯛꯄ ꯃꯇꯝꯁꯤꯗ ꯆꯦꯟꯊꯣꯔꯛꯑꯒꯁꯨ ꯑꯩꯁꯦ ꯐꯥꯔꯒ ꯑꯃꯨꯛ ꯊꯤꯜꯂꯦꯕ ꯑꯩꯁꯦ ꯊꯤꯜꯂꯤꯁꯤꯁꯨ ꯌꯥꯝ ꯃꯑꯣꯡ ꯃꯔꯤꯟ ꯇꯥꯗꯕ ꯑꯃꯔꯣꯝꯗ ꯑꯃꯗ ꯊꯤꯜꯂꯦ ꯀꯃꯥꯏꯅ ꯊꯤꯟꯒꯦ ꯍꯥꯏ ꯀꯥꯟꯗ ꯌꯨꯝꯗꯒꯤ ꯑꯩꯁꯦ ꯑꯩꯈꯣꯏ ꯏꯆꯦꯒꯤ ꯀꯩ ꯍꯥꯏꯅꯤ ꯃꯥꯒꯤ ꯃꯦꯀꯞ ꯕꯣꯛꯁꯁꯦ ꯑꯩ ꯄꯨꯊꯣꯛꯑꯒ ꯌꯣꯟꯊꯣꯛꯎꯔꯒ ꯅꯤꯁꯥꯁꯦ ꯆꯥꯔꯒ ꯍꯜꯂꯛꯄ ꯃꯇꯝꯁꯤꯗ ꯂꯝꯕꯤꯗꯒꯤ ꯑꯗꯨꯝ ꯂꯨꯛꯁꯝꯁꯦ ꯄꯥꯏꯔꯒ ꯒꯥꯔꯤ ꯃꯅꯨꯡꯗ ꯑꯩꯁꯦ ꯅꯝꯁꯤꯟꯈ꯭ꯔꯦꯕ ꯒꯥꯔꯤ ꯃꯅꯨꯡꯗ ꯅꯝꯁꯤꯜꯂꯒ ꯌꯨꯝꯗ ꯀꯩ ꯍꯥꯏꯅꯤ ꯆꯩ ꯑꯃ ꯑꯅꯤ ꯀꯜꯂꯦ ꯆꯩ ꯑꯃ ꯑꯅꯤ ꯀꯜꯂꯒ ꯑꯩꯒꯤ ꯆꯦꯟꯊꯣꯔꯛꯏꯕ ꯔꯤꯍꯦꯕꯤꯂꯤꯇꯦꯁꯟ ꯁꯦꯟꯇꯔꯗꯁꯨ ꯑꯃꯨꯛ ꯊꯤꯟꯖꯤꯟꯕ ꯍꯥꯏꯇꯥꯔꯦ ꯊꯤꯟꯖꯤꯜꯂꯀꯥꯟꯗ ꯃꯣꯏꯅ ꯍꯥꯏꯔꯝꯃꯤꯁꯦ ꯀꯃꯥꯏꯅ ꯍꯥꯏꯔꯝꯒꯦ ꯍꯥꯏ ꯀꯥꯟꯗ ꯅꯪ ꯆꯦꯟꯊꯣꯔꯛꯑꯣ ꯆꯦꯟꯊꯣꯛ ꯇꯥꯔꯒꯁꯨ ꯅꯪ ꯐꯥꯔ ꯊꯤꯟꯅꯤ ꯆꯥꯋꯣ ꯑꯃꯨꯛ ꯆꯥꯔꯒꯁꯨ ꯅꯪ ꯑꯃꯨꯛ ꯐꯥꯔ ꯊꯤꯟꯅꯤ ꯅꯪ ꯀꯔꯥꯏ ꯖꯒꯥꯗ ꯆꯦꯟꯗꯣꯏꯕ ꯍꯥꯏꯕꯗꯤ ꯆꯦꯟꯊꯣꯔꯛ ꯇꯥꯔꯒꯁꯨ ꯌꯨꯝꯗ ꯇꯥꯔꯅꯤ ꯆꯥꯔꯒꯁꯨ ꯑꯗꯨꯝ ꯁꯦꯟꯇꯔꯗ ꯑꯃꯨꯛ ꯐꯥꯔ ꯊꯤꯟꯅꯤ ꯍꯥꯏ ꯇꯥꯔꯒꯗꯤ ꯑꯩ ꯆꯦꯟꯐꯝ ꯂꯩꯈꯤꯗꯦꯕ ꯂꯩꯇꯕꯗꯨꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯍꯟꯗꯛꯇꯤ ꯑꯩ ꯐꯔꯒꯦꯗ ꯀꯩꯗꯧꯗꯣꯏꯅꯣꯗ ꯑꯩ ꯆꯦꯟꯖꯔꯔꯣꯏꯒꯦ ꯃꯅꯨꯡꯗ ꯂꯩꯕ ꯑꯩꯒꯤ ꯏꯟꯃꯦꯠꯁꯤꯡ ꯍꯥꯏꯇꯥꯔꯦ ꯑꯩꯒꯤ ꯐ꯭ꯔꯦꯟꯁꯤꯡꯁꯤꯅ ꯆꯦꯜꯂꯁꯦꯅ ꯍꯧꯔꯛꯇꯕ꯭ꯔꯥ ꯍꯥꯏꯔꯒꯗꯤ ꯍꯧꯔꯛꯑꯦ ꯍꯧꯔꯛ ꯇꯥꯔꯒꯁꯨ ꯑꯩ ꯆꯦꯟꯗꯅ ꯃꯈꯥ ꯇꯥꯅ ꯑꯗꯨꯝ ꯍꯥꯏꯇꯥꯔꯦ ꯏꯁꯥꯅ ꯌꯥꯔꯒ ꯊꯥ 9ꯁꯦ ꯂꯩꯈꯤꯌꯦ ꯑꯩꯁꯦ ꯁꯤꯗꯒꯤ ꯐꯔꯛꯄꯅꯦ ꯑꯗꯒꯤ ꯊꯥ 9ꯒꯤ ꯍꯧꯖꯤꯛꯀꯤ ꯐꯕꯁꯦ ꯁꯤꯗꯩꯁꯤꯗ ꯉꯁꯥꯏꯒꯤ ꯅꯉꯣꯟꯗ ꯁ꯭ꯄꯤꯔꯤꯆꯨꯋꯦꯜꯂꯤ ꯑꯃ ꯌꯥꯎꯈꯤꯕ ꯑꯃ ꯄꯥꯎ ꯇꯥꯖꯩ ꯃꯗꯨꯒꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯇꯨ ꯁꯦꯌꯔ ꯇꯧꯕꯤ ꯏꯆꯦ ꯇꯥꯖꯗ꯭ꯔꯦꯅꯦ ꯈꯤꯇꯪ ꯃꯌꯦꯛ ꯁꯦꯡꯗ꯭ꯔꯦ ꯍꯥꯏꯗꯤ ꯉꯁꯥꯏꯒꯤ ꯊꯥ 9ꯁꯦ ꯊꯥ 9 ꯁꯤꯗꯩꯁꯤꯗ ꯅꯉꯣꯟꯗ ꯆꯦꯟꯖ ꯑꯃ ꯂꯥꯛꯈ꯭ꯔꯦꯕ ꯆꯦꯟꯖ ꯍꯣꯏ ꯂꯥꯛꯄꯁꯤꯗꯩꯁꯤꯗ ꯅꯪꯒꯤ ꯁ꯭ꯄꯤꯔꯤꯆꯨꯋꯦꯜꯂꯤ ꯅꯪꯅ inward looking ꯍꯥꯏꯒꯗ꯭ꯔꯥꯀꯣ ꯑꯗꯨꯒꯨꯝꯕꯒꯤ ꯑꯃ ꯍꯣꯏ ꯍꯣꯏ ꯇꯧꯈꯤꯕꯒꯤ ꯇꯥꯖꯩ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯍꯥꯏꯕꯤ ꯍꯣꯏ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯅꯨꯡꯒꯤ ꯃꯤꯀꯞ ꯊꯣꯛꯄ ꯍꯥꯏꯒꯗ꯭ꯔꯥ ꯑꯩꯒꯤ ꯁ꯭ꯄꯤꯔꯤꯆꯨꯋꯦꯜ ꯑꯦꯋꯦꯛꯅꯤꯡꯁꯦ ꯀꯃꯥꯏꯅ ꯂꯥꯛꯈꯤꯕꯅꯣ ꯍꯥꯏ ꯇꯥꯔꯒꯗꯤ ꯏꯆꯦ ꯑꯩꯁꯦ ꯊꯥ 2 ꯈꯔ ꯍꯦꯜꯂꯛꯄ ꯃꯅꯨꯡꯗ ꯆꯦꯜꯂꯒ ꯑꯩꯁꯦ ꯊꯥ 3 ꯂꯩꯔꯦ ꯊꯥ 3 ꯈꯤꯇꯪ ꯍꯦꯜꯂꯛꯄ ꯁ꯭ꯋꯥꯏ ꯃꯌꯥ ꯑꯣꯏꯒꯅꯤ ꯂꯩꯔꯤꯕ ꯃꯐꯝꯁꯤꯗ ꯍꯥꯏꯇꯥꯔꯦ ꯑꯩꯒꯤ ꯇꯧꯗꯧꯔꯤꯕ ꯑꯩꯒꯤ ꯊꯕꯛ ꯋꯥꯏ ꯁꯤꯠꯄ ꯑꯣꯏꯔꯒꯁꯨ ꯀꯩ ꯍꯥꯏꯅꯤ ꯑꯩꯒꯤ ꯇꯥꯔꯤꯕ ꯑꯣꯀꯨꯄꯦꯁꯅꯦꯜ ꯊꯦꯔꯥꯄꯤ ꯍꯥꯏꯔꯒ ꯈꯪꯅꯩ ꯑꯩꯒꯤ ꯅꯣꯡꯃꯒꯤ ꯃꯅꯨꯡꯗ ꯇꯥꯔꯤꯕ ꯑꯩꯒꯤ ꯔꯨꯇꯤꯟꯗꯣ ꯑꯗꯨꯗ ꯑꯩ ꯄꯨꯛꯅꯤꯡ ꯆꯪꯅ ꯇꯧꯕ ꯍꯧꯔꯒꯦꯁꯦ ꯑꯩꯅ ꯈꯜꯂꯦꯕ ꯍꯥꯏꯕꯗꯤ ꯑꯩꯅ ꯂꯩꯔꯤꯕ ꯃꯐꯝꯁꯦ ꯑꯩꯒꯤ ꯌꯨꯝꯃꯛꯅꯦꯅ ꯈꯜꯂꯒꯦꯅ ꯃꯔꯝꯗꯤ ꯑꯩꯒꯤ ꯅꯥꯀꯟꯗ ꯑꯃꯣꯠꯄ ꯑꯃ ꯇꯥꯔꯤꯕ ꯄꯣꯠꯇꯣ ꯃꯤ ꯑꯇꯣꯞꯄꯅ ꯈꯨꯟꯗꯣꯛꯀꯗꯕ ꯑꯣꯏꯔꯒꯁꯨ ꯑꯩꯅ ꯍꯥꯟꯅ ꯈꯨꯟꯗꯣꯛꯑꯒꯦ ꯑꯃꯁꯨꯡ ꯃꯤ ꯑꯃꯅ ꯀꯩ ꯍꯥꯏꯅꯤ ꯅꯨꯡꯉꯥꯏꯇꯕ ꯑꯃ ꯍꯥꯏꯔꯛ ꯇꯥꯔꯒꯁꯨ ꯑꯩ ꯁꯥꯎꯔꯔꯣꯏꯒꯦ ꯑꯩ ꯄꯦꯟꯊꯣꯛꯑꯒꯦ ꯃꯔꯝꯗꯤ ꯃꯥꯁꯦ ꯑꯩꯒꯤ ꯏꯌꯥꯝꯕꯅꯤ ꯑꯩꯕꯨ ꯐꯍꯟꯅꯤꯡꯗꯅ ꯑꯩꯒꯤꯗꯃꯛꯇ ꯉꯥꯡꯉꯤꯕꯅꯤ ꯍꯥꯏꯕꯅꯆꯤꯡꯕ ꯁꯤꯒꯨꯝꯕ ꯑꯐꯕꯒꯤ ꯋꯥꯈꯜꯂꯣꯟ ꯑꯃꯁꯤꯗꯤ ꯑꯩ ꯏꯁꯥꯅ ꯑꯗꯨꯝ ꯄꯣꯛꯍꯟꯈꯤꯕ ꯑꯃꯁꯨꯡ ꯑꯩꯒꯤ ꯈꯪꯗꯕ ꯂꯩꯔꯛꯄ ꯃꯇꯝꯗ ꯀꯩ ꯍꯥꯏꯅꯤ ꯑꯣꯖꯥ ꯑꯩ ꯀꯃꯥꯏꯅ ꯇꯧꯔꯒ ꯅꯤꯁꯥꯁꯦ ꯊꯣꯛꯑꯒ ꯍꯦꯛꯇ ꯇꯠꯇꯅ ꯆꯥꯔꯤꯕꯒꯤ ꯃꯔꯝꯁꯦ ꯀꯔꯤꯅꯣ ꯑꯃꯁꯨꯡ ꯑꯩ ꯇꯣꯛꯅꯅꯕꯒꯤꯗꯃꯛꯇ ꯑꯩ ꯀꯔꯤ ꯇꯧꯕ ꯌꯥꯒꯦ ꯍꯥꯏꯕꯅꯆꯤꯡꯕꯁꯦ ꯑꯩ ꯌꯥꯝ ꯀꯨꯞꯅ ꯑꯩꯒꯤ ꯀꯥꯎꯟꯁꯤꯂꯔ ꯍꯥꯏꯇꯥꯔꯦ ꯑꯩꯒꯤ ꯄꯥꯔꯁꯣꯅꯦꯜ ꯀꯥꯎꯟꯁꯤꯂꯔ ꯑꯣꯏꯔꯤꯕ ꯃꯍꯥꯛꯇꯨꯗ ꯑꯩ ꯌꯥꯝ ꯀꯟꯅ ꯅꯩꯅꯈꯤꯕ ꯅꯩꯅꯔꯕ ꯃꯇꯨꯡꯗ ꯑꯩ ꯀꯩ ꯍꯥꯏꯅꯤ ꯇꯞ ꯇꯞꯅ ꯑꯩꯒꯤ ꯋꯥꯈꯜꯂꯣꯟꯁꯦ ꯅꯨꯡꯉꯥꯏꯇꯕꯕꯨ ꯌꯥꯎꯔꯛꯑꯒꯁꯨ ꯁꯥꯎꯅꯤꯡꯕꯕꯨ ꯌꯥꯎꯔꯛꯑꯒꯁꯨ ꯑꯣꯚꯔꯀꯝ ꯇꯧꯅꯅꯕꯒꯤ ꯄꯣꯠꯁꯤꯃ ꯌꯥꯝ ꯀꯟꯅ ꯑꯩ ꯁꯖꯦꯁꯟꯁꯤꯃ ꯂꯧꯔ ꯂꯥꯛꯈꯤ ꯂꯥꯛꯑꯕ ꯃꯇꯨꯡꯁꯤꯗ ꯑꯩ ꯋꯥꯈꯜꯗꯗꯤ ꯈꯜꯂꯦ ꯀꯃꯥꯏꯅ ꯈꯟꯒꯦ ꯍꯥꯏ ꯀꯥꯟꯗ ꯑꯩ ꯊꯥ 5 ꯍꯦꯜꯂꯛꯑꯦ ꯃꯇꯝꯗꯨꯗ ꯊꯥ 5 ꯍꯦꯜꯂꯛꯑꯀꯥꯟꯗ ꯑꯩ ꯌꯨꯝꯗ ꯊꯣꯛ ꯇꯥꯔꯒꯗꯤ ꯍꯥꯟꯅꯒꯤ ꯑꯩꯒꯤ ꯕꯦꯠ ꯀꯝꯄꯦꯅꯤꯁꯤꯡ ꯍꯥꯏꯇꯥꯔꯦ ꯑꯩꯒꯤ ꯅꯤꯁꯥ ꯆꯥꯃꯤꯟꯅꯔꯝꯕ ꯏꯃꯥꯟꯅꯕꯁꯤꯡꯗꯨꯅ ꯑꯩꯕꯨ ꯑꯃꯨꯛ ꯀꯩ ꯍꯥꯏꯅꯤ ꯑꯃꯨꯛ ꯆꯥꯁꯦꯅ ꯍꯧꯔꯛꯑꯒꯗꯤ ꯑꯩ ꯀꯃꯥꯏꯅ ꯇꯧꯔ ꯉꯥꯛꯊꯣꯛꯀꯅꯤ ꯑꯩ ꯌꯥꯝ ꯁꯣꯟꯕꯅ ꯃꯔꯝ ꯑꯣꯏꯕꯅꯤꯅ ꯑꯩ ꯖꯒꯥꯁꯤꯗ ꯑꯩ ꯌꯨꯝ ꯊꯣꯛꯇꯕꯤꯗ ꯑꯉꯝꯕ ꯑꯩꯒꯤ ꯁꯥꯔꯚꯤꯁꯁꯦ ꯑꯩ ꯄꯤꯔꯒꯦꯅ ꯑꯗꯨꯃꯥꯏꯅ ꯂꯦꯞꯈꯤꯕ ꯍꯥꯏꯇꯥꯔꯦ ꯃꯗꯨꯗꯒꯤ ꯑꯩꯒꯤ ꯂꯩꯔꯤꯕ ꯑꯩꯒꯤ ꯀꯥꯎꯟꯁꯤꯂꯔ ꯑꯗꯨꯗꯒꯤ ꯁꯦꯟꯇꯔꯒꯤ ꯂꯩꯔꯤꯕ ꯁꯥꯔꯚꯤꯁ ꯄ꯭ꯔꯣꯚꯥꯏꯗꯔꯁꯤꯡꯗꯨꯒ ꯌꯥꯝ ꯇꯠꯇꯅ ꯍꯥꯏꯇꯥꯔꯦ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯅꯕꯒꯤ ꯔꯨꯝꯁꯤꯃ ꯑꯗꯨꯝ ꯂꯧꯔ ꯂꯥꯛꯈꯤ ꯏꯆꯦ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯊꯥ 9ꯁꯦ ꯊꯥ 9ꯁꯤ ꯑꯗꯨꯗ ꯂꯩꯔꯕ ꯃꯇꯨꯡꯗ ꯑꯃꯨꯛ ꯌꯨꯝꯗ ꯗꯤꯁꯆꯥꯔꯖ ꯇꯧꯔꯛꯈ꯭ꯔꯤꯕ꯭ꯔꯥ ꯀꯃꯥꯏꯅ ꯑꯗꯨꯒꯤ ꯃꯈꯥ ꯇꯥꯕꯤ ꯑꯩꯁꯦ ꯊꯥ 9 ꯐꯥꯕ ꯅꯣꯡꯃ ꯋꯥꯠꯂꯤꯉꯩꯗ ꯂꯧꯕ ꯂꯥꯛꯑꯦ ꯌꯨꯝꯒꯤ ꯃꯤꯅ ꯑꯩꯁꯦ ꯑꯗꯨꯗꯗꯤ ꯌꯥꯝꯅꯁꯨ ꯉꯛꯑꯦ ꯍꯥꯏꯕꯗꯤ ꯄꯨꯟꯁꯤꯁꯤꯗ ꯂꯩꯔꯨꯕ ꯔꯤꯍꯦꯕꯤꯂꯤꯇꯦꯁꯟ ꯈꯨꯗꯤꯡꯃꯛꯇꯒꯤ ꯆꯦꯟꯊꯣꯔꯛꯄꯅꯤ ꯈꯪꯗꯦ ꯃꯅꯨꯡꯗ ꯀ꯭ꯔꯥꯏꯝ ꯑꯃ ꯇꯧꯔꯝꯃꯒ ꯊꯣꯛꯂꯛꯄꯅꯤ ꯈꯪꯗꯦ ꯑꯗꯨꯗꯒꯤ ꯔꯤꯍꯦꯞ ꯃꯅꯨꯡꯗꯨꯗ ꯐꯥꯎꯕ ꯍꯥꯏꯇꯥꯔꯦ ꯃꯣꯞꯀꯨꯝꯕ ꯃꯌꯥꯝ ꯊꯣꯛꯍꯟꯕ ꯌꯥꯎꯋꯦꯕ ꯑꯩꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯥꯏꯕꯗꯤ ꯑꯩ ꯏꯇꯣꯝꯗ ꯆꯦꯟꯕ ꯇꯟꯕꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯏꯈꯥ ꯊꯥꯕ ꯂꯩꯔꯤꯕ ꯃꯇꯝ ꯀꯨꯏꯗ꯭ꯔꯤꯕ ꯊꯥ ꯑꯃ ꯐꯥꯗ꯭ꯔꯤꯕ ꯃꯌꯥꯝꯗꯨꯕꯨ ꯑꯩꯅ ꯀꯛ ꯊꯤꯜꯂꯒ ꯏꯍꯧ ꯑꯃꯒ ꯍꯧꯍꯜꯂꯒ ꯊꯣꯛꯂꯛꯈꯤꯕ ꯃꯌꯥꯝ ꯌꯥꯎꯋꯦ ꯏꯆꯦ
ꯑꯗꯨꯕꯨ ꯍꯟꯗꯛꯀꯤ ꯂꯥꯁꯀꯤ ꯑꯀꯣꯟꯕꯁꯤꯗꯤ ꯌꯨꯝꯒꯤ ꯃꯤꯅ ꯐꯖꯅ ꯑꯗꯨꯝ ꯂꯧꯕ ꯂꯥꯛꯑꯦ ꯍꯥꯏꯕꯒꯤ ꯃꯔꯝꯗꯤ ꯂꯧꯕ ꯂꯥꯛꯄꯗꯨꯁꯨ ꯑꯗꯨꯝ ꯍꯥꯏ ꯅꯪ ꯂꯩꯊꯈꯤꯒꯦ ꯈꯟꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯌꯨꯝꯗ ꯊꯣꯛꯑꯁꯤꯔꯥ ꯀꯃꯥꯏꯅ ꯇꯧꯁꯤꯒꯦꯅ ꯑꯩꯅ ꯕꯕꯥ ꯑꯩ ꯅꯣꯏꯅ ꯂꯩꯌꯨ ꯍꯥꯏꯔꯁꯨ ꯑꯩ ꯂꯩꯔꯒꯦ ꯍꯟꯗꯛꯇꯤ ꯍꯥꯟꯅꯒꯤ ꯇꯥꯏꯞꯇ ꯑꯩ ꯑꯃꯨꯛ ꯍꯟꯅꯗꯤ ꯆꯥꯒꯦ ꯈꯟꯗ꯭ꯔꯦ ꯑꯩꯅ ꯍꯥꯏꯔꯤꯕ ꯋꯥꯍꯩꯁꯦ ꯌꯨꯝꯒꯤ ꯃꯤꯅꯗꯤ ꯀꯩꯗꯧꯅꯨꯡꯗ ꯊꯥꯖꯔꯣꯏ ꯃꯔꯝꯗꯤ ꯑꯩꯈꯣꯏꯗꯤ ꯇꯟꯗꯟ ꯑꯣꯏꯔꯨꯕꯅꯤꯅ ꯑꯃꯨꯛ ꯉꯥꯟ ꯑꯃꯨꯛ ꯃꯨꯠ ꯇꯧꯔꯨꯕꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯊꯥꯖꯕꯤꯔꯣꯏ ꯑꯗꯨꯕꯨ ꯌꯨꯝꯒꯤ ꯑꯄꯥꯝꯕꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩ ꯑꯗꯨꯝ ꯂꯦꯞꯆꯔꯒꯦꯅ ꯍꯥꯏꯕ ꯍꯥꯏꯇꯥꯔꯦ ꯃꯗꯨꯗꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯑꯪꯀꯜꯁꯤꯅ ꯍꯣꯏ ꯐꯔꯦꯁꯦ ꯊꯣꯛꯂꯛꯑꯒ ꯅꯪ ꯅꯤꯁꯥ ꯆꯥꯕ ꯇꯣꯛꯅꯅꯕꯒꯤ ꯅꯣꯏꯒꯤ ꯃꯤꯇꯤꯡ ꯆꯠꯄꯗꯣ ꯆꯠꯂꯣ ꯈꯣꯠꯂꯣ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯍꯥꯏꯔꯛꯄꯗꯒꯤ ꯀꯩ ꯍꯥꯏꯅꯤ ꯑꯗꯨꯝ ꯏꯆꯦ ꯑꯩ ꯌꯨꯝꯗ ꯊꯣꯛꯂꯛꯑꯒ ꯑꯗꯨꯝ ꯅꯤꯁꯥ ꯆꯥꯕ ꯇꯣꯛꯅꯅꯕꯒꯤ ꯂꯝꯕꯤꯁꯤꯗ ꯑꯗꯨꯝ ꯑꯩ ꯆꯪꯁꯤꯟꯈꯤꯕ ꯍꯧꯔꯦ ꯑꯗꯨꯒ ꯑꯗꯨꯒꯤ ꯃꯇꯨꯡ ꯑꯗꯨꯒꯤ ꯅꯨꯃꯤꯠꯇꯨꯗꯒꯤꯗꯤ ꯃꯇꯨꯡꯗ ꯅꯤꯁꯥ ꯆꯥꯕ ꯌꯥꯎꯈꯤꯕ꯭ꯔꯥ ꯑꯗꯨꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯏꯆꯦ ꯑꯩ ꯅꯤꯁꯥ ꯊꯦꯡꯈꯤꯗ꯭ꯔꯦ ꯏꯃꯥꯟꯅꯕꯁꯤꯡꯅꯁꯨ ꯆꯥꯁꯦꯅ ꯍꯧꯔꯛꯄꯁꯤꯁꯨ ꯑꯩ ꯑꯗꯨꯝ ꯀꯩ ꯍꯥꯏꯅꯤ ꯑꯦꯚꯣꯏꯗ ꯇꯧꯔ ꯆꯦꯜꯂꯦ ꯑꯗꯨꯗꯒꯤ ꯀꯩ ꯍꯥꯏꯅꯤ ꯌꯥꯝꯅ ꯅꯥꯀꯟꯗ ꯌꯨ ꯃꯌꯥꯝ ꯑꯃ ꯊꯛꯑꯒ ꯁꯥꯟꯅꯩ ꯌꯨꯅꯩꯕ ꯑꯗꯨꯝ ꯊꯦꯡꯅꯗꯕ ꯅꯠꯇꯦ ꯊꯦꯡꯅꯩ ꯑꯗꯨꯕꯨ ꯃꯗꯨꯗꯁꯨ ꯑꯩ ꯅꯛꯁꯜꯂꯨꯗ꯭ꯔꯦ ꯃꯔꯝꯗꯤ ꯀꯩꯒꯤꯅꯣ ꯍꯥꯏꯀꯥꯟꯗ ꯌꯨ ꯍꯥꯏꯕ ꯄꯣꯠꯁꯤꯅꯁꯨ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯒꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯇ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯅꯝꯕꯔ 4 ꯆꯥꯔꯛꯈꯤꯕ ꯑꯃꯁꯨ ꯑꯣꯏ ꯍꯥꯏꯕꯗꯤ ꯔꯤꯍꯦꯕꯤꯂꯤꯇꯦꯁꯟ ꯁꯦꯟꯇꯔꯗ ꯇꯧꯔꯤꯕ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤꯅ ꯇꯣꯇꯦꯜ ꯑꯦꯞꯁꯇꯤꯅꯦꯟꯁꯅꯦꯕ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯃꯨꯠꯁꯤꯕꯨ ꯑꯜꯇꯔ ꯇꯧꯕ ꯌꯥꯕ ꯁꯕꯁꯇꯦꯟꯁ ꯈꯨꯗꯤꯡꯃꯛ ꯑꯃꯠꯇ ꯊꯦꯡꯒꯅꯨ ꯍꯥꯏꯕꯅꯦꯕ ꯃꯗꯨꯗ ꯑꯩꯅ ꯅꯍꯥꯟꯒꯩ ꯇꯧꯔꯝꯃꯤꯕ ꯄꯣꯠꯁꯤꯅ ꯔꯤꯍꯦꯞ ꯁꯦꯟꯇꯔꯗꯒꯤ ꯊꯣꯛꯂꯛꯑꯒ ꯑꯩ ꯅꯝꯕꯔ 4ꯗꯣ ꯆꯥꯗ꯭ꯔꯒꯁꯨ ꯑꯩ ꯒꯟꯖꯥ ꯊꯛꯀꯦ ꯍꯥꯏꯕꯅꯦꯕ ꯑꯃꯁꯨꯡ ꯑꯩ ꯌꯨ ꯊꯛꯀꯦ ꯍꯥꯏꯕꯅꯦꯕ ꯅꯠꯇ꯭ꯔꯒꯅ ꯑꯩ ꯀꯩ ꯍꯥꯏꯅꯤ ꯖꯣꯂꯥꯝꯕꯨ ꯑꯣꯏꯔꯣ ꯅꯠꯇ꯭ꯔꯒ ꯀꯩ ꯍꯥꯏꯅꯤ ꯒꯨꯂꯤ ꯌꯥꯝ ꯂꯩꯔꯤ ꯁꯤꯒꯨꯝꯕ ꯒꯨꯂꯤꯈꯩꯁꯦ ꯆꯥꯔꯒ ꯂꯩꯖꯒꯦ ꯈꯟꯈꯤꯕ ꯃꯤꯑꯣꯏ ꯑꯃꯅꯦꯕ ꯄꯨꯟꯁꯤꯁꯤꯕꯨ ꯑꯁꯨꯛ ꯅꯨꯡꯉꯥꯏꯕ ꯗ꯭ꯔꯛꯁꯦ ꯌꯥꯎꯗꯅ ꯑꯩ ꯍꯤꯡꯕ ꯉꯝꯃꯔꯣꯏꯅ ꯈꯜꯂꯝꯕ ꯑꯩꯁꯦ ꯊꯣꯛꯂꯛꯄ ꯃꯤꯀꯨꯞꯇꯒꯤꯗꯤ ꯃꯗꯨ ꯄꯨꯝꯅꯃꯛ ꯑꯩ ꯀꯩ ꯍꯥꯏꯅꯤ ꯏꯆꯦ ꯅꯝꯕꯔ 4ꯁꯤꯒꯅꯠꯇ꯭ꯔꯒ ꯅꯤꯁꯥꯁꯤꯒ ꯑꯩꯒ ꯃꯥꯌꯣꯛꯅꯕ ꯃꯇꯝꯗ ꯅꯤꯁꯥꯁꯤꯅ ꯑꯩꯁꯦ ꯑꯗꯨꯝ ꯗꯤꯐꯤꯠ ꯇꯧꯕꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯅꯤꯁꯥ ꯅꯪꯅ ꯉꯝꯖꯔꯣꯅ ꯑꯩ ꯁꯔꯦꯟꯗꯔ ꯇꯧꯊꯣꯛꯈ꯭ꯔꯦꯕ ꯏꯆꯦ ꯃꯁꯤꯒꯤ ꯁꯤ ꯀꯔꯝꯕ ꯃꯇꯝꯗꯅꯣ ꯅꯤꯡꯁꯤꯡꯕꯤꯕ꯭ꯔꯥ ꯑꯩ ꯅꯤꯡꯁꯤꯡꯖꯔꯤ ꯏꯆꯦ ꯍꯣꯏ ꯑꯩ ꯅꯤꯡꯁꯤꯡꯖꯔꯤ 2015ꯅꯦ ꯏꯆꯦ ꯑꯥꯒꯁ 22ꯅꯦ ꯑꯩꯒꯤ ꯀꯩ ꯍꯥꯏꯅꯤ ꯍꯦꯛ ꯔꯤꯍꯦꯞꯇꯩ ꯊꯣꯛꯂꯛꯄ ꯀꯩꯅꯣꯁꯦ ꯅꯨꯃꯤꯠꯁꯦ ꯑꯩ 2015ꯗ ꯊꯣꯛꯂꯛꯈꯤꯕꯗꯨꯅ ꯉꯁꯤ ꯐꯥꯎꯕꯗ ꯍꯣꯏ including ꯌꯨ ꯑꯗꯒꯤ ꯑꯦꯅꯤ ꯁꯕꯁꯇꯦꯟꯁ ꯑꯩꯈꯣꯏꯒꯤ ꯀꯣꯛꯁꯤ ꯒꯤ ꯑꯣꯔꯤꯌꯦꯟ ꯇꯧꯕꯗ ꯆꯦꯟꯖ ꯇꯧꯕ ꯁꯕꯁꯇꯦꯟꯁ ꯁꯤꯖꯤꯟꯅꯗꯦ ꯍꯥꯏꯕꯅꯤ ꯃꯁꯤꯒꯤꯗꯃꯛꯇ ꯌꯦꯡꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯅ ꯑꯣꯂꯦꯒꯤꯗꯃꯛꯇ ꯂꯚ ꯑꯦꯟ ꯂꯥꯏꯛ ꯑꯗꯒꯤ ꯀꯪꯒ꯭ꯔꯦꯆꯨꯂꯦꯁꯟ ꯄꯤꯕꯤꯌꯨ ꯉꯁꯥꯏꯒꯤ ꯃꯥꯅ 42 ꯔꯤꯍꯦꯕꯤꯂꯤꯇꯦꯁꯟ ꯁꯦꯟꯇꯔꯁꯤꯗ ꯑꯃꯨꯛ ꯆꯪ ꯑꯃꯨꯛ ꯊꯣꯛꯂꯛ ꯑꯃꯨꯛ ꯆꯦꯜꯂꯛ ꯑꯗꯒꯤ ꯅꯨꯡꯁꯤꯕ ꯂꯩꯁꯤ ꯂꯩꯊꯣꯟꯕ ꯋꯥꯔꯗ ꯌꯨꯁ ꯇꯧꯔꯀꯥꯟꯗ ꯀꯗꯔ ꯃꯗꯔ ꯇꯧꯔꯒ ꯄꯩꯁꯥ ꯂꯧꯕ ꯑꯗꯒꯤ ꯗ꯭ꯔꯛꯇꯨꯒꯤ ꯆꯥꯅꯅꯕꯒꯤꯗꯃꯛꯇ ꯑꯗꯨ ꯇꯧꯔꯀꯥꯟꯗ ꯃꯥꯒꯤ ꯑꯣꯂꯦꯒꯤ ꯀꯣꯛꯁꯤꯗ ꯐꯒꯦ ꯍꯥꯏꯅ ꯈꯟꯈꯤꯗꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯝ ꯅꯪꯒꯤ ꯀꯣꯛꯁꯤꯗꯩꯁꯤꯗ ꯃꯇꯝꯗꯨꯗ ꯗ꯭ꯔꯛꯁꯦ ꯀꯃꯥꯏꯅ ꯆꯥꯅꯤ ꯀꯃꯥꯏꯅ ꯆꯦꯟꯊꯣꯛꯀꯅꯤ ꯍꯥꯏꯕꯒꯤꯗ ꯈꯜꯂꯒ ꯂꯥꯁꯀꯤ ꯔꯤꯍꯦꯕꯤꯂꯤꯇꯦꯁꯟ ꯁꯦꯟꯇꯔꯁꯤꯗꯗꯤ ꯅꯪꯒꯤ ꯃꯥꯏꯟꯁꯤꯅ ꯑꯩ ꯐꯔꯒꯦ ꯍꯥꯏꯅ ꯅꯪꯒꯤ ꯋꯤꯜꯗꯣ ꯂꯩꯈꯤꯕꯗꯨꯅ ꯃꯊꯪ ꯇꯥꯔꯛꯑꯀꯥꯟꯗ ꯂꯦꯞꯈꯤꯕꯅꯤ ꯍꯥꯏꯅ ꯑꯩꯅ ꯇꯥꯖꯩꯀꯣ ꯑꯗꯨꯒ ꯍꯧꯖꯤꯛ ꯊꯥ 9 ꯊꯣꯛꯎꯔꯦ ꯌꯨꯝꯗꯒꯤ ꯏꯃꯥ ꯏꯄꯥ ꯑꯗꯒꯤ ꯐꯦꯃꯤꯂꯤ ꯃꯦꯝꯕꯔ ꯂꯥꯛꯄꯤꯔꯒ ꯂꯧꯔꯒ 2015 ꯑꯗꯨꯒꯤ ꯃꯇꯨꯡꯒꯤ 2015ꯗꯩꯅ 2018 ꯐꯥꯎꯒꯤ ꯋꯥꯔꯤꯁꯦ ꯁꯝꯂꯞꯅ ꯑꯃꯨꯛ ꯍꯥꯏꯕꯤꯌꯨ ꯔꯤꯍꯦꯕꯤꯂꯤꯇꯦꯁꯟ ꯁꯦꯟꯇꯔꯗꯒꯤ ꯑꯩꯒꯤ ꯗꯤschꯥꯔꯖ ꯑꯩꯒꯤ ꯀꯣꯔꯁ ꯑꯩꯒꯤ ꯗ꯭ꯌꯨꯔꯦꯁꯟ ꯂꯣꯏꯔꯒ ꯊꯣꯛꯂꯛꯄ ꯃꯇꯝꯁꯤꯗ ꯊꯣꯛꯂꯛꯇ꯭ꯔꯤꯉꯩ ꯃꯅꯨꯡꯁꯤꯗꯁꯨ ꯔꯤꯍꯦꯕꯤꯂꯤꯇꯦꯁꯟ ꯁꯦꯟꯇꯔꯗꯨꯒꯤ ꯁꯔꯚꯤꯁ ꯄ꯭ꯔꯣꯚꯥꯏꯗꯔꯁꯤꯡꯁꯤꯅ ꯑꯩꯈꯣꯏꯗ ꯇꯥꯛꯄꯤꯌꯦꯕ ꯇꯝꯕꯤꯌꯦꯕ ꯀꯃꯥꯏꯅ ꯇꯝꯕꯤꯒꯦ ꯍꯥꯏ ꯀꯥꯟꯗ ꯃꯄꯥꯟꯗ ꯂꯩꯔꯕ ꯃꯇꯝꯁꯤꯗ ꯑꯩ ꯀꯅꯥꯒ ꯄꯨꯟꯒꯅꯤ ꯑꯩ ꯀꯅꯥꯒ ꯇꯤꯟꯅꯒꯅꯤ ꯑꯃꯁꯨꯡ ꯅꯤꯁꯥ ꯆꯥꯕ ꯇꯣꯛꯅꯅꯕꯒꯤ ꯂꯝꯕꯤꯁꯦ ꯀꯃꯥꯏꯅ ꯊꯤꯖꯒꯅꯤ ꯍꯥꯏꯕꯁꯦ ꯇꯝꯕꯤꯔꯛꯄ ꯍꯥꯏꯇꯥꯔꯦ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯅ ꯔꯤꯍꯦꯕꯤꯂꯤꯇꯦꯁꯟ ꯁꯦꯟꯇꯔꯁꯤꯗꯒꯤ ꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡꯁꯤꯗ ꯀꯩ ꯍꯥꯏꯅꯤ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯑꯣꯏꯅ ꯉꯁꯤ ꯅꯥꯔꯀꯣꯇꯤꯛ ꯑꯦꯅꯣꯅꯤꯃꯁ ꯑꯅ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃꯈꯛ ꯂꯩ ꯃꯁꯤꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏ ꯀꯥꯟꯗ ꯃꯅꯤꯄꯨꯔꯒꯤ ꯍꯥꯏꯇꯥꯔꯦ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯃꯁꯤꯒꯤ ꯃꯤꯇꯤꯡꯁꯦ ꯇꯧꯅꯩ ꯃꯤꯇꯤꯡꯁꯦ ꯄꯨꯡ ꯑꯃꯈꯛ ꯑꯣꯏ ꯃꯁꯤꯗ ꯇꯤꯟꯒꯗꯕ ꯃꯤꯁꯦ ꯀꯅꯥꯅꯣ ꯍꯥꯏ ꯀꯥꯟꯗ ꯍꯥꯟꯅ ꯅꯤꯁꯥ ꯆꯥꯔꯝꯃꯒ ꯇꯣꯛꯑ ꯂꯩꯕ ꯃꯌꯥꯝꯁꯦ ꯃꯤꯇꯤꯡ ꯇꯧꯅꯩ ꯀꯔꯝꯕ ꯃꯤꯇꯤꯡꯅꯣ ꯇꯧꯅꯔꯤꯁꯦ ꯍꯥꯏ ꯀꯥꯟꯗ ꯃꯉꯣꯟꯗ ꯉꯁꯤ ꯅꯤꯁꯥ ꯆꯥꯅꯤꯡꯕ ꯂꯥꯛꯇꯥꯔꯒꯁꯨ ꯀꯃꯥꯏꯅ ꯇꯧꯔꯒ ꯑꯩ ꯗꯥꯏꯚꯔꯠ ꯇꯧꯈꯤ ꯀꯃꯥꯏꯅ ꯑꯦꯚꯣꯏꯗ ꯇꯧꯈꯤ ꯑꯩ ꯑꯋꯥꯕ ꯂꯥꯛꯈꯤꯕꯗꯨꯅ ꯀꯃꯥꯏꯅ ꯑꯩ ꯑꯣꯚꯔꯀꯝ ꯇꯧꯈꯤ ꯍꯥꯏꯕ ꯃꯌꯥꯝꯁꯦ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯅꯕ ꯃꯤꯇꯤꯡ ꯑꯃ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦ ꯃꯁꯤ ꯄꯨꯡ ꯑꯃꯃꯝꯈꯛ ꯇꯧꯋꯦ ꯃꯐꯝꯗꯤ ꯃꯅꯤꯄꯨꯔꯒꯤ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯇꯧꯕ
ꯑꯃ ꯑꯣꯏ ꯃꯁꯤꯒꯤ ꯃꯤꯇꯤꯡꯁꯦ ꯑꯩ ꯌꯥꯎꯔꯒ ꯑꯩ ꯅꯤꯁꯥꯁꯦ ꯆꯥꯕ ꯇꯣꯛꯄ ꯉꯝꯈꯤꯕ ꯍꯥꯏꯇꯥꯔꯦ ꯃꯁꯤ ꯂꯩꯔꯝꯗ꯭ꯔꯒꯗꯤ ꯇꯁꯦꯡꯅ ꯍꯥꯏꯀꯥꯟꯗ ꯑꯩ ꯑꯗꯨꯝ ꯅꯤꯁꯥꯁꯨ ꯆꯥꯈꯤꯅꯤ ꯃꯔꯝꯗꯤ ꯑꯩꯅ ꯔꯤꯍꯦꯕ ꯁꯦꯟꯇꯔꯗꯒꯤ ꯊꯣꯛꯂꯛꯑꯒ ꯑꯩꯅ ꯀꯩꯔꯣꯏ ꯂꯩꯀꯥꯏꯒꯤ ꯅꯟ ꯑꯦꯗꯤꯛ ꯍꯥꯏꯇꯥꯔꯦ ꯅꯣꯡ ꯐꯥꯗꯣꯛ ꯁꯣꯁꯤꯌꯦꯜ ꯌꯨꯖꯔꯒꯨꯝꯕ ꯃꯤꯑꯣꯏꯁꯤꯡꯗꯨꯒ ꯅꯣꯡ ꯐꯥꯗꯣꯛ ꯌꯨ ꯊꯛꯄ ꯅꯠꯇ꯭ꯔꯒ ꯑꯣꯀꯦꯖꯟ ꯑꯃ ꯂꯥꯛꯄꯗ ꯌꯨ ꯊꯛꯄ ꯃꯤꯑꯣꯏꯁꯤꯡꯗꯨꯒ ꯑꯩꯒ ꯄꯨꯜꯂꯝ ꯇꯥꯔꯒꯗꯤ ꯑꯩ ꯑꯃꯨꯛ ꯅꯤꯁꯥ ꯆꯥꯔꯝꯕꯁꯨ ꯌꯥꯏꯑꯕ ꯑꯩꯈꯣꯏꯒ ꯇꯤꯟꯅꯒꯗꯕ ꯃꯤꯁꯤꯗꯤ ꯀꯔꯝꯕ ꯃꯤꯅꯣ ꯍꯥꯏꯀꯥꯟꯗ ꯍꯥꯟꯅ ꯅꯤꯁꯥ ꯆꯥꯔꯝꯃꯒ ꯇꯣꯛꯑꯒ ꯂꯩꯕ ꯃꯤꯑꯣꯏꯁꯦ ꯇꯤꯟꯅꯒꯗꯕ ꯑꯃ ꯑꯣꯏ ꯍꯥꯏꯕꯁꯦ ꯐꯖꯅ ꯇꯝꯕꯤꯔꯛꯄ ꯍꯥꯏꯇꯥꯔꯦ ꯇꯝꯕꯤꯔꯛꯄꯗꯨꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯑꯩ ꯑꯇꯣꯞꯄ ꯃꯤꯑꯣꯏꯁꯤꯡꯒ ꯑꯩ ꯇꯤꯟꯅꯖꯗꯦ ꯇꯤꯟꯅꯗ꯭ꯔꯤꯕꯩ ꯃꯔꯝꯅ ꯀꯩꯒꯤꯅꯣ ꯍꯥꯏꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯄꯨꯛꯅꯤꯡꯒꯤ ꯏꯍꯨꯜꯁꯦ ꯅꯤꯁꯥ ꯆꯥꯗꯕ ꯃꯤꯅꯗꯤ ꯁꯨꯡ ꯈꯪꯕꯤꯔꯣꯏꯕ ꯃꯔꯝꯗꯤ ꯀꯩꯒꯤꯅꯣ ꯍꯥꯏꯀꯥꯟꯗ ꯃꯣꯏꯗꯤ ꯅꯨꯄꯥ ꯃꯥꯟꯗꯕ ꯉꯁꯤ ꯅꯣꯡꯈꯛ ꯄꯥꯔꯇꯤ ꯃꯦꯅꯔ ꯀꯥꯏꯕ ꯌꯨ ꯐꯥꯎꯕ ꯊꯛꯑꯣ ꯌꯥꯗꯕ ꯅꯪꯕꯨ ꯅꯨꯄꯥꯔꯣ ꯍꯣꯃꯣꯔꯣ ꯁꯨꯝꯕ ꯃꯌꯥꯝ ꯑꯃ ꯃꯣꯏꯗꯤ ꯍꯥꯏꯕꯤꯔꯛꯇꯣꯏꯅꯦꯕ ꯁꯨꯝꯕ ꯃꯌꯥꯝ ꯑꯃ ꯍꯥꯏꯕꯤꯔꯛꯄꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯁꯥꯎꯅꯤꯡꯕꯗꯒꯤ ꯂꯩꯈꯠꯂꯛꯄꯗꯒꯤ ꯑꯩ ꯍꯦꯔꯥ ꯑꯗꯨꯗꯤ ꯇꯧꯔꯒꯦ ꯀꯥꯏꯅ ꯑꯩ ꯃꯃꯥꯡꯗ ꯊꯛꯆꯟꯈꯤꯕ ꯃꯌꯥꯝ ꯌꯥꯎꯋꯦꯕ ꯑꯗꯨꯒ ꯑꯗꯨꯒꯤ ꯊꯛꯆꯜꯂꯤꯕ ꯑꯜꯀꯣꯍꯣꯜ ꯌꯨ ꯄꯦ ꯑꯝꯇꯪ ꯊꯛꯈꯤꯕꯗꯨꯅ ꯑꯩꯒꯤ ꯁꯣꯝꯗ ꯆꯥꯔꯝꯃꯤꯕ ꯑꯩꯒꯤ ꯁꯕꯁꯇꯦꯟꯁ ꯑꯩꯒꯤ ꯆꯣꯏꯁ ꯑꯣꯐ ꯀꯦꯃꯤꯀꯦꯜ ꯍꯥꯏꯒꯗ꯭ꯔꯥ ꯌꯥꯝ ꯄꯥꯝꯖꯅ ꯆꯥꯈꯤꯕ ꯅꯤꯁꯥꯗꯨꯗꯤ ꯎꯔꯛꯑꯦꯕ ꯍꯥꯏꯕꯗꯤ ꯃꯥꯅ ꯑꯩ ꯄꯦꯜꯍꯟꯕ ꯉꯝꯗꯕꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯑꯩ ꯄꯣꯠꯇꯨꯃꯗꯤ ꯇꯧꯒꯦꯅ ꯅꯨꯡꯗꯥꯡꯗꯒ ꯆꯦꯟꯕ ꯃꯌꯥꯝ ꯌꯥꯎꯈ꯭ꯔꯦꯕ ꯄꯣꯠ ꯆꯥꯕ ꯆꯠꯅꯅꯕꯒꯤꯗꯃꯛꯇ ꯃꯗꯨꯒꯤ ꯄꯣꯠꯇꯣ ꯍꯟꯗꯛꯀꯤ ꯏꯄꯤꯁꯣꯠꯁꯤꯗꯗꯤ ꯑꯩ ꯊꯣꯛꯇꯅꯕꯒꯤꯗꯃꯛꯇꯅ ꯑꯩ ꯀꯩ ꯍꯥꯏꯅꯤ ꯍꯥꯟꯅ ꯅꯤꯁꯥ ꯆꯥꯔꯝꯃꯒ ꯇꯣꯛꯑꯒ ꯂꯩꯕ ꯃꯈꯣꯏꯅ ꯐꯝꯃꯣ ꯍꯥꯏꯔꯁꯨ ꯐꯝꯃꯒꯦ ꯎꯞꯄꯣ ꯍꯥꯏꯔꯁꯨ ꯎꯞꯄꯒꯦ ꯑꯩ ꯅꯣꯏꯅ ꯍꯥꯏꯕꯗꯨꯗꯤ ꯑꯩ ꯌꯥꯖꯔꯒꯦꯅ ꯑꯩ ꯃꯣꯏꯗ ꯊꯥꯖꯕ ꯊꯝꯃꯒ ꯃꯣꯏꯅ ꯄꯤꯔꯛꯏꯕ ꯁꯖꯦꯁꯟ ꯐꯤꯗꯕꯦꯛ ꯃꯌꯥꯝꯗꯣ ꯂꯧꯔꯒ ꯑꯩ ꯅꯤꯁꯥ ꯆꯥꯕ ꯇꯣꯛꯅꯅꯕ ꯑꯗꯨꯝ ꯍꯣꯠꯅꯈꯤ ꯑꯃꯁꯨꯡ ꯃꯗꯨꯃꯥꯏꯅ ꯇꯣꯛꯂꯛꯑꯕ ꯃꯇꯨꯡꯗꯗꯤ ꯍꯥꯏꯔꯤꯕ ꯀꯩ ꯍꯥꯏꯅꯤ ꯃꯤꯇꯤꯡꯗꯨꯒꯤ ꯍꯥꯏꯇꯥꯔꯦ ꯅꯥꯔꯀꯣꯇꯤꯛ ꯑꯦꯅꯣꯅꯤꯃꯁꯀꯤ ꯃꯤꯇꯤꯡꯁꯤꯒꯤ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩ ꯁꯔꯚꯤꯁ ꯄꯤꯁꯟꯕ ꯍꯧꯔꯦ ꯃꯇꯝꯗꯨꯗ ꯆꯍꯤ ꯑꯃ ꯑꯩ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯣꯏꯅ ꯄꯨꯔꯝꯃꯦ ꯇꯥꯝ ꯑꯃ ꯃꯗꯨ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯑꯃꯨꯛ ꯀꯩ ꯍꯥꯏꯅꯤ ꯑꯇꯣꯞꯄ ꯒ꯭ꯔꯨꯞ ꯑꯃꯗ ꯍꯥꯏꯇꯥꯔꯦ ꯃꯗꯨꯗꯁꯨ ꯆꯍꯤ ꯑꯃ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯣꯏꯅ ꯄꯨꯔꯝꯃꯦ ꯆꯍꯤ ꯑꯅꯤꯁꯦ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯂꯩꯔ ꯂꯥꯛꯑꯒ ꯁꯤꯒꯤ ꯐꯦꯂꯣꯁꯤꯞꯁꯤꯗꯒꯤ ꯑꯩ ꯅꯥꯊꯩꯗ꯭ꯔꯀꯥꯟꯗ ꯅꯤꯁꯥ ꯆꯥꯕ ꯇꯣꯛꯄ ꯉꯝꯈꯤꯕꯅꯤ ꯏꯆꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯇꯥꯕꯗ ꯍꯥꯏꯕꯗꯤ ꯉꯁꯥꯏꯒꯤ ꯔꯤꯍꯦꯕꯁꯤꯗ ꯇꯝꯕꯤꯔꯛꯑꯕ ꯋꯥꯈꯜꯂꯣꯟ ꯀꯃꯥꯏꯅ ꯑꯦꯚꯣꯏꯗ ꯇꯧꯒꯅꯤ ꯀꯔꯝꯕ ꯀꯝꯄꯅꯤꯗ ꯂꯩꯒꯅꯤ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯊꯥꯗꯣꯔꯛꯑꯀꯥꯟꯗ ꯁꯄꯣꯔꯠ ꯁꯤꯁꯇꯦꯝ ꯂꯩꯈꯤꯕꯗꯣ ꯑꯦꯅꯣꯅꯤꯃꯁ ꯅꯥꯔꯀꯣꯇꯤꯛꯁ ꯑꯦꯅꯣꯅꯤꯃꯁꯀꯤ ꯁꯄꯣꯔꯠ ꯑꯗꯒꯤ ꯀꯔꯝꯕ ꯒ꯭ꯔꯨꯞꯇ ꯇꯤꯟꯅꯒꯅꯤ ꯀꯔꯝꯕ ꯃꯤꯅ ꯉꯥꯛꯊꯣꯛꯀꯅꯤ ꯍꯥꯏꯕ ꯑꯗꯒꯤ ꯉꯁꯥꯏ ꯑꯦꯛꯖꯥꯝꯄꯜ ꯄꯤꯕꯗꯨ ꯌꯥꯝꯅ ꯑꯦꯄ꯭ꯔꯤꯁꯤꯌꯦꯠ ꯇꯧꯖꯩ ꯍꯥꯏꯕꯗꯤ ꯗ꯭ꯔꯒ ꯑꯦꯗꯤꯛ ꯑꯃꯅ ꯗ꯭ꯔꯒ ꯇꯣꯛꯑꯕ ꯃꯇꯨꯡꯗ ꯁꯣꯁꯤꯌꯦꯜꯂꯤ ꯃꯌꯥꯝ ꯇꯤꯟꯅꯔꯀꯥꯟꯗ ꯁꯣꯁꯤꯌꯦꯜ ꯄ꯭ꯔꯦꯁꯔ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯀꯩꯅꯣ ꯅꯪ ꯄꯦꯛ ꯑꯃ ꯄꯥꯏꯕꯗ ꯅꯨꯄꯥ ꯃꯥꯟꯗ꯭ꯔꯦ ꯀꯥꯏꯅ ꯍꯥꯏꯕ ꯁꯤꯒꯨꯝꯕꯁꯤ ꯑꯩꯈꯣꯏꯅ ꯑꯦꯛꯖꯥꯝꯄꯜꯁꯦ ꯁꯨꯃꯥꯏꯅ ꯋꯥꯔꯤ ꯁꯥꯔꯒꯗꯤ ꯑꯩꯈꯣꯏ ꯇꯥꯕꯤꯔꯤꯕꯗ ꯁꯣꯏꯗꯅ ꯌꯥꯎꯕ ꯇꯥꯕꯗ ꯃꯥꯗꯨꯗꯤ ꯁꯤꯒꯨꯝꯕꯁꯤꯗꯤ ꯑꯩꯈꯣꯏꯗ ꯃꯤꯗꯨꯅ ꯍꯥꯏꯔꯒꯁꯨ ꯑꯩꯒꯤ ꯀꯥꯟꯅꯕ ꯅꯠꯇꯦ ꯍꯥꯏꯅ ꯈꯪꯒꯅꯤ ꯍꯥꯏꯅ ꯑꯩꯅ ꯈꯟꯖꯩ ꯑꯗꯨ ꯄꯟꯕꯤꯔꯛꯄꯒꯤ ꯌꯥꯝꯅ ꯊꯥꯒꯠꯆꯔꯤ ꯑꯩꯈꯣꯏꯒꯤ ꯃꯇꯝꯁꯤ ꯍꯧꯖꯤꯛ ꯑꯣꯜꯔꯦꯗꯤ 1 hour past ꯑꯣꯏꯔꯦ ꯑꯗꯨꯒ ꯑꯩꯅꯗꯤ ꯌꯥꯝꯅ ꯈꯪꯖꯅꯤꯡꯕ ꯗ꯭ꯔꯒ ꯗꯤ ꯑꯦꯗꯤꯛꯁꯟ ꯑꯦꯟड ꯔꯤꯇ꯭ꯔꯤꯠ ꯁꯦꯟꯇꯔꯒꯤꯁꯦ ꯑꯗꯨꯅ ꯑꯩꯅ ꯍꯧꯖꯤꯛ ꯈꯟꯖꯔꯤꯁꯤ ꯑꯩꯈꯣꯏꯒꯤ ꯁꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯦ ꯑꯃꯨꯛ ꯄꯥꯔꯠ 2 ꯑꯃꯃꯨꯛ ꯇꯧꯖꯅꯕ ꯁꯤꯟꯃꯤꯟꯅꯁꯤ ꯑꯗꯨꯒ ꯄꯥꯔꯠ 2 ꯁꯤꯗꯅ ꯗ꯭ꯔꯒ ꯗꯤ ꯑꯦꯗꯤꯛꯁꯟ ꯑꯦꯟड ꯔꯤꯇ꯭ꯔꯤꯠ ꯁꯦꯟꯇꯔ ꯍꯧꯖꯤꯛ ꯑꯣꯂꯦꯅ ꯂꯤꯗ ꯇꯧꯔꯒ ꯂꯩꯕꯤꯔꯤꯕ ꯁꯦꯟꯇꯔꯁꯤꯒꯤ ꯃꯔꯝꯗ ꯃꯁꯤꯗ ꯀꯔꯤ ꯀꯔꯤ ꯇꯧꯔꯤ ꯍꯥꯏꯕꯗꯨꯗ ꯐꯣꯀꯁ ꯇꯧꯔꯒ ꯁꯦꯀꯦꯟ ꯄꯥꯔꯠꯁꯤ ꯁꯣꯏꯗꯅ ꯆꯤꯟꯖꯔꯛꯀꯦ ꯑꯗꯨꯒ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯑꯩꯈꯣꯏꯅ ꯑꯣꯂꯦꯅ ꯗ꯭ꯔꯒ ꯑꯦꯗꯤꯛ ꯑꯃ ꯌꯥꯝꯅ ꯅꯧꯔꯤꯕ ꯀ꯭ꯂꯥꯁ 7ꯗꯒꯤ ꯍꯧꯔꯀꯥꯟꯗ ꯁꯇ꯭ꯔꯒꯜ ꯇꯧꯔꯒ ꯀꯃꯥꯏꯅ ꯗ꯭ꯔꯒꯁꯦ ꯆꯥꯕ ꯂꯦꯞꯈꯤꯕꯅꯣ ꯍꯥꯏꯕꯒꯤ ꯋꯥꯔꯤꯁꯤꯗ ꯑꯩꯈꯣꯏꯅ ꯐꯣꯀꯁ ꯇꯧꯔꯒ ꯑꯩꯅ ꯊꯥꯒꯠꯆꯔꯤꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯗꯨꯁꯨ ꯍꯧꯖꯤꯛ ꯇꯧꯃꯤꯟꯅꯁꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯂꯤꯁꯅꯔ ꯃꯌꯥꯝꯅ ꯏꯕꯤꯔꯛꯏꯕ ꯀꯃꯦꯟ ꯃꯌꯥꯝꯁꯤ ꯄꯥꯃꯤꯟꯅꯁꯤ ꯂꯦꯝꯍꯧꯔꯤꯕ ꯃꯇꯝꯁꯤꯗ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯑꯣꯂꯦꯅ ꯍꯧꯖꯤꯛ ꯗ꯭ꯔꯒꯁꯤ ꯂꯦꯞꯄ ꯉꯝꯃꯦ ꯀꯣ ꯃꯁꯤꯗ ꯒ꯭ꯌꯥꯟ ꯑꯃ ꯇꯣꯉꯥꯟꯕ ꯒ꯭ꯌꯥꯟ ꯑꯃ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯃ ꯎꯕ ꯐꯪꯉꯦ ꯃꯁꯤꯒꯤ ꯁꯤꯗ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯒ ꯑꯩꯈꯣꯏꯒꯤ ꯐꯥꯏꯟꯗꯤꯡ ꯗ ꯚꯣꯏꯁꯅ ꯊꯥꯒꯠꯆꯔꯤ ꯍꯥꯏꯔꯤꯕ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯄ ꯑꯩꯈꯣꯏꯅ ꯃꯤ ꯑꯃꯗ ꯊꯥꯒꯠꯄ ꯎꯠꯄꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯦ ꯃꯁꯤꯗ ꯑꯣꯂꯦꯗ ꯏꯟꯚꯥꯏꯠ ꯇꯧꯖꯔꯤ ꯑꯣꯂꯦꯒꯤ ꯄꯨꯟꯁꯤꯗ ꯄꯔꯁꯣꯅꯦꯜ ꯁ꯭ꯄꯦꯁꯇ ꯍꯥꯏꯖꯕ ꯇꯥꯔꯦꯀꯣ ꯀꯅꯥꯗ ꯃꯤꯡ ꯄꯟꯕꯤꯔꯒ ꯉꯁꯥꯏꯒꯤ ꯗ꯭ꯔꯒ ꯆꯥꯕꯒꯤ ꯃꯇꯥꯡꯗꯗꯤ ꯍꯥꯏꯕꯤꯗ꯭ꯔꯦꯀꯣ ꯌꯥꯝꯅ ꯆꯥꯔꯃꯤꯡ ꯑꯣꯏꯕ ꯂꯩꯁꯤ ꯂꯩꯊꯣꯟꯕ ꯋꯥ ꯌꯨꯁ ꯇꯧꯔꯒ ꯄꯩꯁꯥ ꯂꯧꯊꯣꯛꯅꯕ ꯈꯟꯕꯤꯈꯤ ꯍꯥꯏꯗꯣ ꯉꯁꯤꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤꯗꯗꯤ ꯇꯁꯦꯡꯅ ꯑꯩꯈꯣꯏꯒꯤ
ꯊꯃꯣꯏꯗꯒꯤ ꯊꯣꯛꯂꯛꯄ ꯑꯣꯂꯦꯒꯤ ꯂꯥꯏꯐꯇ ꯊꯥꯒꯠꯆꯔꯤ ꯍꯥꯏꯅ ꯍꯥꯏꯅꯤꯡꯕ ꯑꯅꯛꯄ ꯄꯔꯁꯅꯦꯜ ꯁ꯭ꯄꯦꯁꯀꯤ ꯃꯤ ꯈꯟꯒꯠꯄꯤꯔꯒ ꯊꯥꯒꯠꯄ ꯎꯠꯄꯤꯌꯨ ꯑꯃꯗꯤ ꯃꯅꯤꯄꯨꯔꯒꯤ ꯂꯦꯚꯦꯜꯗ ꯈꯟꯒꯠꯄꯤꯔꯒ ꯊꯥꯒꯠꯄ ꯍꯥꯏꯕꯤꯌꯨ ꯍꯥꯏꯅ ꯍꯪꯖꯒꯦ ꯑꯍꯥꯟꯕꯗ ꯍꯥꯏꯇꯥꯔꯦ ꯇꯁꯦꯡꯅ ꯑꯩꯕꯨ ꯂꯝꯖꯤꯡ ꯂꯝꯇꯥꯛꯄꯤꯔꯤꯕ ꯇꯁꯦꯡꯅ ꯌꯦꯡꯉꯨꯔꯒꯗꯤ ꯍꯥꯏꯔꯨꯔꯒꯗꯤ ꯑꯩꯒꯤ ꯑꯍꯥꯟꯕ ꯀꯩ ꯍꯥꯏꯅꯤ ꯑꯔꯣꯏꯕꯒꯤ ꯂꯩꯔꯤꯕ ꯔꯤꯍꯦꯕꯤꯂꯤꯇꯦꯁꯟ ꯁꯦꯟꯇꯔ ꯍꯥꯏꯇꯥꯔꯦ ꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯅꯤ ꯂꯝꯖꯤꯡ ꯂꯝꯇꯥꯛꯄꯤꯔꯝꯕ ꯑꯩꯒꯤ ꯀꯥꯎꯟꯁꯤꯂꯔꯁꯤꯡꯗꯨꯕꯨꯁꯨ ꯑꯩ ꯊꯥꯒꯠꯆꯕ ꯐꯣꯡꯗꯣꯛꯆꯒꯦ ꯑꯗꯨꯒ ꯃꯊꯪꯗꯅ ꯍꯥꯏꯇꯥꯔꯦ ꯔꯤꯍꯦꯕꯤꯂꯤꯇꯦꯁꯟ ꯁꯦꯟꯇꯔꯗ ꯍꯟꯖꯟ ꯍꯟꯖꯟ ꯊꯝꯃꯨꯔꯒ ꯆꯦꯟꯊꯣꯔꯛꯑꯒ ꯑꯃꯨꯛ ꯏꯟ ꯑꯦꯟ ꯑꯥꯎꯠ ꯍꯦꯟꯅ ꯔꯤꯂꯥꯞꯁ ꯑꯃꯨꯛ ꯇꯥꯕ ꯑꯃꯨꯛ ꯔꯤꯍꯦꯞ ꯑꯃꯨꯛ ꯆꯪꯕ ꯑꯃꯨꯛ ꯔꯤꯂꯥꯞꯁ ꯇꯥꯕ ꯇꯧꯔꯛꯄ ꯃꯇꯝꯁꯤꯗ ꯍꯟꯗꯛꯇꯤ ꯁꯨꯡꯆꯥ ꯅꯤꯁꯥ ꯆꯥꯍꯜꯂꯔꯣꯏꯒꯦ ꯆꯦꯟꯊꯣꯔꯛꯑꯒꯁꯨ ꯊꯝꯕꯅꯤ ꯆꯥꯔꯒꯁꯨ ꯑꯃꯨꯛ ꯁꯦꯟꯇꯔꯗ ꯐꯥꯍꯜꯂꯒ ꯄꯨꯜꯍꯜꯂꯒ ꯊꯝꯃꯒꯦꯅ ꯈꯟꯕꯤꯈꯤꯕ ꯍꯥꯏꯇꯥꯔꯦ ꯑꯩꯒꯤ ꯐꯦꯃꯤꯂꯤ ꯃꯦꯝꯕꯔꯗ ꯑꯩꯒꯤ ꯕꯥꯆꯧ ꯑꯩꯒꯤ ꯑꯪꯀꯜ ꯑꯃꯁꯨꯡ ꯑꯩꯒꯤ ꯒ꯭ꯔꯥꯟꯃꯗꯔ ꯃꯣꯏꯕꯨ ꯊꯥꯒꯠꯆꯕ ꯐꯣꯡꯗꯣꯛꯆꯒꯦ ꯑꯗꯨꯒ ꯉꯁꯤ ꯍꯥꯏꯇꯥꯔꯦ ꯁꯤꯒꯨꯝꯕꯒꯤ ꯀꯩ ꯍꯥꯏꯅꯤ ꯔꯤꯍꯦꯕꯤꯂꯤꯇꯦꯁꯟ ꯁꯦꯟꯇꯔ ꯑꯃ ꯆꯂꯥꯏꯔꯕ ꯃꯇꯨꯡꯗ ꯀꯩ ꯍꯥꯏꯅꯤ ꯑꯩꯉꯣꯟꯗ ꯒ꯭ꯌꯥꯟ ꯂꯧꯁꯤꯡ ꯃꯌꯥꯝ ꯑꯃ ꯄꯤꯕꯤꯔꯤꯕ ꯑꯩꯒꯤ ꯑꯣꯖꯥ ꯍꯥꯏꯒꯗ꯭ꯔꯥ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯌꯥꯝꯕꯦꯝ ꯂꯥꯛꯑꯕ ꯁꯤꯁꯨ ꯑꯩ ꯑꯗꯨꯝ ꯊꯥꯒꯠꯆꯕ ꯐꯣꯡꯗꯣꯛꯆꯒꯦ ꯃꯣꯏ ꯑꯍꯨꯝꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯉꯁꯥꯏꯒꯤ ꯂꯥꯁꯀꯤꯗꯒꯤ ꯗꯤꯁꯆꯥꯔꯖ ꯇꯧꯔꯛꯄ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯐꯈꯤꯕ ꯔꯤꯍꯦꯕ ꯁꯦꯟꯇꯔꯁꯤꯒꯤ ꯃꯃꯤꯡꯁꯤ ꯀꯗꯥꯏꯗ ꯃꯃꯤꯡꯁꯦ ꯑꯝꯇꯪ ꯁꯦꯌꯔ ꯇꯧꯕꯤꯕ ꯌꯥꯏ ꯍꯣꯏ ꯃꯁꯤꯒꯤ ꯔꯤꯍꯦꯕꯤꯂꯤꯇꯦꯁꯟ ꯁꯦꯟꯇꯔꯁꯦ ꯁꯉꯥꯏꯊꯦꯟꯗ ꯂꯩꯔꯝꯃꯦ ꯄꯨꯟꯁꯤ ꯔꯤꯍꯦꯕꯤꯂꯤꯇꯦꯁꯟ ꯁꯦꯟꯇꯔꯅ ꯍꯧꯖꯤꯛꯇꯤ ꯍꯣꯡꯗꯣꯛꯈ꯭ꯔꯦ ꯍꯣꯡꯗꯣꯛꯑꯕ ꯃꯇꯨꯡꯁꯤꯗ ꯗꯣꯂꯥꯂꯦꯟꯗ ꯑꯃ ꯂꯩꯔꯦ ꯑꯗꯨꯒ ꯏꯁꯤꯀꯥꯅ ꯄꯥꯡꯒꯩ ꯑꯁꯣꯝꯂꯣꯝꯗ ꯍꯥꯏꯇꯥꯔꯦ ꯁꯣꯝꯗꯁꯨ ꯍꯣꯡꯗꯣꯛꯈ꯭ꯔꯦ ꯑꯍꯥꯟꯕꯗꯗꯤ ꯁꯉꯥꯏꯊꯦꯟꯗ ꯂꯩꯔꯝꯃꯦ ꯃꯃꯤꯡꯅ ꯄꯨꯟꯁꯤ ꯍꯥꯏꯔꯒ ꯈꯪꯅꯩ ꯑꯣꯀꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯑꯗꯒꯤ ꯉꯁꯥꯏꯒꯤ ꯍꯥꯟꯅꯗꯤ ꯅꯨꯡꯁꯤꯕ ꯈꯪꯗꯕꯅ ꯍꯥꯏꯒꯗ꯭ꯔꯥꯀꯣ ꯑꯗꯨꯒꯤꯗ ꯄꯩꯁꯥ ꯍꯦꯟꯅ ꯄꯤꯕꯤꯔꯝꯃꯒ ꯑꯗꯒꯤ ꯑꯣꯂꯦꯅ ꯍꯥꯏꯕꯗ ꯃꯥꯅ ꯆꯨꯝꯕ ꯃꯥꯜꯂꯦ ꯍꯥꯏꯅ ꯈꯜꯂꯒ ꯌꯨꯝꯗ ꯄꯨꯔꯛꯈꯤꯕ ꯑꯗꯨꯒꯨꯝꯕꯗꯨ ꯇꯣꯛꯑꯀꯥꯟꯗ ꯌꯥꯝꯅ ꯁ꯭ꯇꯔꯣꯡ ꯁ꯭ꯇꯦꯟꯁ ꯑꯃ ꯂꯧꯈꯤꯕ ꯅꯪ ꯌꯨꯝꯗ ꯊꯣꯛꯂꯛꯑꯁꯨ ꯊꯤꯟꯒꯅꯤ ꯑꯗꯒꯤ ꯗ꯭ꯔꯒ ꯆꯥꯔꯁꯨ ꯊꯤꯟꯒꯅꯤ ꯅꯪ ꯐꯗ꯭ꯔꯤꯈꯩ ꯊꯤꯟꯒꯅꯤ ꯍꯥꯏꯕꯒꯤ ꯌꯥꯝꯅ ꯁ꯭ꯇꯔꯣꯡ ꯑꯣꯏꯅ ꯂꯧꯈꯤꯕ ꯐꯤꯔꯦꯞ ꯑꯗꯨꯒ ꯁꯄꯣꯔꯠ ꯇꯧꯕꯤꯈꯤꯕ ꯐꯦꯃꯤꯂꯤ ꯃꯦꯝꯕꯔ ꯉꯁꯥꯏ ꯄꯟꯕꯤꯈꯤꯕ ꯕꯥꯆꯧ ꯑꯕꯣꯛ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯌꯥꯝꯁꯤ ꯊꯥꯒꯠꯄ ꯑꯩ ꯏꯁꯥꯃꯛꯅꯁꯨ ꯌꯥꯎꯖꯔꯤ ꯍꯥꯏꯕꯗꯤ ꯃꯁꯤꯁꯤ ꯌꯥꯝꯅ ꯌꯦꯡꯕꯗ ꯑꯩꯈꯣꯏꯗ ꯌꯥꯝꯅ ꯏꯃꯣꯁꯅꯦꯜ ꯁ꯭ꯇ꯭ꯔꯒꯜ ꯑꯣꯏꯕ ꯄꯣꯠꯅꯤ ꯃꯤ ꯈꯨꯗꯤꯡꯃꯛꯅ ꯉꯁꯥꯏ ꯑꯣꯂꯦꯅ ꯍꯥꯏꯕꯗ ꯇꯨ ꯆꯨꯡꯕ ꯃꯇꯥꯡ ꯌꯥꯝꯅ ꯌꯥꯎꯔꯝꯒꯅꯤ ꯍꯥꯏꯅ ꯈꯟꯖꯩ ꯑꯩ ꯏꯁꯥꯃꯛꯅꯁꯨ ꯇꯨ ꯆꯨꯡꯕ ꯃꯇꯥꯡ ꯌꯥꯝꯅ ꯌꯥꯎꯈꯤ ꯑꯗꯨꯅ ꯐꯦꯃꯤꯂꯤ ꯃꯦꯝꯕꯔꯗꯨꯅ ꯌꯥꯝꯅ ꯁ꯭ꯇꯔꯣꯡ ꯑꯣꯏꯅ ꯃꯥꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯅꯨꯡꯁꯤꯅ ꯍꯥꯏꯔꯒꯁꯨ ꯇꯥꯔꯔꯣꯏꯒꯦ ꯅꯪ ꯐꯗ꯭ꯔꯤꯐꯧ ꯅꯪ ꯃꯐꯝꯗꯨꯗ ꯂꯩꯔꯣ ꯍꯥꯏꯅ ꯏꯟꯊꯣꯛꯄꯗꯤ ꯃꯥꯟꯕꯀꯣ ꯑꯗꯨꯒ ꯃꯥꯒꯤ ꯐꯅꯅꯕꯗꯨꯅꯦꯕ ꯇꯧꯔꯛꯏꯗꯣ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯑꯗꯨꯒ ꯃꯅꯤꯄꯨꯔꯒꯤ ꯂꯦꯚꯦꯜꯗ ꯃꯤꯡ ꯑꯣꯏꯅ ꯄꯟꯖꯔꯕꯗ ꯌꯥꯝꯕꯦꯝ ꯂꯥꯕ ꯑꯩꯅ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯇꯥꯃꯣ ꯍꯥꯏꯅ ꯀꯧꯖꯕ ꯁꯣꯁꯤꯌꯦꯜ ꯑꯦꯟꯇꯔꯄ꯭ꯔꯦꯅꯔ ꯑꯁꯣꯀꯥ ꯐꯦꯂꯣ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯖꯔꯅꯦꯂꯤꯁ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯕ ꯄꯥꯎ ꯃꯤꯅ ꯏꯕꯗ ꯀꯤꯅꯔꯕ ꯄꯥꯎꯁꯨ ꯐꯖꯅ ꯏꯕꯤꯔꯛꯇꯅ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯗ ꯄꯤꯕꯤꯔꯤꯕ ꯃꯤꯁꯇꯔ ꯌꯥꯝꯕꯦꯝ ꯂꯥꯕ ꯁꯤ ꯃꯅꯤꯄꯨꯔꯒꯤ ꯂꯦꯚꯦꯜꯗ ꯊꯥꯒꯠꯆꯩ ꯍꯥꯏꯕꯅꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯃꯁꯤ ꯇꯥꯕꯗ ꯃꯈꯥ ꯇꯥꯅ ꯑꯩꯅ ꯀꯃꯦꯟꯁꯤꯗ ꯆꯠꯇ꯭ꯔꯤꯉꯩꯗ ꯑꯦꯅꯤ ꯑꯣꯂꯦꯅ ꯑꯩꯅ ꯍꯪꯍꯧꯗꯕꯗ ꯑꯦꯗꯤꯁꯅꯦꯜꯂꯤ ꯀꯔꯤ ꯍꯥꯞꯅꯤꯡꯕ ꯂꯩꯕꯤꯔꯤ ꯏꯆꯦ ꯍꯥꯞꯅꯤꯡꯕꯗꯤ ꯃꯌꯥꯝ ꯑꯃ ꯂꯩꯈ꯭ꯔꯦ ꯑꯗꯨꯕꯨ ꯏꯁꯂꯣꯠꯁꯦ ꯑꯩꯒꯤ ꯑꯣꯏꯅ ꯃꯇꯝꯁꯨ ꯌꯥꯝ ꯐꯪꯗꯕꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯌꯥꯝ ꯇꯦꯟꯇꯛꯅꯀꯣ ꯑꯩꯁꯦ ꯍꯥꯏꯖꯔꯕꯗ ꯍꯥꯏꯇꯥꯔꯦ ꯉꯁꯤ ꯁ꯭ꯀꯨꯜ ꯀꯣꯂꯦꯖꯅꯆꯤꯡꯕꯗ ꯗ꯭ꯔꯛꯀꯤ ꯃꯇꯥꯡꯗ ꯀꯩ ꯍꯥꯏꯅꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃꯠꯇ ꯇꯧꯕ ꯎꯗꯦ ꯇꯁꯦꯡꯅ ꯀꯩ ꯍꯥꯏꯅꯤ ꯃꯥꯒꯤ ꯂꯥꯏꯔꯤꯛꯇ ꯆꯦꯞꯇꯔꯗ ꯂꯦꯁꯟꯗ ꯗ꯭ꯔꯛꯀꯤ ꯃꯇꯥꯡ ꯑꯝꯇ ꯌꯥꯎꯗꯕ ꯍꯥꯏꯇꯥꯔꯦ ꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯃꯤꯑꯣꯏ 10 ꯅꯤꯁꯥ ꯆꯥꯔꯛꯄ ꯃꯇꯝꯗ ꯃꯤꯑꯣꯏ 10ꯗꯨꯃꯛ ꯅꯤꯁꯥ ꯑꯗꯨꯝ ꯆꯥꯈꯤꯗꯧꯕ ꯂꯝꯕꯤ ꯑꯃꯁꯨ ꯑꯣꯏ ꯍꯥꯏꯕꯗꯤ ꯃꯃꯥ ꯃꯄꯥꯁꯤꯡꯁꯤꯒ ꯃꯆꯥꯁꯤꯡꯁꯤꯒ ꯂꯣꯏꯅꯕꯒꯤ ꯃꯇꯝꯁꯦ
tasengna hairagadi yam phangba nate hujiki matamsidadi school tuition boarding every subject khudingi tuition coaching singa taneba sumba coaching gumba tuition gumba tawung mafamsidaju haitare drug ki oiba ke hani program amasung lesson chapter sumba yahon biragadi yamna nungaini na khalle madu yahobuduna ꯆꯥꯝꯃꯗ ꯃꯔꯐꯨ ꯃꯨꯛꯇꯤ ꯍꯥꯏꯇꯥꯔꯦ ꯅꯪ ꯗ꯭ꯔꯛ ꯆꯥ ꯇꯥꯔꯒꯗꯤ ꯁꯤ ꯌꯧꯅ ꯁꯣꯛꯍꯜꯂꯛꯀꯅꯤ ꯁꯤ ꯌꯧꯅ ꯃꯥꯡꯍꯜꯂꯛꯄ ꯌꯥꯏ ꯅꯠꯇ꯭ꯔꯒ ꯁꯤ ꯌꯧꯅ ꯅꯪꯒꯤ ꯀꯩ ꯍꯥꯏꯅꯤ ꯀꯦꯔꯤꯌꯔꯗꯣ ꯂꯩꯈꯥ ꯇꯥꯈꯤꯕ ꯌꯥꯏ ꯍꯥꯏꯕꯅꯆꯤꯡꯕꯁꯦ ꯈꯪꯍꯟꯕꯤꯔꯝ ꯇꯥꯔꯒꯗꯤ ꯆꯥꯝꯃꯗ ꯃꯔꯐꯨ ꯃꯨꯛꯇꯤ ꯀꯟꯕ ꯉꯝꯒꯗ꯭ꯔꯥꯅ ꯈꯟꯖꯩ ꯉꯁꯤ ꯐꯥꯎꯕ ꯍꯥꯏꯇꯥꯔꯦ ꯒꯣꯔꯃꯦꯟꯒꯤ ꯁꯥꯏꯠꯇꯁꯨ ꯁ꯭ꯇ꯭ꯔꯦꯇꯦꯖꯤ ꯄ꯭ꯂꯥꯅꯤꯡ ꯑꯃꯠꯇ ꯂꯩꯇꯦ ꯄꯣꯂꯤꯁꯤ ꯑꯃꯠꯇ ꯂꯩꯇꯦ ꯗ꯭ꯔꯛꯀꯤ ꯃꯇꯥꯡꯗ ꯁꯦꯝꯃꯛꯀꯅꯤ ꯍꯥꯏꯅꯗꯤ ꯇꯥꯏ ꯃꯗꯨ ꯀꯔꯝ ꯀꯥꯟꯗ ꯊꯣꯛꯂꯛꯇꯣꯏꯅꯣꯗꯤ ꯈꯪꯗꯦ ꯌꯥꯝ ꯀꯨꯏꯔꯕꯗꯒꯤꯅꯦ ꯁꯦꯡꯅ ꯁꯦꯝꯃꯛꯅꯤ ꯇꯥꯏꯁꯦ ꯑꯇꯣꯞꯄꯗꯤ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯂꯩꯇꯦ ꯏꯆꯦ ꯑꯩꯒꯤ ꯑꯣꯏꯅ ꯋꯥꯠꯍꯧꯕ ꯍꯥꯏꯇꯥꯔꯒꯗꯤ ꯃꯁꯤꯃ ꯀꯩ ꯍꯥꯏꯅꯤ ꯈꯪꯅꯅꯕꯒꯤ ꯂꯦꯛ ꯑꯣꯐ ꯑꯦꯋꯥꯔꯅꯦꯁꯇꯣ ꯋꯥꯠꯄꯗꯩꯅꯦꯕ ꯇꯁꯦꯡꯅ ꯅꯤꯁꯥ ꯆꯥꯅꯔꯛꯏꯕ ꯀꯩ ꯍꯥꯏꯅꯤ ꯁ꯭ꯀꯨꯜꯒꯨꯝꯕꯗꯁꯨ ꯅꯤꯁꯥ ꯆꯥꯕ ꯌꯥꯎꯔꯛꯏꯁꯦ ꯁ꯭ꯀꯨꯜꯅ ꯅꯤꯁꯥ ꯄꯤꯖꯕꯗꯤ ꯅꯠꯇꯦ ꯇꯧꯕꯇꯕꯨ ꯗ꯭ꯔꯛ ꯏꯟꯇ꯭ꯔꯣꯗ꯭ꯌꯨꯁ ꯇꯧꯕ ꯑꯉꯥꯡ ꯑꯃ ꯌꯥꯎꯔꯝ ꯇꯥꯔꯒꯗꯤ ꯅꯤꯁꯥ ꯆꯥꯗꯧꯔꯤꯕꯅꯦꯕ ꯁꯤꯃꯇꯪ ꯑꯩ ꯍꯥꯞꯆꯍꯧꯒꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯑꯣꯂꯦꯅ ꯇꯥꯛꯄꯤꯕ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯐꯟꯗꯤꯡꯅꯁꯨ ꯑꯩꯈꯣꯏ ꯔꯤꯀ꯭ꯋꯦꯁ ꯑꯩꯈꯣꯏꯅ ꯏꯟꯚꯥꯏꯠ ꯇꯧꯖꯔꯤ ꯍꯥꯏꯕꯗꯤ ꯑꯦꯋꯦꯔꯅꯦꯁꯁꯤꯗ ꯑꯩꯈꯣꯏꯁꯨ ꯑꯩꯈꯣꯏꯅ ꯉꯝꯖꯕ ꯃꯤ ꯐꯤꯆꯔ ꯇꯧꯖꯒꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯌꯥꯝ ꯈꯪꯃꯤꯟꯅꯁꯤ ꯉꯁꯤꯒꯤ ꯋꯥꯁꯤ ꯇꯥꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯑꯍꯟ ꯂꯃꯟ ꯐꯦꯃꯤꯂꯤꯅ ꯑꯣ ꯑꯉꯥꯡ ꯑꯃ ꯁꯨꯃꯥꯏꯅ ꯇꯧꯔꯛꯄꯁꯤꯒꯤ ꯒ꯭ꯌꯥꯟ ꯂꯩꯍꯧꯔꯒꯅꯤ ꯑꯗꯨꯒ ꯗ꯭ꯔꯛ ꯆꯥꯔꯒ ꯍꯧꯔꯛꯄ ꯃꯤ ꯑꯃꯅ ꯇꯥꯔꯒꯁꯨ ꯑꯩꯁꯦ ꯔꯤꯍꯦꯕ ꯁꯦꯟꯇꯔ ꯑꯃꯗ ꯆꯠꯂꯒꯗꯤ ꯑꯩꯁꯦ ꯐꯕ ꯉꯝꯒꯅꯤ ꯍꯥꯏꯕꯒꯤ ꯑꯗꯨꯒꯤ ꯅꯣꯂꯦꯖꯁꯨ ꯐꯪꯒꯅꯤ ꯍꯥꯏꯅ ꯈꯟꯖꯩ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯑꯦꯋꯦꯔꯅꯦꯁ ꯄꯤꯕꯁꯦ ꯃꯁꯤ ꯑꯩꯅ ꯌꯥꯖꯅꯤꯡꯕ ꯋꯥꯅꯤ ꯑꯗꯒꯤ ꯑꯩꯅ ꯑꯦꯗꯤꯁꯅꯦꯜꯂꯤ ꯑꯃꯅ ꯉꯁꯥꯏꯒꯤ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏꯅ ꯀꯣꯟꯐꯤꯗꯦꯟꯁ ꯋꯥꯠꯄ ꯏꯀꯥꯏꯕ ꯁꯤꯒꯨꯝꯕꯁꯤ ꯗ꯭ꯔꯛ ꯆꯥꯔꯒꯗꯤ ꯐꯔꯛꯀꯅꯤ ꯍꯥꯏꯅ ꯈꯜꯂꯤ ꯍꯥꯏꯕꯁꯤ ꯅꯧꯍꯧꯔꯤꯕ ꯑꯉꯥꯡꯁꯤꯡꯗ ꯑꯗꯨꯃꯥꯏꯅ ꯃꯤꯁꯒꯥꯏꯗ ꯇꯧꯔꯀꯥꯟꯗ ꯗ꯭ꯔꯛ ꯆꯥꯈꯤꯕ ꯌꯥꯎꯕꯁꯦ ꯃꯁꯤꯗ ꯑꯩꯅ ꯑꯩ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃ ꯑꯩꯈꯣꯏꯅ ꯄꯔꯁꯅꯦꯂꯤꯇꯤ ꯗꯦꯕꯂꯞꯃꯦꯟ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃ ꯑꯩ ꯏꯁꯥꯅ ꯁꯤꯟꯖꯩ ꯑꯩꯈꯣꯏꯒꯤꯁꯤ ꯌꯥꯝꯅ ꯏꯀꯥꯏꯕ ꯑꯗꯒꯤ ꯃꯄꯥꯟ ꯊꯣꯛꯂꯛꯄꯗ ꯋꯥ ꯍꯦꯛ ꯐꯣꯡ ꯉꯥꯡꯕꯗ ꯈꯔ ꯀꯣꯟꯐꯤꯗꯦꯟꯁ ꯈꯤꯇꯪ ꯋꯥꯠꯄ ꯍꯥꯏꯒꯗ꯭ꯔꯥꯀꯣ ꯑꯗꯨꯒꯨꯝꯕꯁꯤ ꯑꯗꯨꯝ ꯂꯩꯕ ꯎꯕꯅ ꯑꯩꯈꯣꯏ ꯃꯌꯥꯝꯁꯦ ꯍꯥꯏ ꯑꯦꯆꯤꯚꯔ ꯑꯣꯏꯕꯒꯤ ꯋꯤꯜꯁꯤ ꯑꯩꯈꯣꯏꯗ ꯂꯩ ꯍꯥꯏꯅ ꯑꯩꯈꯣꯏ ꯋꯤꯀꯦꯟ ꯈꯨꯗꯤꯡꯒꯤ ꯑꯩꯈꯣꯏ ꯀ꯭ꯂꯥꯁ ꯇꯧꯖꯩ ꯑꯗꯨꯅ ꯇꯥꯕꯤꯔꯤꯕ ꯅꯧꯍꯧꯔꯤꯕ ꯌꯨꯠ ꯑꯃꯗꯤ ꯏꯚꯟ ꯑꯗꯜꯠꯅ ꯑꯩꯈꯣꯏꯅ ꯍꯤꯡꯕꯗ ꯑꯩꯈꯣꯏꯒꯤ ꯗꯤꯐ꯭ꯔꯦꯟ ꯇꯨꯜꯁ ꯑꯦꯟ ꯇꯦꯛꯅꯤꯛ ꯌꯨꯁ ꯇꯧꯕ ꯌꯥꯏ ꯗ꯭ꯔꯛ ꯅꯠꯇꯕ ꯇꯨꯜꯁ ꯑꯦꯟ ꯇꯦꯛꯅꯤꯛꯁ ꯌꯥꯝꯅ ꯂꯩ ꯍꯥꯏ ꯑꯦꯆꯤꯚꯔ ꯑꯃ ꯑꯣꯏꯅ ꯄꯔꯁꯅꯦꯂꯤꯇꯤ ꯗꯦꯕꯂꯞꯃꯦꯟꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤ ꯌꯥꯎꯕꯤꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯏꯟꯚꯥꯏꯠ ꯇꯧꯖꯔꯤ ꯃꯈꯥ ꯇꯥꯅ ꯑꯩ ꯀꯃꯦꯟ ꯂꯧꯈꯠꯆꯒꯦ ꯑꯩꯈꯣꯏꯒꯤ ꯂꯤꯁꯅꯔꯁꯤꯡꯅ ꯑꯩꯈꯣꯏꯒꯤ ꯋꯥꯔꯤ ꯇꯥꯕꯤꯕꯒꯤ ꯌꯥꯝꯅ ꯊꯥꯒꯠꯆꯔꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯈꯟꯅ ꯅꯩꯅꯃꯤꯟꯅꯔꯒ ꯑꯩꯈꯣꯏꯒꯤ ꯑꯦꯋꯦꯔꯅꯦꯁꯁꯤ ꯁꯟꯗꯣꯛꯃꯤꯟꯅꯁꯤ ꯑꯗꯣꯝꯅ ꯉꯁꯤꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤ ꯇꯥꯕꯗ ꯃꯁꯤꯗꯤ ꯀꯥꯟꯅꯩ ꯍꯥꯏꯅ ꯈꯜꯂꯒꯗꯤ ꯁꯣꯏꯗꯅ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯁꯦꯌꯔ ꯇꯧꯕꯤꯌꯨ ꯑꯩꯈꯣꯏꯒꯤ ꯄꯣꯂꯤꯁꯤ ꯃꯦꯀꯔ ꯃꯌꯥꯝ ꯑꯩꯈꯣꯏꯅ ꯉꯥꯏꯔꯤꯉꯩꯗ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯨꯜ ꯀꯣꯂꯦꯖ ꯑꯃꯗꯤ ꯃꯤꯗꯤꯌꯥꯅ ꯗ꯭ꯔꯛ ꯑꯦꯋꯦꯔꯅꯦꯁꯀꯤ ꯍꯥꯞꯄ ꯉꯥꯏꯔꯤꯉꯩꯗ ꯑꯩꯈꯣꯏ ꯏꯁꯥꯅ ꯍꯧꯖꯤꯛ ꯑꯦꯛꯁꯟꯗ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯑꯩꯈꯣꯏ ꯑꯦꯋꯦꯔꯅꯦꯁꯁꯤ ꯑꯩꯈꯣꯏ ꯇꯧꯃꯤꯟꯅꯁꯤ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯒꯤ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤ ꯁꯤ ꯂꯧꯃꯤꯟꯅꯁꯤ ꯁꯦꯌꯔ ꯇꯧꯕꯤꯌꯨ ꯑꯍꯥꯟꯕꯗ ꯂꯧꯈꯠꯆꯒꯦ ꯁꯨꯔꯦꯁ ꯈꯨꯟꯗꯣꯡꯕꯝꯅ ꯏꯕꯤꯔꯛꯏ ꯐꯥꯏꯟꯗꯤꯡ ꯗ ꯚꯣꯏꯁꯦꯁ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ ꯍꯥꯏꯅ ꯏꯕꯤꯔꯛꯏ ꯃꯥꯏꯕꯝ ꯚꯅꯦꯁ꯭ꯋꯔꯤꯅ ꯏꯕꯤꯔꯛꯏ It's one of the most important discussion haina ibirai Jiten Thomasna ibirai thanks finding the voices and proud of you Ole haina ibirai Yasoda Laurembamna thumbs up aduga lot of love sign ibirai Loitong bam Ibungo machana ibirai watching from Sega Road, Imphal. Thanks for selecting this topic for motivating upcoming youngster of our society. Ibirai. Puja Puspa Bandari na. Please English na ibirai. Bandari, thank you for watching. We will definitely try and feature in English too, but today we wanted to
have this awareness program for the public of Manipur, and hence, we decided to do in Maitaylon. Indira Rajkumari na ibirai, good work, Monica. This is the best method of educating the youth minds. Nasay ole na habibato. Awareness si khara watli habasi ole ay na mukam khaijage ngasagi Indira Rajkumari ki comments sina. Kujiksi ang Facebook page ba kana lady natra. Aduna Facebook si ako'y na good way da sizin na minasi ako'y miyam chakhat na ba ako'y wakan loksing oy na sizin na si aduna ako'y finding the voice na ako'y listener mayam na su haibiraga chiche masigi topic si hapira u chiche si tawminasi haibada ako'y yajage aduna ole na su adomgi rehab center gi awareness any program laiba adagi ako'y topic laibada adum pau bibira u ako'y mayam santok minaraga ako'y chakhat minagani hairagadi finding the voice na khut chau na ako'y welcome tawzari haijabatar. Jinglay ngan bana Lenin haupam si yengo haina haibiri. Nuton pamna ibiri nisa chaba miyoi ama layeng naba da magi 10-year of treatment period si kaya oigadage makata na ibirai treatment course si 3 months oi dorisi karigino. Is there any scientific reason? If so, please enlighten me. Lagi makata kundringaida adom na tauriba treatment gi model si karamba makal gi treatment model no haina hangbirai ole namtang. Thank you. Wahung hangbirakpaidamakta thagatchaba phongdoksari. Tasengna akoigi treatment model se karino na hai kanda hojikti praman oina pi kanda yum amagi chakhumga kaidongnongda manade sengna hai kanda sigi treatment program jidi tasengna kamaina piba treatment program no hai kanda nisa chaba mi ama layengaga cure toba ngame haba possibility leite sengna hai kanda nisa chaba mi ama treat torakanda treatment torakanda magi hanagi pibam soaga leiramiba potudagi hena phanba ngami habagi potuda changjallaga treatment je akoina pi bai tare masi akoigi engonda leiriba knowledge adudagi osasing aigi service provider singida leiriba knowledge khaji punjallaga tawba model amane aduga mayamna tawnariba model sina TC model America model kaina mayam lei madugumba model duga amata manadaba hai tare hoi kaigumba area amadadi spiritual akoigi spiritual principles madi compulsory akoigi session da yaudaba nate yawe tawbatabu akoigidi experience amasung magi khangjarakpa knowledge tuga aduga mayamdagi copy tawdabra hargadi tawe karamba mongi copy tawi hai kanda mapalamgi rehabilitation center jina kamaina chalairibano aduga manipur manungi rehabilitation center jina kamaina chalaige habi potuma yengthoknaraga ayum arangje yengaga plus ai isamasu rehabilitation center mayamda leiruba ama oibanina khaji khomjalaga mapung phaba ama oibra natraga oidabra haibagi potumadi aina thamjararoige madumaina tawraga treatment je akoina pi ningonda aduga course ki matang ama haijabado 3 months course harise tasengna hai kanda ministry gi oiba guideline da 45 to 30 days mogi kanone sengna hairagadi siboki manusida mi je layeng waibani adubu 45 days natraga 30 days da mi je loinabak phaba ngambra hairagadi Pabasungam kaigino hai kanda ministry ki rehab kunmathoi dagi hujik ama hapsalaga kunithoi shure government gi funding phangba rehab se atuga mi leibe abagi magi bedded sina 30 bedded oi sengna hai kanda 30 bedded oina basu yawe oina basida nisha saba mayam di hujik yumdong khuding gi yaura abugumbani madugi mayam do changsalakwa matam dadi sit konadre ngatang ayu ina unatarga brother ngatang ayu haibada tomdadi overdose apani mayam yaunari bane asina maram oirakanda
rehabilitation center private ki se loi linkhatnarak pra na khalle habati mi nisha sabu kai se kannanabu ki damakta tawingum sung course ki oinati taseng na hai kanda ministry na 45 tawba 30 tawbodo akoi gi oina tawjade akoi gi oina 3 months course compulsory oi maramdi kai no hai kanda mana chari iba nishaduki hai tare awaba se thing je 5 days natraga 7 days te heta divorce tawba matam da loi da yawe habati WY chari en khalaje WY ki withdrawal je adugi matik sathi seng hai kanda maduna maram oira kanda ke haini course akaknaba matam ama akoi gi thamdabra hargadi thamni 3 months course ni tawbotabu 3 months course sida success oiba mi su mayam yawi aduga oidaba potudi kari maramgi oidri no hai kanda ke haini yosabi makong ohum kaina su khangnei akoina haibadi family ki support nisha charamaga to laiba hai tare recovering addict akoi gi support amasung hairiba miyoi dugi desire to stop using hai tare e amona charroi haibagi period tuma lai taragadi maduduna ju success oiba yawi habi wanida aduga course ki oinadi 3 months course sida loina ba phanba ngambra natraga numit tarani da lesu mi phaba yawi kai marum gi farino hai kanda akoina piriba akogi program je nang masi in taragadi special program je in taragadi nang sungsoi soidana phagani ha guarantee pibagum ne madugi poto indragana mari lapse taba yawane tasengna harugadi thengna legasu phaba ngan legasu phaba madugi pot ani do program je akoina illo ha poto moina illu bugi damota phabani indaba mina phatabani sikak thamjage makatana kete adagi nasagi panditi batang asagi will to change hai se agi kana phage na khala ga madugi will support system lai by family support adagi nasagi rehab ki nasai anonymous adugum the support to yaw baduna phabagi machak koi habani makatana comment lokhachage mutum jaya lalita na ibirai last week mongjam chingol da lanthok aga wang mada taba khul da program tauba ithanta chatli aduda mi singna ithanta chatnu panghai hai lambi da rehab center signboard ubada aina kananone masida rehab hangi sibo kaina khali Ole thengnare iche Monica gi service dagi yamna nai urakadagi wari basi very proud of you and all the best for your service rehabilitation center kurumjari thank you yamna nungsi aduga akoina ngasai haijagibado Ziki rehab centers se akoy madugi wari tawba ngamjadre aduisu akoyna soidana part 2 ma sinjarake aduga akoy miyam khangminasi akoy miyam awareness hengkatminasi akoygi society ama oina akoynasu masaigi khonggoinaga adagi chaibirakanda phagadaba natte drug chabasi akoynasu support tawraga magi rehab mana drug chari sidi phatte sidi khangaba ma phatta base kamaina pharakani haibagi lambi romda akoy miyam work tominasi haina thamjage mathangda akhachari tom angomna ibirai most awaited topic thank you so much for this episode Jay finding the voices Monica Ingudam and Ole haina ibirai yamna nungsi wa mayam na topic sa haibirakpase haibadi finding the voice ki akoigi mission and vision di akoise peace and positivity masigi makhada chanba akoina thabak tongminarakanda akoi mayam si chapkhatminasi nungaina hingminasi haibagi mission se da akoi thokjarakpani aduna drug ki problem se amna achauba problem ama oibani na masi drug charuraba mi amana wari saragadi kanagadra haina comment pibirakpadagi oihankhibani aduna finding the voices se yengbiriba adomgi platform ni adomna kari taningi kari tausige akhoi mayam haina haibirao aduga akhoi sinja langjarakanda soidana akhoi social media gi khutang sida sizinaraga
koi policy maker na tapna moi policy tauraga awareness program sin badu ngai mina ba oina koi myam so koi gi own capability koi gi own power sizina laga koi information share to minasi hain thamjage makata na nuton pamna hangbirai nisa chabada khwaidagi vulnerable oiba age si karamba matang no aduga vulnerable oibagi maram si kari oiba yai haina hangbirai antang khumbi Thank you. Yamna maru oiba amani na lawjai. Tasengna nisha chabagi magi age se karam kandagi hauge hai kanda adolescent sahi 34 to 35 saise oye ayamana kaigino hai kanda moida khangningba yengningba pokpase maramdi kaigino hai kanda akoina ahan amana thaina ahal amasingna biri ama thakpa matamda churup ama thakpa matamda pikta ngairiba akoina kai haini makheto lawthoga matau tamidana aduga chap manabugumane haibati yengningba khangningba matau tamningba sisina ayamba oirakanda nisha chabasu yawe aduga karimba kanda nisha charakpagi hawrakphamdi nasai mamangda panjagibedo mayam laigare environmental factor magi contact magi individual factor plus magi biological factor haigadra ko DNA plus magi gene blood relation duna maram oiraga nisha chaba yabagi factor su oi aduga sahi matangda yengu taragati husiki 33 daina 35 daina amu kunga taret saibuki mayada leiba miyoi singsina ayamba kai haini yam paktaknana ju oi nisha chabase sisigi sahi matangsina oi ba hai tare dagi ngasai jahi tramri to trampan teenager gi age sida yamna vulnerable oibanina masida kaiba dagi nganging badangang bangamdaba adudaiduda nisa charagadi aise sat ngang ngamni kaina khanba wakhan leibiragadi madu drug tawbiganu akoigi platform da soidana lakpiyu tools and technique akoi confidently wangangba dagi mingonda hangba dagi nangna tawningba khot ngangba sakpa self esteem adugumbagi tools and technique yamna lairi nisa chabagi mahutta adugumba tools and technique ta invest tawbiyu haina yamok hanna haijage GK chongthamna ibirai ole nahaki wakhanlon thauna phidamningai ni thauna hanbiganu haina ibirai thank you yamna chawthok chaningai ni kaigino ngasai gi ole na so habibado akhoi gi imung manungna lotlaga thamningba adagi drug chare khangaga su akoina mina khanghrani haina lotlaga thamba adagi ngasai gi journey sida ngasai ole na yamna mayek singna habi ki komagi awaba adagi mana mangonda hairakhiba wa ado mana aigi imung manungdu phatte haina share tawba nate akhoi gi intention sida magi journey do share tawba ni masi gi intent sida akoina drug chabagi problem si wari sanase hairadi phomna kari taw habadu sanaba mama tukai aduna ole na thauna phana smaina chongthorak pase masigi example sina akoi mayam chongthokpirau wari sanamina si akoi mayam drug ta nataba tai dasu leidana akoi lotlaga thambase fajaba phi amata tawraga mapan thongdana kem tawde nu ba manungda di hanjaraga pumdana leibadu madu taw ragom si akoi phongtokna wari sanamina ragati phaba lambi da kari lei habadu tanabagi next step to lakani aina thamjage aduna olebu akoina masigi platform sida lakpagi damakta yamna akoi mamai mai bambaneshwari na makata na ibirai agreed mama na lotlaga thambasi yamna thingnai aduga khatna doi saruk mana tawningba tawjarasanu haiba thingnakhre ngasagi nungsibada banan lanbado nungsibasi banan lalagumsi nungsi haina paisa du piruni aduga paisa du na di drug tu charaga magi awaba du the hen oigadoini adugi saruk pudi ngasagi rehab center du da mana chaidana phudana nungside kaina mana haira agasu nungsidabadu
ngasagi akoina magi wadu lodana strong stance ama lauraga nungsiba si banan chumna akhoi khangmina si haibani ngasi ai yam phajaba quote ama ole dagi tamja hore nungsiba banan lali haibado Newton pamna makata na ibirai mamana machadu na aranba tawi khangna lotsinba natraga kupsinaba hotnarisi kaigino macha phanaba hotnabada mapadu gi daita yauroidara adomgi professional oiba yengda haibani ngasagi olena panbikibada mama sina hena khangba aduga mapa sina mapanda leibagi khangdaba watpa aduna mama sina hana khanggadabani haibagi matangduda irakpa comment ni haina aina lojai mami yamna phasei ise adugi hojiki magi wahang haitare ko brother gido tasengna hairagati imung amada mapane mamane machane ahum khuk leiba oirese ahum khuk leiba dugi manungda masani cha chayane yana na khangdo jidi magi mother duna khangbam thoeba khangaba matungda aigi isado nisa chare na magi father duda natraga magi husband duda haiba ngamdrije si sidaneba kainoma leire haisi ise haibadi hek khangalubu matamda fubi dauribrane chaibi dauribrane sumba akiba mayam amana thumatlaga layeba haibadi matam amada aihaksu haitare numidangse thengna huina gau 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 khongnaba matamduda akoi mana hap lenten jima pairga thongan sida lepaga dum layeba ingdamda matam ingrabduda maduna maram oiraga ai ma hosi fawa leina ama nari masagi oina hek polopatagi yaujarutaba leina aigi imadana halibane aina maram oiraga madudagi amu hanjalaga yumda changba matamsida langano napa tumdrine sak charaju pamunga saw manamani nairakano simba wahije dum haayeba si karigino hai kanda khangragati mapasina macha phubase yam sasi satina phui sengna hai kanda haibadi praman oina pi kanda mapa apau apauba laila su yamna haiba mama mapa animal lecture oiba college ki kehani yamna lariki lambi da khang hairaba mayam lay moi gi masa tudi moina larik tambi basu yawe aduga amarom dana mu moina takpi dagai tambi dagai atopa kehani oza amada private tamanbiba tuition tamanbiba yawe si kari gi damukta no na ina sum yengjanjaba matamda masa adubu kehani hayeningi ne hek phubogumba torakadra natragana mapaduna laik ta agadi papa papa natraga mama mama na hena kethora kadra haibgi pot ama leiramgadra na jukhale adubu kaigumba angang amana natraga macha amana nisha chaba haure haiba pose khanga aba matamdadi lotsan biganoba sidi mogi father duda adum haibam thoe haigadabane maramdi addiction haibisi disease amane ba laina amane ba kamaina laina amane na hairino hai kanda since 1956 haitare america da America Medical Association na ama lay maduda matamdudadi ke haini yamna harder oiba yamna sati ba chemical kaisu leite matamdudadi alcohol je paktakna na season naraga yam sati ba crime je dum thoe thokona maram oy kanda doctor singjina scientist singjina thijalla kanda addiction is a disease ana hairami baneba madu hairam madugi matung inna moise anaba amane aigi isado nisha sabase aigi ipuro badudadi mase nisha saba hore mase anaba amane di haiba yade khangju khangdamina nisha chare na phongdu utaraga so karige mi masana a yonare sengna hai kanda aduga khoi isana nisha saraba puthoro ma kandhage si waise dum haidoine mapa oiba singjina aduna mama oiba singjina masaji yam nusijabanina sum kupsan ba haitare kupsan bajina maram oiraga masadugi mangdo mama na sembibane sengna hai kanda madu semdanabagi damakta punna imungduda leiriba matai manau haiba pot husband and wife to tana biraga mado proper treatment ama changi haiba pot khangbiraga nasidagi haitare mana na ko rehabilitation center am treatment pibinaba tobi ho sika thamjage se yamna nungai aduga akhoi society gi oinasu mapa amadi nupa singna angang singi kenoma tabada phuba se masijina masagi mother amadi magi nupina haibada kiba natraga angang sida phubigini haina kibagi masigi sisu akhoi gi tabiriba
mapa oibiribasingna amutang khandhabiyu haina I thamjage haibati ngasagi akiba dagi chaiba phubasina solution natte atai solution laigani maduna kibaduna ngasagi mang sembiba haibado uksalaga thamabanina mang sembibado adu tareda makhatana lokhatjage akoigi yengbiriba pumnamakna comment pibirakpagi yamna thagachari engaging ohenbagi akoi mayam punna khana naina minasi world prithibisi yamna chakhotlaba maphamni manipur chakholhansi akoi drug haiba si abolish tawrase akoigi lamsida akoigi nauraba yengo class 7 tambada chare chahi tramri dagi chare kain tabada yamna nungaitaba ama phaujeko Yanendra Jit Thukchomna Ibirai Khwaidagi Pharene Sumaina Pharini Sumaina Taubirisi Nisa Chabai case Sida Nisa Charuba Mina Tana Khangba Tabani Nisada addict to daba Chadaba Mina advice Tiraga Khara Buddhi Kanani but aduk kanabadudi oiroi haina hairi haidi ngasagi ni sa charura magi experience mana hairakpadu aduduna hena impactful oibaduni hadirisi a big thanks to finding the voice hairi my father died due to liver failure this year when I told my relative that my dad was doing unwanted things creating problem in the house they react like this Noi napana tauridu ekhoi nupana thakpa khuding yau potte adu ada sumaina nisadagi halakpa mina ngasigi sini marudi haina iraga love sign ama ibirai Janendro father liver failure dagi lagide tabagi numaitaba phungtokchari akoigi society da koina phongna hainadaba masisina aduga nisa charuba mi amana hairakpa waduga nisa chadaba mi amagi experience haitare magi advice to different oigani haibatu yamna achumba wani ngasi hanba oina aina olena akoigi program sida lakpiraga mana hairiba mayamdo aina wari oina tajaragasu nisa chaba mi amana hairakpasida akoida yamna sengna uba phangba adagi moida chai pira akanda monda feeling laikiba matamduda dugumbagi warisi akoi continue tawminasi yamna chumba wafamni mana journey si chala banina adudaiduda thengnaba wariduna akoigi lan oihoba akoigi nahoriba teenager singda masidi yengbada akoi dada ole na hairisi haina mana ahamba changba horuragasu magi warisi tarakanda magi change ama lakpadune akoina pamjarisi makhatana lokachari haubam sunita devina be always good for your family haina ibirai Newton pamna makhatana ibirai center laibagi awaba check pa humbagi mathak taubagi wari mayam du madi tajare adubu center lairubagi kanaba Leiriba addiction professional mayam duna pangbirakpa mayam su haihanjani haina haibiri masi olena kitang supplement tawbigera Thank you. Nasai mamangda haijagibaduneba. Haibadi Rehabilitation Centre manungda leibasida tawriba magi session haitare aduki matik yamgare sengme hai kanda
ꯇꯨꯝ ꯍꯧꯒꯠꯂꯅꯤ, ꯕ꯭ꯔꯁ ꯇꯧꯊꯣꯛꯑꯅꯤ, ꯕ꯭ꯔꯁ ꯇꯧꯕ ꯂꯣꯏꯕꯗꯒꯤꯗꯤ ꯄ꯭ꯔꯦꯌꯔ ꯇꯧꯔꯅꯤ, ꯄ꯭ꯔꯦꯌꯔ ꯇꯧꯕ ꯂꯣꯏꯕꯗꯒꯤꯗꯤ ꯑꯃꯨꯛ ꯀꯩ ꯍꯥꯏꯅꯤ ꯑꯩꯈꯣꯏꯒꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯃꯥꯒꯤ ꯍꯥꯏꯇꯥꯔꯦꯀꯣ, ꯄꯥꯊꯣꯛ ꯄꯥꯁꯤꯟ ꯌꯥꯝ ꯁꯥꯡꯈ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯄꯨꯡ 4:30ꯐꯥꯎꯒꯤ ꯃꯥꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯦ꯫ ꯁꯨꯝꯕ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯦ ꯌꯥꯎꯔꯦ, ꯌꯥꯎꯔꯕ ꯃꯇꯨꯡꯁꯤꯗ ꯔꯤꯍꯦꯕꯤꯂꯤꯇꯦꯁꯟ ꯁꯦꯟꯇꯔꯒꯤ ꯁꯥꯔꯚꯤꯁ ꯄ꯭ꯔꯣꯚꯥꯏꯗꯔꯁꯤꯡꯁꯤꯅ ꯄꯤꯗꯣꯏꯕ ꯂꯝꯕꯤꯁꯦ ꯀꯩꯅꯣ ꯍꯥꯏꯀꯥꯟꯗ, ꯇꯥꯛꯏꯕꯒꯤ ꯃꯌꯥꯝꯗꯨꯒꯤ ꯏꯁꯝ ꯁꯝꯖꯜꯂꯛꯑꯒ ꯌꯥꯝ ꯇꯦꯟꯅ ꯍꯥꯏꯔꯕꯗ ꯅꯪꯒꯤ ꯍꯥꯏꯇꯥꯔꯦ ꯅꯪꯒꯤ ꯂꯝꯕꯤꯁꯦ ꯁꯣꯝꯗ ꯆꯠꯇꯣꯏꯅꯦꯅ ꯇꯥꯛꯄꯅꯦꯕ ꯁꯦꯡꯅ ꯍꯥꯏ ꯀꯥꯟꯗ꯫ ꯂꯝꯕꯤ ꯁꯣꯝꯗ ꯆꯠꯇꯣꯏꯅꯦꯅ ꯇꯥꯛꯄꯁꯤꯗ ꯁꯣꯝ ꯅꯥꯀꯟꯗ ꯆꯠꯂꯨꯔꯒꯗꯤ ꯃꯣꯡꯁꯣꯡ ꯂꯩ, ꯁꯣꯝ ꯅꯥꯀꯟꯗ ꯆꯠꯂꯨꯔꯒꯅ ꯀꯩ ꯍꯥꯏꯅꯤ ꯏꯁꯤꯡ ꯏꯆꯥꯎ ꯑꯀꯟꯕ ꯁꯃꯨꯗ꯭ꯔ ꯂꯩꯔꯦ, ꯁꯣꯝꯗ ꯆꯠꯂꯒꯅ ꯃꯩꯅꯤ, ꯁꯣꯝꯒꯤ ꯂꯝꯕꯤꯁꯦ ꯅꯪ ꯆꯠꯂꯨꯀꯣ, ꯁꯣꯝꯒꯤ ꯂꯝꯕꯤꯁꯦ ꯑꯐꯕ ꯂꯝꯕꯤꯅꯤ, ꯁꯤꯗ ꯆꯠꯂꯒꯗꯤ ꯅꯪꯅ ꯅꯤꯡꯖꯔꯤꯕ ꯄꯣꯠꯇꯣ ꯊꯨꯡꯗꯣꯏꯅꯦꯅ ꯇꯥꯛꯄꯅꯦꯕ ꯏꯁꯦꯡ ꯁꯦꯡꯅ꯫ ꯃꯗꯨꯒꯤ ꯄꯣꯠꯇꯣ ꯆꯠꯇꯣꯏꯁꯤꯅ ꯑꯩꯈꯣꯏ ꯏꯁꯥꯁꯤꯅꯤ꯫ ꯑꯗꯨꯕꯨ ꯆꯠꯄ ꯃꯇꯝꯗ ꯀꯔꯤ ꯆꯪꯒꯦ ꯍꯥꯏ ꯀꯥꯟꯗ ꯍꯥꯏꯔꯝꯃꯤꯕ ꯄꯣꯠ ꯃꯌꯥꯝꯗꯣ ꯊꯥꯖꯕ ꯑꯃꯒ ꯂꯣꯏꯅꯔꯒ ꯆꯠꯄ ꯑꯃ ꯃꯊꯧ ꯇꯥꯏꯌꯦꯕ꯫ ꯃꯗꯨꯗ ꯊꯥꯖꯗꯕꯩ ꯅꯥꯀꯟ ꯅꯥꯀꯟꯗꯣ ꯆꯠꯂꯨ ꯇꯥꯔꯒꯗꯤ ꯃꯥ ꯑꯋꯥꯕ ꯃꯌꯥꯝ ꯑꯃ ꯊꯦꯡꯅꯗꯣꯏꯅꯦꯕ꯫ ꯏꯁꯝ ꯁꯝꯅ ꯍꯥꯏ ꯀꯥꯟꯗ ꯆꯣꯡꯊꯗ꯭ꯔꯤꯉꯩꯗ ꯇꯥꯐꯝ ꯌꯦꯡꯉꯧꯒ ꯍꯥꯏꯕꯗꯨꯅꯤ꯫ ꯋꯥꯡꯉꯝꯃꯒꯅ ꯅꯈ꯭ꯋꯥꯡ ꯇꯦꯛꯀꯅꯤ, ꯅꯦꯝꯃꯝꯃꯒꯁꯨ ꯑꯃꯣꯠꯄ ꯂꯩꯔꯝꯃꯒꯗꯤ ꯅꯪ ꯃꯣꯠꯇꯣꯏꯅꯤ꯫ ꯑꯗꯨꯅ ꯌꯦꯡꯉꯒ ꯆꯣꯡꯊꯧ ꯍꯥꯏꯕ ꯄꯣꯠꯇꯨꯃ ꯇꯥꯛꯏꯕꯅꯤ꯫ ꯃꯗꯨꯒꯤ ꯇꯥꯛꯂꯛꯏꯕ ꯃꯌꯥꯝꯗꯣ ꯑꯩꯈꯣꯏꯅ ꯊꯕꯛ ꯂꯣꯝꯗ ꯑꯣꯟꯊꯣꯛꯄꯅꯦꯕ ꯁꯦꯡꯅ ꯍꯥꯏ ꯀꯥꯟꯗ꯫ ꯑꯦꯛꯁꯟꯗꯨꯅꯦꯕ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯔꯤꯁꯦ꯫ ꯑꯦꯛꯁꯟꯁꯦ ꯌꯥꯎꯔꯝꯗ꯭ꯔꯒꯗꯤ ꯉꯁꯤ ꯐꯝꯃꯒ ꯉꯁꯤ ꯁꯨꯝꯕ ꯗ꯭ꯔꯛꯀꯤ ꯃꯇꯥꯡꯗ ꯁꯨꯝ ꯏꯆꯦ ꯍꯣꯏꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯅꯔꯤꯁꯤꯁꯨ ꯇꯧꯅꯔꯝꯗꯕ ꯌꯥꯏ꯫ ꯃꯔꯝꯗꯤ ꯑꯩ ꯔꯤꯍꯦꯕꯤꯂꯤꯇꯦꯁꯟ ꯁꯦꯟꯇꯔꯗ ꯂꯥꯏꯌꯦꯡꯉꯝꯕꯁꯨ ꯌꯥꯏꯑꯕ꯫ ꯍꯥꯏꯕꯗꯤ ꯗ꯭ꯔꯛꯇꯣ ꯑꯃꯨꯛ ꯁꯤꯖꯤꯟꯅꯔꯝꯒꯅꯤ ꯍꯥꯏꯕꯒꯤ ꯋꯥꯅꯤꯗ꯫ ꯃꯣꯏꯅ ꯍꯥꯏꯕ ꯃꯌꯥꯝꯗꯣ ꯇꯥꯁꯜꯂꯨꯔꯒ ꯑꯦꯛꯁꯟ ꯂꯣꯝꯗ ꯑꯣꯟꯊꯣꯔꯛꯑꯒ ꯉꯁꯤ ꯑꯩ ꯅꯤꯁꯥ ꯌꯥꯎꯗꯅ ꯌꯥꯝꯅ ꯁꯃꯥꯖꯁꯤꯗ ꯀꯩ ꯍꯥꯏꯅꯤ ꯃꯇꯝ ꯑꯃꯗꯗꯤ ꯆꯥꯛ ꯆꯥꯔꯁꯨ ꯏꯕꯨꯡꯉꯣ ꯅꯪ ꯅꯊꯤꯕꯣꯡ ꯆꯥꯎ ꯂꯥꯎ ꯍꯥꯏꯕ ꯋꯥꯍꯩꯁꯤ ꯉꯥꯛꯇ ꯊꯝꯕꯤꯔꯛꯈ꯭ꯔꯕꯅꯦꯕ꯫ ꯆꯥꯛ ꯆꯥꯎ ꯂꯥꯎ ꯍꯥꯏꯕꯒ ꯅꯊꯤꯕꯣꯡ ꯆꯥꯎ ꯂꯥꯎ ꯍꯥꯏꯕꯒ ꯋꯥꯍꯩ ꯑꯅꯤꯁꯦ ꯆꯞ ꯃꯥꯟꯅꯕ ꯉꯥꯛꯇꯅꯤ ꯂꯦꯡꯒ꯭ꯋꯦꯖꯀꯤ, ꯇꯧꯕꯇꯕꯨ ꯐꯖꯕ ꯋꯥꯍꯩ ꯋꯥꯇꯥꯗ ꯑꯣꯏꯅ ꯁꯤꯖꯤꯟꯅꯕꯤꯔꯦꯕ ꯍꯧꯖꯤꯛꯇꯤ꯫ ꯏꯕꯨꯡꯉꯣ ꯆꯥꯛ ꯂꯣꯏꯔꯦꯅꯦ ꯀꯥꯏꯅ ꯁꯨꯃꯥꯏꯅ ꯁꯤꯖꯤꯟꯅꯔꯦ꯫ ꯃꯇꯝꯗꯨꯗꯗꯤ ꯍꯨꯏ ꯆꯥꯛ ꯊꯥꯕꯩ ꯇꯥꯏꯞ ꯊꯥꯔꯝꯃꯤꯅꯤ꯫ ꯉꯁꯤ ꯁꯨꯝꯕ ꯃꯌꯥꯝ ꯑꯃ ꯑꯩꯉꯣꯟꯗ ꯃꯤꯔꯦꯀꯜ ꯃꯌꯥꯝ ꯑꯃ ꯐꯪꯉꯤꯁꯦ ꯀꯅꯥꯅ ꯄꯤꯅꯕꯤꯕꯅꯣ ꯍꯥꯏ ꯇꯥꯔꯒꯗꯤ ꯔꯤꯍꯦꯕꯤꯂꯤꯇꯦꯁꯟ ꯁꯦꯟꯇꯔꯗ ꯂꯩꯔꯨꯔꯕ ꯃꯇꯨꯡꯗ ꯃꯣꯏꯅ ꯇꯥꯛꯂꯛꯏꯕ ꯄ꯭ꯔꯤꯟꯁꯤꯄꯜꯁꯤꯡꯗꯣ ꯑꯩꯅ ꯏꯜꯂꯨꯔꯒ ꯑꯩꯅ ꯑꯦꯛꯁꯟ ꯂꯣꯝꯗ ꯑꯣꯟꯊꯣꯛꯆꯔꯨꯔꯒ ꯐꯪꯉꯛꯄꯅꯦꯕ꯫ ꯏꯜꯂꯝꯗ꯭ꯔꯒꯗꯤ ꯑꯩ ꯉꯁꯤ ꯑꯗꯨꯝ ꯍꯥꯏꯇꯥꯔꯦ ꯔꯤꯍꯦꯕꯤꯂꯤꯇꯦꯁꯟ ꯁꯦꯟꯇꯔꯗ ꯏꯟ ꯑꯦꯟ ꯑꯥꯎꯠ ꯇꯧꯔꯒ ꯂꯩꯔꯝꯕꯁꯨ ꯌꯥꯏꯑꯕ꯫ ꯁꯤꯈꯛ ꯊꯝꯖꯒꯦ꯫ ꯑꯗꯒꯤ ꯅ꯭ꯌꯨꯇꯣꯟ ꯄꯥꯝꯗ ꯑꯩꯅ ꯍꯥꯏꯖꯅꯤꯡꯉꯤꯁꯤ ꯑꯩꯈꯣꯏꯅ ꯃꯊꯪꯒꯤ ꯁꯦꯀꯦꯟ ꯄꯥꯔꯠꯁꯦ ꯁꯤꯗꯩꯁꯤꯗ ꯔꯤꯍꯦꯕꯤꯂꯤꯇꯦꯁꯟ ꯁꯦꯟꯇꯔꯁꯤꯗ ꯐꯣꯀꯁ ꯇꯧꯔꯀꯥꯟꯗ ꯃꯁꯤꯗ ꯇꯧꯔꯤꯁꯤ ꯀꯔꯤꯅꯣ, ꯑꯗꯒꯤ ꯃꯥꯒꯤ ꯗꯤꯁꯤꯄ꯭ꯂꯤꯟꯁꯤꯅ ꯀꯔꯤꯅꯣ ꯀꯥꯏꯅ ꯍꯥꯏꯕꯒꯤ, ꯑꯗꯩ ꯀꯔꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯇꯧꯋꯤ ꯀꯥꯏꯅ ꯍꯥꯏꯕꯒꯤꯁꯤꯗ ꯑꯩꯈꯣꯏ ꯍꯦꯟꯅ ꯑꯃꯨꯛ ꯁꯤꯟꯖꯔꯛꯀꯦ꯫ ꯉꯁꯤꯒꯤꯁꯤꯅ ꯑꯦꯗꯤꯛꯁꯟꯁꯤ ꯀꯃꯥꯏꯅ ꯆꯪꯕꯅꯣ ꯍꯥꯏꯕꯒꯤꯗꯨꯗ ꯐꯣꯀꯁ ꯇꯧꯖꯕ ꯑꯣꯏꯖꯔꯦ꯫ ꯀꯨꯟꯖꯕꯤꯍꯥꯔꯤ ꯋꯥꯏꯔꯣꯛꯐꯝꯅ ꯏꯕꯤꯔꯛꯏ, ꯀꯪꯒ꯭ꯔꯦꯆꯨꯂꯦꯁꯟ ꯉꯁꯥꯏꯒꯤ ꯔꯤꯍꯦꯕꯤꯂꯤꯇꯦꯁꯟ ꯁꯦꯟꯇꯔ ꯃꯊꯪ 42 ꯁꯦꯟꯇꯔ ꯃꯨꯛꯇ ꯑꯃꯨꯛ ꯆꯠ ꯑꯃꯨꯛ ꯊꯣꯛꯂꯛ, ꯑꯗꯒꯤ ꯂꯥꯁꯀꯤ ꯁꯦꯟꯇꯔꯁꯤꯗ ꯊꯥ 9 ꯂꯩꯔꯒ ꯊꯣꯛꯂꯛꯑꯒ ꯉꯁꯤ ꯐꯥꯎꯕꯗ ꯑꯗꯨꯒꯤ ꯊꯣꯛꯂꯛꯄ ꯃꯇꯨꯡꯗꯒꯤ ꯗ꯭ꯔꯛ ꯆꯥꯗꯦ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗꯨꯗꯅꯤ꯫ ꯀꯪꯒ꯭ꯔꯦꯆꯨꯂꯦꯁꯟ ꯍꯥꯏꯅ ꯃꯌꯥꯝꯅ ꯑꯣꯂꯦꯒꯤꯗꯃꯛꯇ ꯏꯕꯤꯔꯛꯏꯕꯁꯤ꯫ ꯑꯣꯂꯦꯗ ꯅꯠꯇꯦ, ꯑꯩꯈꯣꯏ ꯌꯦꯡꯕꯤꯔꯤꯕꯁꯤꯗ ꯑꯩꯈꯣꯏꯒꯤ ꯗ꯭ꯔꯛ ꯑꯦꯗꯤꯛ ꯑꯣꯏꯔꯨꯔꯀꯥꯟꯗ ꯗ꯭ꯔꯛ ꯆꯥꯗꯅ ꯊꯣꯛꯂꯛꯄ ꯉꯝꯕꯗꯣ ꯇꯥꯕꯤꯌꯨ꯫ ꯅꯣꯏ ꯃꯌꯥꯝꯒꯤꯗꯃꯛꯇꯅꯤ ꯑꯩꯈꯣꯏꯅ ꯀꯪꯒ꯭ꯔꯦꯆꯨꯂꯦꯁꯟ ꯒꯨꯗ ꯑꯃꯨꯛ ꯍꯟꯅ ꯆꯪꯕꯤꯒꯅꯨ꯫ ꯋꯥꯔꯤ ꯂꯩꯔꯗꯤ ꯑꯩꯈꯣꯏꯒꯤ ꯄ꯭ꯂꯦꯠꯐꯣꯝꯁꯤꯗ ꯂꯥꯛꯄꯤꯌꯨ, ꯁꯦꯌꯔ ꯇꯧꯕꯤꯌꯨ, ꯑꯩꯈꯣꯏ ꯃꯌꯥꯝ ꯗ꯭ꯔꯛꯁꯤ ꯃꯨꯊꯠꯁꯤ ꯑꯩꯈꯣꯏꯒꯤ ꯁꯣꯁꯥꯏꯇꯤꯁꯤꯗꯒꯤ꯫ ꯔꯟꯖꯤꯇꯥ ꯑꯔꯥꯝꯕꯝꯅꯁꯨ ꯏꯕꯤꯔꯛꯏ, ꯒꯨꯗ ꯍꯥꯏꯅ ꯏꯕꯤꯔꯛꯏ꯫ ꯖꯤꯇꯦꯟ ꯊꯣꯃꯁꯅ ꯏꯕꯤꯔꯛꯏ, ꯀꯪꯒ꯭ꯔꯦꯆꯨꯂꯦꯁꯟ ꯑꯣꯂꯦ ꯍꯥꯏꯅ ꯏꯕꯤꯔꯛꯏ꯫ ꯕꯤꯀꯦꯟ ꯍꯩꯀ꯭ꯔꯨꯖꯝꯅ ꯏꯕꯤꯔꯛꯏ, ꯀꯪꯒ꯭ꯔꯦꯆꯨꯂꯦꯁꯟ ꯏꯕꯤꯔꯛꯏ꯫ ꯃꯥꯏꯕꯝ ꯕꯅꯦꯁꯣꯔꯤꯅ ꯏꯕꯤꯔꯛꯏ, ꯒ꯭ꯔꯦꯠ ꯖꯣꯕ꯫ ꯏꯗꯤꯜ ꯀꯦ ꯃꯣꯡꯁꯥꯡꯉꯩꯅ ꯏꯕꯤꯔꯛꯏ, ꯀꯪꯒ꯭ꯔꯦꯆꯨꯂꯦꯁꯟ꯫ ꯆꯔꯥꯅꯤ ꯍꯦꯟꯔꯤꯅ ꯏꯕꯤꯔꯛꯏ, ꯀꯪꯒ꯭ꯔꯦꯆꯨꯂꯦꯁꯟ꯫ ꯃꯦꯂꯩ ꯁꯄꯝꯅ ꯏꯕꯤꯔꯛꯏ, ꯊꯣꯛꯂꯛꯂꯕ ꯃꯇꯨꯡꯗ ꯂꯥꯏꯔꯤꯛ ꯃꯈꯥ ꯇꯝꯊꯕꯤꯕ꯭ꯔꯥ ꯑꯗꯨ ꯈꯪꯅꯤꯡꯏ ꯍꯥꯏꯅ ꯏꯕꯤꯔꯛꯏ ꯉꯁꯥꯏꯒꯤ ꯊꯣꯛꯂꯛꯑꯕ ꯃꯇꯨꯡꯗꯨꯗ꯫ ꯏꯆꯦ ꯑꯩꯁꯦ ꯊꯣꯛꯂꯛꯑꯕ ꯃꯇꯨꯡꯁꯤꯗ ꯂꯥꯏꯔꯤꯛ ꯃꯈꯥ ꯇꯝꯊꯈꯤꯗ꯭ꯔꯦ ꯍꯥꯏꯕꯒꯤ ꯃꯔꯝꯗꯤ ꯀꯩꯒꯤꯅꯣ ꯍꯥꯏꯀꯥꯟꯗ ꯋꯥꯈꯜꯁꯦ ꯂꯥꯏꯔꯤꯛ ꯂꯣꯝꯗꯨꯗ ꯑꯩꯁꯦ ꯆꯠꯈꯤꯗ꯭ꯔꯦꯕ꯫ ꯍꯥꯏꯕꯗꯤ ꯑꯩꯒꯤ ꯄ꯭ꯔꯥꯏꯌꯣꯔꯤꯇꯤꯁꯦ ꯑꯍꯥꯟꯕꯗ ꯗ꯭ꯔꯛꯇꯣ ꯊꯦꯡꯅꯕꯅ ꯑꯩ ꯈꯟꯖꯈ꯭ꯔꯦꯕ꯫ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯗ꯭ꯔꯛꯀꯤ ꯂꯝꯕꯤꯁꯤꯗ ꯑꯗꯨꯝ ꯀꯩ ꯍꯥꯏꯅꯤ ꯑꯗꯨꯝ ꯆꯪꯁꯤꯟꯖꯈ꯭ꯔꯦ ꯁꯦꯡꯅ ꯍꯥꯏꯔꯒꯗꯤ꯫ ꯑꯗꯨꯒ ꯂꯥꯏꯔꯤꯛꯁꯤꯗꯤ ꯇꯝꯊꯒꯦꯅꯗꯤ ꯈꯜꯂꯦ, ꯇꯧꯕꯇꯕꯨ
ꯇꯝꯊꯅꯅꯕꯒꯤ ꯂꯝꯕꯤꯁꯨ ꯀꯟꯅ ꯇꯥꯟꯅꯔꯤ ꯏꯆꯦ ꯑꯗꯨꯒ ꯃꯇꯝꯗꯨꯗ ꯇꯝꯊꯔꯝ ꯇꯥꯔꯒꯗꯤ ꯅꯤꯁꯥ ꯆꯥꯕ ꯇꯣꯛꯅꯅꯕꯒꯤ ꯂꯝꯕꯤꯁꯦ ꯆꯞ ꯆꯥꯕꯤ ꯈꯪꯉꯝꯗꯕꯁꯨ ꯌꯥꯏ ꯍꯥꯏꯕꯒꯤ ꯃꯔꯝꯗꯤ ꯂꯥꯏꯔꯤꯛ ꯑꯃꯨꯛ ꯇꯝꯅꯤ ꯂꯥꯏꯔꯤꯛ ꯑꯃꯨꯛ ꯇꯝꯕ ꯃꯇꯝꯁꯤꯗ ꯇꯤꯟꯅꯔꯛꯀꯗꯕ ꯏꯃꯥꯟꯅꯕꯁꯤꯡꯗꯨꯗꯤ ꯑꯅꯧ ꯑꯅꯧꯕ ꯐ꯭ꯔꯦꯟ ꯃꯌꯥꯝ ꯇꯤꯟꯅꯔꯛꯇꯣꯏꯅꯤ ꯁ꯭ꯀꯨꯜꯗꯨꯗ ꯑꯗꯨꯗꯒꯤ ꯑꯩꯁꯦ ꯁꯪꯁꯥꯔ ꯑꯅꯧꯕ ꯑꯃꯗ ꯑꯃꯨꯛ ꯆꯠꯈꯤꯕ ꯌꯥꯏꯑꯕ ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯑꯃꯨꯛ ꯆꯥꯁꯤꯜꯂꯛꯄ ꯌꯥꯕꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯨ ꯌꯥꯝꯅ ꯋꯥꯡꯅ ꯂꯩꯕ ꯍꯥꯏꯇꯥꯔꯦ ꯃꯔꯝꯗꯤ ꯆꯠꯄ ꯍꯩꯇ꯭ꯔꯤꯕ ꯀꯥꯐꯩ ꯆꯠꯄ ꯍꯩꯔꯛꯄꯗ ꯉꯥꯏꯔꯤꯕ ꯑꯉꯥꯡꯒꯨꯝꯕꯅꯦꯕ ꯃꯇꯝꯗꯨꯗꯗꯤ ꯁꯦꯡꯅ ꯍꯥꯏꯔ ꯀꯥꯟꯗ ꯏꯁꯥ ꯏꯊꯟꯗ ꯏꯔꯣꯝꯗꯣꯝ ꯂꯦꯞꯆꯕ ꯉꯝꯗ꯭ꯔꯤꯕ ꯃꯤꯑꯣꯏ ꯑꯣꯏꯔꯤꯕꯅꯤꯅ ꯂꯥꯏꯔꯤꯛꯇꯨꯃ ꯅꯥꯀꯟꯗ ꯊꯝꯈ꯭ꯔꯦ ꯑꯩꯒꯤ ꯐꯥꯔꯁ ꯄ꯭ꯔꯥꯏꯌꯣꯔꯤꯇꯤꯗꯤ ꯑꯩ ꯗ꯭ꯔꯛꯇꯣ ꯊꯦꯡꯅꯕ ꯗ꯭ꯔꯛ ꯀꯩꯒꯨꯝꯕ ꯆꯥꯔꯨ ꯇꯥꯔꯒꯗꯤ ꯁ꯭ꯀꯨꯜ ꯇꯝꯃꯝꯕ ꯁꯥꯇ꯭ꯔ ꯑꯣꯏꯔꯒꯁꯨ ꯁ꯭ꯀꯨꯜꯗꯩ ꯇꯥꯟꯊꯣꯔꯛꯀꯅꯤ ꯊꯕꯛ ꯇꯧꯕ ꯑꯣꯏꯔꯒꯁꯨ ꯊꯕꯛ ꯇꯠꯂꯛꯀꯅꯤ ꯅꯨꯄꯤ ꯊꯤꯔꯝꯕ ꯑꯣꯏꯔꯒꯁꯨ ꯅꯨꯄꯤ ꯀꯥꯏꯅꯔꯛꯄ ꯌꯥꯏ ꯍꯥꯏꯕꯅꯆꯤꯡꯕ ꯃꯌꯥꯝꯁꯦ ꯂꯣꯏ ꯈꯪꯉꯕ ꯉꯥꯛꯇꯅꯦ ꯃꯔꯝꯗꯤ ꯑꯩ ꯁ꯭ꯀꯨꯜꯗꯩ ꯇꯥꯟꯊꯣꯔꯛꯄ ꯌꯥꯎꯈ꯭ꯔꯦ ꯊꯕꯛ ꯃꯆꯥ ꯃꯆꯥ ꯄ꯭ꯔꯥꯏꯚꯦꯠꯀꯤ ꯇꯧꯔꯝꯃꯦ ꯃꯗꯨꯗꯒꯤ ꯇꯠꯂꯛꯄ ꯃꯌꯥꯝ ꯌꯥꯎꯈ꯭ꯔꯦ ꯄ꯭ꯂꯁ ꯑꯩꯅ ꯊꯦꯡꯅꯗꯕ ꯍꯥꯏꯕꯕꯨ ꯃꯇꯝꯗꯨꯗ ꯑꯩ ꯅꯨꯄꯤ ꯊꯤꯗꯕ ꯁꯤ ꯈꯛꯇꯅꯤ ꯍꯥꯏꯕꯗꯤ ꯃꯇꯥꯡꯗꯨꯗ ꯊꯣꯛꯂꯛꯄꯗ ꯗ꯭ꯔꯛꯁꯦ ꯀꯃꯥꯏꯅ ꯇꯣꯛꯀꯅꯤ ꯍꯥꯏꯕꯒꯤ ꯊꯕꯛ ꯂꯣꯝꯗ ꯑꯣꯏꯅ ꯆꯪꯈꯤꯕꯗꯨꯅ ꯂꯥꯏꯔꯤꯛ ꯃꯈꯥ ꯇꯝꯕꯁꯤ ꯇꯝꯊꯍꯧꯗ꯭ꯔꯦ ꯍꯥꯏꯕꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛꯇꯤ ꯇꯣꯛꯂꯕꯅꯤꯅ ꯑꯦꯅꯤ ꯍꯧꯖꯤꯛ ꯑꯣꯂꯦꯅ ꯍꯥꯏꯕꯤꯔꯤ ꯑꯣꯂꯦꯁꯤ ꯍꯧꯖꯤꯛ ꯂꯦꯠ 20s ꯀꯣ ꯃꯤꯗ 20sꯅꯤ ꯌꯥꯝꯅ ꯌꯪ ꯑꯣꯏꯔꯤꯕꯅꯤ ꯑꯗꯨꯅ ꯂꯥꯏꯔꯤꯛ ꯇꯝꯅꯤꯡꯕ ꯑꯣꯏꯔꯁꯨ ꯀꯔꯤꯒꯨꯝꯕ ꯑꯃ ꯇꯧꯅꯤꯡꯕ ꯑꯣꯏꯔꯁꯨ ꯃꯇꯝ ꯌꯥꯝꯅ ꯂꯩꯔꯤ ꯇꯧꯅꯤꯡꯕ ꯍꯧꯖꯤꯛꯇꯤ ꯄꯥꯡꯊꯣꯛꯄ ꯌꯥꯔꯦ ꯍꯥꯏꯅ ꯑꯩꯅ ꯈꯟꯖꯩ ꯚꯟꯋꯔ ꯁꯤꯡ ꯔꯥꯊꯣꯔꯅ ꯏꯕꯤꯔꯛꯏ ꯌꯣꯔ ꯐꯦꯃꯤꯂꯤ ꯋꯥꯖ ꯚꯦꯔꯤ ꯍꯦꯄꯤ ꯃꯁꯤ ꯉꯁꯥꯏꯒꯤ ꯇꯣꯛꯂꯛꯄ ꯑꯗꯨꯒꯤ ꯃꯇꯥꯡꯒꯤ ꯀꯃꯦꯟ ꯃꯥꯜꯂꯤ ꯖꯦꯁꯤ ꯖꯣꯟ ꯊꯣꯡꯒ꯭ꯔꯥꯝꯅ ꯏꯕꯤꯔꯛꯏ ꯀꯪꯒ꯭ꯔꯦꯆꯨꯂꯦꯁꯟ ꯍꯥꯏꯅ ꯏꯕꯤꯔꯛꯏ ꯋꯥꯡꯈꯩꯃꯌꯨꯝ ꯁ꯭ꯌꯥꯝ ꯁꯤꯡꯅ ꯏꯕꯤꯔꯛꯏ ꯀꯪꯒ꯭ꯔꯦꯆꯨꯂꯦꯁꯟ ꯃꯥꯏ ꯁꯟ ꯍꯥꯏꯅ ꯏꯕꯤꯔꯛꯏ ꯉꯁꯥꯏꯒꯤ ꯗ꯭ꯔꯛ ꯁꯦꯟꯇꯔꯁꯤꯗꯒꯤ ꯊꯥ 9ꯒꯤꯗ ꯊꯣꯛꯂꯛꯑꯒ ꯂꯥꯛꯄꯒꯤ ꯃꯇꯥꯡꯗꯨꯗꯅꯤ ꯔꯥꯁ꯭ꯔꯤ ꯉꯥꯁꯦꯞꯄꯝꯅ ꯏꯕꯤꯔꯛꯏ ꯀꯃꯦꯟ ꯑꯁꯤ ꯑꯩ ꯇꯞꯅ ꯄꯥꯊꯣꯛꯆꯔꯛꯀꯦ ꯈꯔ ꯁꯥꯡꯕ ꯀꯃꯦꯟꯠꯅꯤ ꯇꯥꯕꯗ ꯇꯨ ꯆꯨꯡꯕ ꯄꯣꯛꯏ ꯑꯣꯂꯦꯒꯤ ꯋꯥꯔꯤꯁꯤ ꯑꯗꯨꯕꯨ ꯌꯥꯝ ꯊꯥꯒꯠꯅꯤꯡꯉꯥꯏ ꯉꯁꯤ ꯑꯋꯥꯕ ꯃꯌꯥꯝ ꯑꯗꯨ ꯃꯥꯌꯣꯛꯅꯔꯕ ꯃꯇꯨꯡꯗ ꯐꯒꯠꯂꯕ ꯃꯇꯨꯡꯗ ꯅꯣꯔꯃꯦꯜ ꯑꯣꯏꯅ ꯂꯩꯕꯤꯕꯁꯤ ꯎꯕꯗ ꯃꯃꯥ ꯃꯄꯥ ꯑꯣꯏꯕꯁꯤꯡꯅ ꯃꯆꯥꯒꯤ ꯑꯁꯣꯏꯕ ꯂꯣꯠꯁꯤꯟꯕꯒꯤ ꯍꯩꯅꯕꯤꯁꯦ ꯊꯥꯗꯣꯛꯂꯒ ꯀꯩꯔꯣꯜ ꯂꯩꯀꯥꯏ ꯃꯔꯤ ꯃꯇꯥ ꯄꯨꯝꯅꯃꯛꯇ ꯍꯧꯔꯛꯄꯗꯒꯤ ꯁꯦꯌꯔ ꯇꯧꯕꯤꯕ ꯇꯉꯥꯏ ꯐꯗꯦ ꯃꯔꯝꯗꯤ ꯑꯩꯈꯣꯏꯒꯤ ꯃꯔꯤ ꯃꯇꯥꯒꯤ ꯑꯉꯥꯡ ꯅꯨꯡꯁꯤꯕ ꯑꯃ ꯀꯨꯏꯔꯕꯒꯤ ꯃꯇꯨꯡꯗ ꯊꯦꯡꯅꯕꯗ ꯑꯩꯈꯣꯏꯅ ꯅꯨꯡꯁꯤꯅ ꯄꯩꯁꯥꯒ ꯄꯤꯕꯤꯕꯁꯨ ꯌꯥꯎꯏ ꯑꯗꯣ ꯍꯥꯟꯅ ꯃꯃꯥ ꯃꯄꯥꯗꯨꯅ ꯁꯦꯌꯔ ꯇꯧꯕꯤꯔꯝꯃꯗꯤ ꯄꯤꯔꯝꯗꯕ ꯌꯥꯏ ꯂꯣꯠꯁꯤꯟꯂꯕꯗꯤ ꯈꯪꯉꯔꯣꯏ ꯃꯗꯨꯅ ꯍꯦꯟꯅ ꯐꯠꯇꯕ ꯑꯣꯏꯍꯟꯕꯗ ꯃꯇꯦꯡ ꯑꯣꯏꯒꯅꯤ ꯑꯗꯨꯒ ꯂꯩꯀꯥꯏꯒꯤ ꯃꯤꯌꯥꯝꯗꯨꯅꯁꯨ ꯍꯥꯟꯅ ꯈꯪꯉꯕꯗꯤ ꯄꯣꯠ ꯌꯣꯜꯂꯛꯄꯗ ꯂꯩꯕꯤꯕꯒꯤ ꯃꯍꯨꯠꯇ ꯏꯆꯥ ꯏꯅꯥꯎꯅꯤ ꯈꯟꯕꯤꯗꯨꯅ ꯃꯌꯨꯝꯗ ꯇꯥꯛꯄꯤꯗꯨꯅ ꯑꯐꯕ ꯃꯥꯏꯀꯩꯗ ꯃꯇꯦꯡ ꯄꯥꯡꯕꯤꯕ ꯐꯩ ꯀꯪꯒ꯭ꯔꯦꯆꯨꯂꯦꯁꯟ ꯇꯨ ꯌꯨ ꯑꯣꯜꯂꯦ good luck for your future thanks to you and finding the voices for sharing such an experience haina ibi yamna marik chumna ngasai ngangna riba pot to the summarize taubiba comment ni rashri ngasepamna ibire isi ꯑꯩꯈꯣꯏꯅ ꯗ꯭ꯔꯛ ꯆꯥꯕꯁꯤꯗ ꯑꯩꯈꯣꯏ ꯏꯁꯥꯁꯨ ꯀꯔꯤ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤ ꯂꯩꯕꯒꯦ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏ ꯈꯟꯃꯤꯟꯅꯁꯤ ꯉꯁꯥꯏꯒꯤ ꯍꯥꯏꯔꯤꯕꯗꯣ ꯌꯨꯝꯗ ꯑꯩꯈꯣꯏꯅ ꯐꯣꯡꯅ ꯉꯥꯡꯉꯒꯗꯤ ꯈꯪꯗꯕꯗꯨꯅꯗꯤ ꯅꯨꯡꯁꯤꯌꯦꯅ ꯄꯩꯁꯥꯗꯣ ꯄꯤꯔꯤꯅꯦꯕ ꯑꯗꯣ ꯅꯨꯡꯁꯤꯅ ꯄꯤꯕ ꯄꯩꯁꯥꯗꯣ ꯗ꯭ꯔꯛ ꯆꯥꯕ ꯃꯤꯗꯨꯗ ꯄꯤꯁꯜꯂꯨꯔꯗꯤ ꯃꯥ ꯗ꯭ꯔꯛ ꯆꯥꯔꯦ ꯅꯨꯡꯁꯤꯕ ꯕꯅꯥꯟ ꯂꯥꯜꯂꯦ ꯑꯩꯈꯣꯏ ꯅꯨꯡꯁꯤꯕ ꯕꯅꯥꯟ ꯆꯨꯝꯅ ꯇꯝꯃꯤꯟꯅꯔꯁꯤ ꯑꯗꯒꯤ ꯄꯣꯠ ꯑꯃ ꯌꯣꯜꯂꯛꯄ ꯀꯥꯟꯗ ꯍꯩꯃꯥ 50,000 ꯄꯤꯕ ꯐꯤꯗꯣ ꯏꯃꯥꯏ ꯄꯦꯝꯃ 2,000ꯗ ꯂꯧꯔꯦ ꯍꯥꯏꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯀꯩꯅꯣ ꯏꯕꯨꯡꯉꯣꯗꯨꯅ ꯌꯣꯜꯂꯛꯏꯗꯣ ꯃꯥ ꯀꯔꯤ ꯇꯧꯔꯦ ꯍꯥꯏꯅ ꯑꯩꯈꯣꯏ ꯈꯟꯃꯤꯟꯅꯁꯤ ꯍꯥꯏꯕꯒꯤ ꯃꯇꯥꯡ ꯑꯗꯨꯅꯤ ꯍꯥꯏꯕꯤꯔꯤꯁꯤ ꯌꯥꯝꯅ ꯁꯥꯡꯅ ꯏꯕꯤꯔꯛꯄ ꯀꯃꯦꯟ ꯑꯗꯨꯒ ꯁꯃꯔꯥꯏꯖ ꯇꯧꯕꯤꯔꯒ ꯑꯩꯈꯣꯏ ꯍꯟꯅ ꯑꯩꯈꯣꯏ ꯀꯣꯛꯁꯤꯗ ꯊꯝꯃꯀꯥꯟꯗ ꯑꯩꯈꯣꯏ ꯁꯣꯁꯥꯏꯇꯤ
drug chaba mi duna magi maranaini mama mapadugi maranaini haiba nataba khoi myam se society mo kamina change kamina impact community haiba du khana minasi haiba Jogendro Sagol Semna Ibirai Drug Anonymous ki meeting si kadaida karamba matamda tauge haina hangirai. तसेंना हाइरगदि नार्कोटिक एनोनिमस हाइरिबा मसिगे फेलोशिप से मफम खुदिंग दै मफम खुदिंग लै हाइरिसे मागी तौबगी मतमसिना पुंग अमखक ओइबा मीटिंग ने मसि पुंग 4 दगी हौरगा 5 दा लोइसल्ले अदुगा 5 दगी हौरगा 6 दा लोइबा फावबा यावे सेंना हाइरगदि अदुगा मफमदि अदुकी मतिक लैगरे मोरांगकोमदा लैरे सिंजमैदा लैरे अदुदगीदि कैसामथोंदगी खरा हाइदरगा कैसापाट मया अदाइदसु लैरे अदुगा सगोमन पेरारोमदसु लैरे थामैबंदसु लैरे कक्चिंगदसु लैरे मया इम्फालदसु लैरे मफम मफम खुदिगी मसिगी पोसे हांगदोइबा मरमसिना कैगिनो हाइ कांदा रिहेब सेंटरदगी थोलाबा मीदुबु मागी तिननबा मरुप मपिजादो लैतबना मरम ओइरकांदा मागी तिननबा मरुप मयाम लैरिको हाइबगी पोतो खंगनबगी दमकता मदुगी मफमदिगा चंगागा नोंमगी मनुंगा थेंगनरिबा समेसा हाइगद्रा अवाबाबु ओइरो नुंगाइताबु ओइरो साउंडबु ओइरो नुंगाइबबु ओइरो मदुगी वारी वाताई पुन्ना शेयरिंग एंड केयरिंग हाइतारे तौनफम जगह अमा ओइबा हाइतारे मसी मफम खुदिंगा लै पुंग अमखक तौबा पोने तौबतबु होजिसे पेंडेमिक कोविड-19 ना मरम ओइरकांदा मी पुनबा यादबगी तौदबु ओइरगसु जूम मीटिंग ना अमा लैये मसिदा हाइरिबा निशाचारा मगा तो लैबा मयाम से लोइनबु मदुगी जूम दुगा ऑनलाइन कन्वर्सेशन मीटिंग से यावे नसिसु सिखक थमजगे इसे Aduga Ole nasu Ole gi Facebook page sitasu information na thalaga lairabani masidasu adum share tawbiyu khangnaba khangningba yauragasu page sidai sida masmain tawdana lay haina khangnanabagi damakta haina aina request tawjari Mathangda lokachari Bemcha Devi na ibirai so inspiring finding the voice Monica and Ole both of you thanks haina ibirai Newton Pamna last comment si doctor gi I strongly recommend nasagi akoina paakhiba Rashri ngasepam gi comment adugini haina khali refer tawbirisi Yanendro Opchomna ibirai drug ki awareness sidi hana addict churaba mi singsina tauhangadabani drug addiction hana yajana keisu ai drug addict oige khanna oikiba natte accident ni haiba accident are not included in calendar haisini aduna say no to drug thanks so much finding the voice for this amazing episode hairi aduna ngasagi drug chadaba mi mana la aga drug ngang drug charuraga magi experience to the aduga recover tawrakanda masi lambi se yamna fattaba lambi ama oirame na share tawraga mana maduda thokiba mayam share tawbasi akoi hingatminasi aduga ngasagi drug chabasi chage akoi addict churage haina changiba nati accident ne haibane aduna accident bani aduna say no to drugs haina yam fazaba message ama ibai Yanendra Jithamna Yumnam Suraj Kumar Maitena ibirai yaifare yamna nungai haina ibirai Bemchana Ole hats off brother God bless you haina ibirai thank you sister IDLK Mongsangaina ibirai Ole bu haina ngai laitana thagachari Madam Busu thagachari program asina Manipur society da yamna kanaba pidani haina henna mai papa oirasanu ibirai Rashri ngasepam na makata na ibirai yamna chumi club school college amadi haujiki khwaidagi sizinariba social media na chingbada awareness programs yamna darkar oi masi toina
ꯆꯠꯊꯕꯤꯕ ꯐꯩ ꯍꯥꯏꯅ ꯑꯩꯁꯨ ꯈꯟꯖꯩ ꯊꯦꯡꯛꯁ ꯍꯥꯏꯅ ꯏꯕꯤꯔꯛꯏ ꯗꯥꯏꯅꯥ ꯗꯣꯜ LI ibirei lots of love from Ukhrul. Would love to meet you, Sir Ole Wangkheimayum. Haina ibirei. Yamna nungsi ko kay Ukhrul chininaw na sa tabibagi. Makata na ibirei. Nuton pamna 3 months course. Darkar oirisi scientific reason labor kira hangjabani kumbi riba answer do penba what. Thanks for sharing your valuable experience. Heidi, nasagi 3 months ki matang do dahangiba. तसेंना साइंटिफिक चप चाबा रिजल्ट मक्ति लेजते हक्सिंगी ख्वाइदगी वांगबा वर्ल्ड हेल्थ ऑर्गेनाइजेशन हाई तारे मिनिस्ट्री की ओइबा रिहैबिलिटेशन सेंटर ददी मागी चप चाबा कनोसे प्रोटोकॉल हाइगदरा मोगी नियम नीति की ओइनदी 45 days ana leirame 30 or 45 days साइसे ओए अदुगा प्राइवेट रिहैबिलिटेशन सेंटर की ओइना 3 months course ओइरिबे मरमदी कैगिनो हाई कांदा असai ममांगदा पमजबदो चप चाबी मागी साइंटिफिक रीजन दोदी इरगा लेरंबा नते चुम्मगा चुम्मेना हाइरंबबुद ओदी तबुतबु एक्सपीरियंस ता येंगुरो कांदा आई निसा यामना चारे निसा याम चारक तारगदी नुमित 35 खक लेबे यादबना मरम ओइरा कांदा फरक्तमना मरम ओइरा कांदा था अमनसु वाबना मरम ओइरा कांदा 3 months course ना सेमगे हाइदना सेमनगिबा ओइरंबसु याय नत्रगा आइगी ओइनदी अदुमाइना ओइगनी हाइबगी पोट अमदा सेमजबा अमसु ओइ मदुतसु नते मखा ताबा मागी थमदबा याबगी opportunity amaju pigani haibadi kamaina hairiba client gi ayaba am lawraga family gi ayaba am lawnaraga nang makha tana smai sustain tause natragadi nongoda problem mayam create torokpi ai nang wakaldo kaigumba jaga amda leirega hairga yarakpa misu yawe aduga yaraktabida dhamka tawbasu yawe madudi kanagi wasakani hai kanda akoi family member dugi याबदुदो ओइना अखोय फोकस पीगनीबो मरमदी मनुंगे हेता माना धप तौरगा आई सिरगे हारगे त सिबे याबा नती मरमदी मागा लेदौरीसे अराउंड यामद्रबदा मागी काबदो मी खरा हमसु लेदोइने अदुगी मथकता अमु कैमरा लोइनमो फिटिंग तौदोइने लोइ उनदोइने हाबे वानिदा हाबदी आई इसानासु मतम अमदा धप मयाम तौरे धपतुना कैसु अपुंग फाबा म ओइरक्ते ओइरक्तबदुना मरम ओइरकांदा अखोयगी कोर्स 3 months कोर्स ओइरसी हाबदी था अमा लेरनी था अमतुगी मनुंगदा था हेक फाबगा युंगी मी उनहलनी युंगी मी उन्नरबा मतुंगदा ममोंदा मयाम लेरी आरपीपी तौबा कायना रिलाप्स प्रिवेंशन प्लानिंग कायना मदु अमु तौरनी अदुदगी अमु अखोयगी स्पिरिचुअल प्रिंसिपल सिंगसे ममोंदा खंगननबो होनबा मतम खरा अमा चंगीबा हाइबदी स्पिरिचुअल प्रिंसिपल से निमिनि फु मानी नत्रगा था अमा लेबदे हेता लोइनबो मपुंग फागिदबा हाइतारे मदुनने अखोयगी कोर्स था अहुम अमना थमजरीजे खितंग ओरसु इफेक्टिव ओइननबगिदमक्ता सि खतनी Daging asagi thaum ki dasu asagi hai 3 principle do mana thaum do na phagata ki possibilities family support adagi my friend circle ki support hai batare ko asagi narcotics anonymous kumba ki yauraga support do mai masagi will do ai masi tara roige kanbaduna loirakadoine Makhatana lokachari laija yumnam na ibirei tamo iyamba du drug chabagi center da mina pha kre lokthok jage haibada lising taret yu thadok ke piningai di leitre yumda laija banina taret kari tawgadabagi upay amata haibiyu haibadi magi si question si rehab da thambagi maramdara yam maru oiba kanone wahangne lawjai matam amadadi nisa chabase inap khunba engineer gi macha doctor gi macha thana gi macha na charamne nasi rickshaw driver amanasu lupa lising amaga chani gi number 4 chaba yawnare singna hai kanda akhoi gi jaga da su mama mapa lejadaba machin manau khak leiraga layenge na changapon misu mayam yawe adubu sendi lejadaba laidi layeng janingba singna hai kanda
ꯑꯗꯨꯒꯨꯝꯕꯒꯤ ꯃꯇꯥꯡ ꯑꯃ ꯂꯥꯛꯄꯁꯤꯗ ꯍꯥꯏꯇꯥꯔꯦ ꯇꯁꯦꯡꯅ ꯁꯤꯗꯤ ꯄ꯭ꯔꯥꯏꯚꯦꯠ ꯔꯤꯍꯦꯕꯤꯂꯤꯇꯦꯁꯟ ꯁꯦꯟꯇꯔ ꯒꯩꯗꯁꯨ ꯈꯔ ꯃꯈꯩꯗꯤ ꯇꯧꯅꯩ ꯑꯗꯨꯒ ꯍꯧꯖꯤꯛ ꯔꯤꯍꯦꯕꯤꯂꯤꯇꯦꯁꯟ ꯁꯦꯟꯇꯔꯁꯦ ꯄ꯭ꯔꯥꯏꯚꯦꯠꯀꯤ ꯑꯣꯏꯅ 50+ ꯍꯧꯖꯤꯛ ꯅꯧꯅ ꯁꯥꯔꯒ ꯂꯩꯕ ꯂꯣꯏꯁꯤꯜꯂꯒ ꯀꯩ ꯍꯥꯏꯅꯤ ꯍꯧꯗꯧꯔꯕ ꯔꯤꯍꯦꯞꯁꯨ ꯃꯌꯥꯝ ꯑꯃ ꯂꯩꯌꯦ ꯁꯤꯗꯩꯁꯤꯗ ꯍꯥꯏꯅꯤꯡꯉꯤꯕ ꯄꯣꯏꯟꯁꯤꯅ ꯑꯇꯩ ꯑꯝꯇ ꯅꯠꯇꯕ ꯍꯥꯏꯇꯥꯔꯦ ꯔꯤꯍꯦꯕꯤꯂꯤꯇꯦꯁꯟ ꯁꯦꯟꯇꯔꯁꯤꯗ ꯄꯩꯁꯥ ꯂꯩꯖꯗꯕꯁꯨ ꯂꯥꯛꯀꯅꯤ ꯏꯅꯥ ꯈꯨꯟꯕꯁꯨ ꯂꯥꯛꯀꯅꯤ ꯂꯣꯏꯅꯃꯛ ꯃꯤꯛꯁꯑꯞ ꯇꯧꯔ ꯂꯥꯛꯇꯣꯏꯅꯦꯕ ꯑꯗꯨꯕꯨ ꯆꯞ ꯃꯥꯟꯅꯕ ꯃꯤꯠꯌꯦꯡ ꯑꯃꯗ ꯌꯦꯡꯉꯤꯕ ꯉꯥꯛꯇꯅꯦ ꯇꯧꯕꯇꯕꯨ ꯁꯦꯟꯒꯤ ꯃꯇꯥꯡꯗ ꯂꯥꯛꯄꯅꯤꯅ ꯑꯉꯥꯡꯗꯨꯅ ꯂꯩꯕ ꯃꯇꯝꯗ ꯃꯥꯒꯤ ꯆꯥꯒꯗꯕ ꯊꯛꯀꯗꯕ ꯚꯤꯇꯥꯃꯤꯟ ꯂꯤꯚꯔꯒꯤ ꯂꯣꯏꯅꯃꯛ ꯄꯤꯔꯛꯑꯀꯥꯟꯗꯅꯦꯕ 7,000 ꯆꯪꯉꯦꯅ ꯍꯧꯖꯤꯛꯀꯤ ꯁꯤꯁꯇꯔꯗꯨꯅ ꯍꯥꯏꯔꯛꯏꯁꯦ ꯑꯗꯨꯕꯨ ꯁꯦꯟꯗꯤ ꯊꯤꯖꯅꯤꯡꯕ ꯂꯩꯗꯤ ꯂꯩꯇꯕ ꯏꯆꯥꯗꯨꯗꯤ ꯐꯍꯟꯅꯤꯡꯕ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯁꯦꯜ ꯂꯩꯇ꯭ꯔꯦꯅ ꯃꯥ ꯂꯥꯏꯌꯦꯡꯉꯣꯏꯗꯧꯔꯤꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯄꯣꯠꯁꯤꯅꯦꯕ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯑꯗꯨꯒꯤ ꯀꯩꯅꯣꯗꯣ ꯀꯩꯝꯇ ꯈꯟꯕꯤꯒꯅꯨ ꯇꯁꯦꯡꯅ ꯔꯤꯍꯦꯕꯤꯂꯤꯇꯦꯁꯟ ꯁꯦꯟꯇꯔꯗꯨꯗ ꯑꯁꯦꯡꯕ ꯀꯩꯅꯣꯗꯣ ꯑꯗꯨꯝ ꯍꯥꯏꯕꯤꯌꯣ ꯁꯦꯡꯅ ꯍꯥꯏꯀꯥꯟꯗ ꯑꯗꯨꯒ ꯃꯣꯏꯒꯤ ꯁꯥꯏꯠꯇꯒꯤ ꯌꯦꯡꯊꯣꯛ ꯌꯦꯡꯁꯤꯟ ꯇꯧꯕ ꯌꯥꯕꯁꯨ ꯂꯩꯔꯝꯒꯅꯤꯅ ꯈꯜꯂꯦ ꯑꯗꯨꯒ ꯀꯔꯤ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨꯃ ꯇꯥꯟꯅꯕꯤꯔꯣ ꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯌꯥꯔꯛꯀꯅꯤ ꯃꯤꯑꯣꯏꯕꯅꯤ ꯀꯩꯅꯣ ꯃꯤꯗꯤ ꯍꯥꯏꯅꯔꯒ ꯌꯥꯅꯕ ꯉꯥꯛꯇꯅꯤ ꯁꯦꯡꯅ ꯍꯥꯏ ꯀꯥꯟꯗ ꯑꯩꯈꯣꯏꯅ ꯉꯁꯤ ꯃꯩꯇꯩꯂꯣꯟ ꯉꯥꯡꯕ ꯍꯩꯔꯛꯏꯁꯦ ꯏꯃꯥ ꯏꯄꯥ ꯑꯗꯨꯗꯒꯤ ꯑꯍꯟꯁꯤꯡꯗꯨꯅ ꯉꯥꯡꯕ ꯁꯛꯄ ꯇꯝꯕꯤꯔꯛꯄꯗꯒꯤ ꯑꯩꯈꯣꯏ ꯉꯥꯡꯕ ꯍꯩꯔꯤꯕꯅꯦꯕ ꯑꯗꯨꯃꯥꯏꯅ ꯂꯩꯇꯕ ꯄꯣꯠꯇꯨꯁꯨ ꯃꯣꯏꯗ ꯑꯗꯨꯝ ꯐꯖꯅ ꯃꯌꯦꯛ ꯁꯦꯡꯅ ꯍꯥꯏꯕꯤꯌꯣ ꯑꯗꯨꯒ ꯃꯣꯏꯒꯤ ꯁꯥꯏꯠꯇꯒꯤꯁꯨ ꯌꯦꯡꯊꯣꯛ ꯌꯦꯡꯁꯤꯟ ꯑꯗꯨꯝ ꯇꯧꯔꯛꯄꯁꯨ ꯌꯥꯏ ꯍꯥꯏꯅ ꯈꯟꯖꯩ ꯑꯗꯨꯒ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯇꯥꯔꯦ ꯍꯥꯏꯅꯤꯡꯉꯤꯕ ꯄꯣꯏꯟꯁꯤꯅ ꯇꯁꯦꯡꯅ ꯔꯤꯍꯦꯕꯤꯂꯤꯇꯦꯁꯟ ꯁꯦꯟꯇꯔꯗ ꯑꯩꯈꯣꯏꯒꯨꯝꯕ ꯍꯥꯏꯇꯥꯔꯦ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏꯒꯨꯝꯕ ꯏꯟ ꯑꯦꯟ ꯑꯥꯎꯠ ꯁꯥꯟꯅꯕ ꯏꯃꯨꯡꯒꯤ ꯐꯦꯃꯤꯂꯤ ꯃꯦꯝꯕꯔꯁꯤꯗꯤ ꯀꯣꯛ ꯌꯥꯝꯅ ꯁꯤꯡꯒꯅꯤꯕ ꯁꯦꯡꯅ ꯍꯥꯏ ꯀꯥꯟꯗ ꯃꯆꯥꯗꯣ ꯀꯩꯒꯨꯝꯕ ꯄꯨꯂꯤꯁꯅꯕꯨ ꯐꯥꯔꯦꯅ ꯈꯜꯂꯁꯦ ꯐꯥ ꯇꯥꯔꯒꯁꯨ ꯑꯩ ꯏꯆꯥꯗꯤ ꯅꯣꯏꯅ ꯍꯥꯠꯀꯦꯔꯥ ꯖꯦꯜ ꯊꯝꯕꯤꯒꯦꯔꯥ ꯇꯧꯅꯤꯡꯕ ꯀꯨꯁꯤ ꯇꯧꯔꯣ ꯑꯩꯈꯣꯏꯗꯤ ꯂꯥꯛꯄ ꯉꯝꯃꯔꯣꯏ ꯍꯥꯏꯔꯛꯀꯅꯤ ꯃꯊꯪꯗꯅ ꯑꯃꯨꯛ ꯔꯤꯍꯦꯕꯤꯂꯤꯇꯦꯁꯟ ꯁꯦꯟꯇꯔꯗ ꯁꯪꯁꯊꯥꯟ ꯑꯃꯅ ꯅꯠꯇ꯭ꯔꯒ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯃ ꯍꯦꯛꯇꯅ ꯐꯥꯔꯒ ꯃꯥꯗꯣ ꯂꯥꯏꯌꯦꯡꯅꯅꯕꯒꯤꯗꯃꯛꯇ ꯍꯦꯟ ꯑꯣꯚꯔ ꯇꯧꯔꯝꯃꯦꯅ ꯈꯜꯂꯁꯦꯕ ꯇꯧꯔꯝꯃꯕ ꯃꯇꯨꯡꯗ ꯔꯤꯍꯦꯕꯤꯂꯤꯇꯦꯁꯟ ꯁꯦꯟꯇꯔꯗꯨꯅ ꯐꯦꯃꯤꯂꯤꯒꯤ ꯃꯤꯑꯣꯏꯁꯤꯡꯗ ꯄꯥꯎ ꯄꯤꯔꯛꯑꯦ ꯅꯪꯒꯤ ꯑꯉꯥꯡꯁꯦ ꯅꯪꯒꯤ ꯅꯄꯨꯔꯣꯏꯕꯁꯦ ꯅꯪꯒꯤ ꯅꯆꯥꯁꯦ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯇ꯭ꯔꯤꯠꯃꯦꯟ ꯑꯃ ꯇꯧꯊꯣꯛꯄ ꯑꯃ ꯗꯔꯀꯥꯔ ꯇꯥꯔꯦ ꯃꯔꯝꯗꯤ ꯃꯉꯣꯟꯗ ꯊꯣꯛꯍꯟꯅꯤꯡꯗꯕ ꯊꯧꯗꯣꯛ ꯃꯌꯥꯝ ꯊꯣꯛꯂꯛꯄ ꯌꯥꯏ ꯍꯥꯏꯕ ꯃꯇꯝꯁꯤꯗ ꯏꯟ ꯑꯦꯟ ꯑꯥꯎꯠ ꯁꯥꯟꯅꯕ ꯃꯤ ꯑꯃ ꯑꯣꯏꯇꯥꯔꯒꯗꯤ ꯑꯗꯨꯝ ꯊꯝꯕꯤꯔꯣ ꯑꯩꯈꯣꯏ ꯁꯦꯜ ꯂꯩꯖꯗꯦ ꯑꯗꯨꯝ ꯇꯧꯕꯤꯔꯣ ꯂꯩꯅ ꯂꯩꯇꯦ ꯍꯥꯏꯕ ꯃꯤꯁꯨ ꯐꯦꯃꯤꯂꯤꯁꯨ ꯑꯗꯨꯝ ꯂꯩꯇꯕ ꯅꯠꯇꯦꯕ ꯑꯗꯨꯗꯤ ꯍꯥꯏꯔꯤꯕ ꯔꯤꯍꯦꯕꯤꯂꯤꯇꯦꯁꯟ ꯁꯦꯟꯇꯔꯗꯨꯒ ꯃꯨꯟꯅ ꯇꯥꯟꯅꯕꯤꯔꯒ ꯌꯦꯡꯊꯣꯛ ꯌꯦꯡꯁꯤꯟ ꯇꯧꯕ ꯌꯥꯕꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯨ ꯂꯧꯕꯤꯌꯣ ꯑꯗꯨꯒ ꯔꯤꯍꯦꯕꯤꯂꯤꯇꯦꯁꯟ ꯁꯦꯟꯇꯔꯒꯤ ꯁꯥꯏꯠꯇꯁꯨ ꯍꯥꯏꯇꯥꯔꯦ ꯐꯦꯃꯤꯂꯤꯗꯨꯒꯤ ꯃꯔꯤ ꯃꯈꯣꯡ ꯑꯗꯨꯝ ꯊꯤꯔꯛꯀꯅꯤꯅ ꯑꯩ ꯁꯤꯈꯛ ꯊꯝꯖꯒꯦ ꯌꯥꯝꯅ ꯐꯖꯕ ꯋꯥꯐꯝꯅꯤ ꯀꯩꯒꯤꯅꯣ ꯍꯥꯏꯔꯒ ꯑꯩꯈꯣꯏꯒꯤ ꯁꯦꯟ ꯄꯩꯁꯥꯒꯤ ꯋꯥꯐꯝꯁꯤꯗꯤ ꯑꯗꯨꯝ ꯆꯪꯕ ꯑꯣꯏꯕꯅꯤꯅ ꯑꯗꯨꯒ ꯑꯩꯅ ꯄꯕ꯭ꯂꯤꯛꯇ ꯃꯁꯤꯒꯤ ꯀꯃꯦꯟꯁꯤꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯖꯅꯤꯡꯉꯤꯁꯤꯅ ꯑꯩꯈꯣꯏꯅ ꯀꯔꯤꯅꯣꯃꯒꯤꯗ ꯀꯠꯄ ꯑꯗꯒꯤ ꯃꯦꯃꯣꯔꯤ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯂꯩꯈꯤꯗꯕ ꯑꯃꯒꯤ ꯀꯠꯄ ꯇꯧꯕꯁꯤꯗ ꯁꯤꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯔꯤꯍꯦꯕꯤꯂꯤꯇꯦꯁꯟ ꯁꯦꯟꯇꯔꯁꯦ ꯁꯤꯗꯩꯁꯤꯗ ꯑꯣꯏꯅ ꯀꯠꯄꯤꯕ ꯑꯩꯗꯤ ꯄꯩꯁꯥ ꯂꯩꯖꯗꯕ ꯃꯤ ꯑꯃꯅ ꯃꯥꯒꯤ ꯃꯆꯥꯗꯨ ꯗ꯭ꯔꯒ ꯑꯦꯗꯤꯛꯇꯤ ꯑꯣꯏꯔꯦ ꯃꯥ ꯐꯅꯅꯕꯒꯤꯗꯃꯛꯇ ꯆꯪꯅꯅꯕ ꯑꯗꯣꯝꯂꯣꯝꯗ ꯀꯠꯄꯤꯕꯒꯤ ꯋꯥꯈꯜꯁꯨ ꯂꯩꯕꯤꯌꯨ ꯍꯥꯏꯅ ꯑꯩ ꯑꯗꯨꯃꯁꯨ ꯍꯣꯏ ꯑꯗꯨꯃꯁꯨ ꯂꯩꯔꯦ ꯏꯆꯦ ꯑꯗꯨꯒ ꯄ꯭ꯂꯁ ꯄꯣꯏꯟ ꯑꯃꯇꯪ ꯍꯥꯞꯆꯍꯧꯒꯦꯕ ꯍꯧꯖꯤꯛꯀꯤ ꯃꯇꯥꯡꯗꯨꯗ ꯏꯃꯨꯡ ꯑꯃꯗ ꯍꯧꯖꯤꯛꯀꯤ ꯅꯤꯁꯥ ꯆꯥꯕ ꯑꯃ ꯌꯥꯎꯔꯛꯑꯦ ꯅꯤꯁꯥ ꯆꯥꯕ ꯑꯃ ꯌꯥꯎꯔꯛꯄ ꯃꯇꯝꯗꯨꯗ ꯃꯥꯒꯤ ꯀꯩ ꯍꯥꯏꯅꯤ ꯕ꯭ꯔꯦꯛꯐꯥꯁꯀꯤ ꯅꯠꯇ꯭ꯔꯒ ꯃꯥꯒꯤ ꯈꯣꯔꯁꯥꯒꯤ ꯅꯠꯇ꯭ꯔꯒ ꯃꯣꯕꯥꯏꯜ ꯔꯤꯆꯥꯔꯖꯀꯤ ꯅꯠꯇ꯭ꯔꯒ ꯃꯥꯒꯤ ꯀꯨꯝꯍꯩ ꯍꯔꯥꯎ ꯑꯃ ꯂꯥꯛꯄꯗ ꯗ꯭ꯔꯦꯁ ꯂꯩꯕꯒꯤ ꯁꯨꯝꯕ ꯑꯝꯇ ꯊꯥꯗꯕꯤꯗ ꯍꯥꯏꯇꯥꯔꯦ ꯑꯉꯥꯡ ꯑꯃꯅ ꯅꯤꯁꯥ ꯆꯥꯕ ꯑꯃ ꯍꯧꯔꯛꯑꯦ ꯅꯤꯁꯥ ꯆꯥꯕ ꯍꯧꯔꯛꯑꯕ ꯃꯇꯨꯡꯗ ꯃꯥꯒꯤ ꯅꯤꯁꯥꯗꯨꯕꯨ ꯆꯥꯕ ꯍꯧꯔꯛꯑꯒꯗꯤ ꯐ꯭ꯔꯤꯀ꯭ꯋꯦꯟꯁꯤꯁꯦ ꯁꯨꯝ ꯀꯨꯡꯁꯤꯜꯂꯛꯇꯣꯏꯅꯦꯕ ꯀꯨꯡꯁꯤꯜꯂꯛꯄꯁꯤꯗ ꯌꯥꯝ ꯄꯤꯛꯄ ꯑꯦꯃꯥꯎꯟꯗ ꯅꯤꯁꯥ ꯈꯛꯇꯗ ꯄꯥꯖꯒꯦꯕ ꯑꯌꯨꯛꯇ ꯂꯨꯄꯥ 100 ꯅꯨꯡꯊꯤꯟꯗ ꯂꯨꯄꯥ 100 ꯅꯨꯡꯗꯥꯡꯗ ꯂꯨꯄꯥ 100 ꯆꯥꯝꯃꯁꯦ ꯑꯍꯨꯝꯂꯛꯇꯤ ꯅꯣꯡꯃꯗ ꯂꯨꯄꯥ 100ꯅꯦꯕ 100ꯁꯦ ꯊꯥ ꯑꯃꯗꯗꯤ 10,000ꯅꯦꯕ 10,000ꯗꯒꯤ ꯍꯦꯟꯕꯒꯤ ꯃꯊꯛ ꯉꯥꯛꯇꯅꯦ ꯂꯩꯔꯤꯡꯒꯣꯏ ꯆꯥꯒꯦ ꯍꯥꯏꯕ ꯃꯤꯅꯤ ꯑꯩꯈꯣꯏꯗꯤ ꯃꯗꯨꯒꯤ ꯄꯣꯠꯇꯣ ꯃꯥ ꯎꯄꯥꯏ ꯑꯃ ꯅꯠꯇ꯭ꯔꯒ ꯎꯄꯥꯏ ꯑꯃ ꯇꯧꯔꯒ ꯑꯦꯅꯤ ꯂꯦꯡꯇ ꯅꯤꯁꯥ ꯆꯥꯅꯕ ꯍꯣꯠꯅꯔꯛꯇꯣꯏꯅꯦꯕ ꯄꯨꯕꯅꯤ ꯈꯪꯗꯦ ꯂꯥꯛꯄꯅꯤ ꯈꯪꯗꯦ ꯈꯗ꯭ꯔꯛ ꯇꯧꯕꯅꯤ ꯈꯪꯗꯦ ꯃꯤꯉꯣꯟꯗꯒꯤ ꯄꯣꯠ ꯍꯨꯔꯥꯟꯕꯅꯤ ꯈꯪꯗꯦ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯅꯤꯁꯥ ꯆꯥꯔꯛꯇꯣꯏꯅꯦꯕ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯃꯥꯒꯤ ꯃꯄꯨꯟꯁꯤ ꯂꯣꯏꯈꯤꯗꯧ ꯁꯔꯨꯛꯄꯨꯗꯤ ꯑꯃꯁꯨꯡ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯁꯥꯒꯩ ꯅꯥꯇꯩꯒꯤ ꯏꯖꯠ ꯄꯨꯝꯅꯃꯛ ꯃꯥꯅ ꯈꯣꯡꯒꯣꯏꯅꯒꯗꯕ ꯑꯣꯏꯇꯥꯔꯒꯗꯤ ꯎꯄ꯭ꯔꯥꯡ ꯎꯞꯄꯁꯨ ꯎꯞꯅ ꯍꯥꯏꯇꯥꯔꯦ ꯏꯆꯥꯗꯨꯕꯨ ꯐꯅꯅꯕꯒꯤꯗꯃꯛꯇ ꯀꯩꯔꯣꯏ ꯂꯩꯀꯥꯏꯒꯤ ꯀ꯭ꯂꯕ ꯂꯩꯔꯤ ꯁꯦꯡꯅ ꯍꯥꯏ ꯀꯥꯟꯗ ꯃꯣꯏꯒ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯔꯒ ꯃꯇꯝ ꯈꯔꯗ ꯑꯣꯏꯔꯁꯨ ꯍꯥꯏꯇꯥꯔꯦ ꯁꯦꯟꯇꯔꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯑꯗꯨꯝ ꯄꯩꯁꯥ ꯇꯥꯔꯛꯀꯅꯤ ꯈꯜꯂꯦ ꯍꯥꯏꯕꯗꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯒꯤ ꯁꯥꯏꯠꯇꯒꯤ ꯁꯤꯃ ꯌꯦꯡꯕꯤꯌꯨ ꯍꯥꯏꯔꯛ ꯇꯥꯔꯒꯗꯤ ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯑꯉꯥꯡꯗꯨꯕꯨ
ꯃꯄꯨꯝ ꯑꯣꯏꯅ ꯐꯅꯅꯕꯒꯤ ꯂꯝꯕꯤ ꯆꯪꯁꯤꯜꯂꯛꯄ ꯃꯇꯝꯗ ꯅꯤꯁꯥꯗꯨꯅ ꯃꯥꯡꯉꯛꯀꯗꯕ ꯑꯣꯏꯇꯥꯔꯒꯗꯤ ꯃꯥꯗꯣ ꯐꯅꯅꯕꯒꯤꯗꯃꯛꯇ ꯑꯃ ꯇꯥꯟꯅꯔꯒ ꯊꯝꯕꯤꯍꯧꯕꯅ ꯐꯩꯌꯦꯕ ꯅꯠꯇ꯭ꯔꯒꯗꯤ ꯏꯃꯨꯡꯗꯣ ꯁꯥꯃꯨꯃꯨꯛ ꯆꯥꯎꯔꯝꯕ ꯌꯨꯝꯗꯣ ꯌꯦꯔꯨꯝꯃꯨꯛꯇꯪ ꯆꯥꯎꯔꯛꯀꯅꯤꯕ ꯁꯦꯡꯅ ꯍꯥꯏ ꯀꯥꯟꯗ ꯌꯦꯔꯨꯝꯃꯨꯛꯇꯪ ꯆꯥꯎꯔꯒ ꯂꯩꯔꯤꯕ ꯏꯃꯨꯡꯗꯣ ꯌꯥꯝ ꯄꯤꯛꯄ ꯄꯣꯠꯁꯛ ꯀꯩ ꯍꯥꯏꯅꯤ ꯀꯛꯆꯤꯡ ꯃꯔꯨꯝꯒꯤ ꯇꯥꯏꯞꯇ ꯆꯥꯎꯔꯛꯄꯁꯨ ꯌꯥꯏꯑꯕ ꯃꯉꯣꯟꯗ ꯂꯣꯏ ꯊꯥꯗꯈꯤꯗꯅ ꯃꯥꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯣꯏ ꯌꯣꯟꯊꯣꯛꯈꯤꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯁꯤ ꯊꯣꯛꯇ꯭ꯔꯤꯉꯩꯗ ꯃꯤꯟꯁꯇꯨ ꯊꯤꯃꯤꯟꯅꯕꯅ ꯐꯩ ꯍꯥꯏꯕꯒꯤ ꯋꯥꯅꯤꯗ ꯍꯥꯏꯕꯗꯤ ꯉꯁꯥꯏꯒꯤ ꯄꯩꯁꯥ ꯂꯩꯇꯦ ꯑꯩꯈꯣꯏ ꯔꯤꯍꯦꯕꯇ ꯊꯥꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯕꯗꯨ ꯂꯩꯇ꯭ꯔꯒ ꯌꯨꯝꯗ ꯂꯩꯔꯒꯁꯨ ꯑꯗꯨꯝ ꯃꯥꯅ ꯍꯨꯔꯥꯟꯕꯅꯤ ꯈꯪꯗꯦ ꯄꯣꯠ ꯌꯣꯜꯂꯒ ꯇꯧꯕꯅꯤ ꯈꯪꯗꯦ ꯑꯗꯨꯝ ꯐꯪꯉꯒ ꯃꯥꯅ ꯑꯗꯨꯝ ꯇꯧꯔꯒ ꯗ꯭ꯔꯛꯇꯨꯗ ꯆꯥꯒꯗꯕꯒꯤ ꯁꯔꯨꯛꯄꯨꯗꯤ ꯃꯌꯥꯝ ꯆꯨꯡꯁꯤꯟꯃꯤꯟꯅꯔꯒ ꯃꯗꯨꯒꯤꯗ ꯆꯪꯒꯗꯕꯗꯨ ꯍꯤꯒꯠꯃꯤꯟꯅꯔꯒ ꯑꯗꯨꯝ ꯔꯤꯍꯦꯕꯇ ꯊꯝꯕꯁꯤꯅ ꯐꯩ ꯑꯗꯨꯒ ꯔꯤꯍꯦꯕꯇ ꯂꯩꯕꯁꯤꯡꯁꯤꯅꯁꯨ ꯑꯗꯨꯝ ꯎꯄꯥꯏ ꯑꯃ ꯊꯤꯔꯛꯄ ꯌꯥꯏ ꯍꯥꯏꯕꯅꯤ ꯃꯈꯥ ꯇꯥꯅ ꯂꯧꯈꯠꯆꯒꯦ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤ ꯃꯇꯝꯗꯤ ꯈꯔ ꯀꯨꯏꯁꯜꯂꯛꯑꯦ ꯑꯗꯣ ꯑꯩ ꯊꯨꯅ ꯀꯃꯦꯟ ꯃꯌꯥꯝꯁꯤ ꯂꯣꯏꯁꯤꯟꯖꯅꯕ ꯇꯧꯖꯔꯛꯀꯦ ꯑꯦ ꯁꯔꯃ ꯑꯙꯤꯀꯥꯔꯤꯅ ꯏꯕꯤꯔꯛꯏ ꯀꯥ ꯋꯥꯡꯈꯩꯃꯌꯨꯝ ꯁ꯭ꯌꯥꯝ ꯁꯤꯡ proud of us elder brother what Ole did for the better society haina ibire Singhajit Ningthojamna ibirei thanks for your contribution to the society. The stigma and discrimination faced by a person addicted to drug couldn't come voluntarily because of fear of society. Lack of accessibility and awareness are also some of the reasons. I want the government also to make a regulation and implement it to ban the import of drugs in the state and also to prevent widespread coffee cultivation. I want the government to take some initiative to give alternative ways to the farmer for the livelihood. If no drug is available in the state, there will be no person consuming drug. What's your comment on this? I mean, ꯃꯁꯤꯒꯤ ꯁꯦ ꯍꯥꯏꯅꯤꯡꯕꯗꯤ ꯌꯥꯝꯅ ꯂꯩꯀꯣ ꯑꯩꯒꯤ ꯁꯥꯏꯠꯇꯒꯤꯁꯨ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯃꯁꯤꯒꯤ ꯁꯤꯗ ꯑꯦꯄꯤꯁꯣꯗ ꯑꯃ ꯁꯣꯏꯗꯅ ꯑꯩ ꯁꯤꯟꯖꯔꯛꯀꯦ ꯍꯥꯏꯅ ꯈꯜꯂꯤ ꯑꯩꯈꯣꯏꯒꯤ ꯍꯪꯕꯤꯔꯛꯏꯕ ꯀꯣꯏꯁꯟꯁꯦ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯈꯪꯅꯔꯕ ꯉꯥꯛꯇꯅꯤ ꯃꯅꯤꯄꯨꯔꯁꯤꯗꯩꯁꯤꯗ ꯗ꯭ꯔꯒ ꯊꯥꯔꯒ ꯂꯩꯕ ꯊꯥꯔꯀꯥꯟꯗꯅ ꯊꯥꯕꯒꯤ ꯄ꯭ꯔꯣꯁꯦꯁ ꯑꯗꯨꯒ ꯒꯚꯔꯟꯃꯦꯟꯠꯅ ꯃꯁꯤꯒꯤ ꯗ꯭ꯔꯒꯁꯦ ꯃꯨꯠꯊꯠꯅꯕꯒꯤꯗꯃꯛꯇ ꯀꯔꯤ ꯇꯧꯕꯤꯔꯤ ꯄꯣꯄꯤ ꯊꯥꯔꯤꯕꯁꯤꯡꯁꯤ ꯃꯣꯏꯒꯤ ꯑꯣꯜꯇꯔꯅꯦꯇꯤꯚꯅ ꯀꯔꯤ ꯇꯧꯕꯤꯔꯤ ꯍꯥꯏꯕꯒꯤ ꯌꯥꯝꯅ ꯑꯆꯧꯕ ꯐꯖꯕ ꯀꯣꯏꯁꯟ ꯑꯃ ꯍꯪꯕꯤꯔꯤ ꯁꯤꯡꯍꯖꯤꯠ ꯅꯤꯡꯊꯧꯖꯥꯅ ꯃꯁꯤꯒꯤ ꯀꯣꯏꯁꯟꯁꯤ ꯇꯦꯟꯂꯛꯅ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯑꯣꯂꯦꯅ ꯀꯃꯦꯟ ꯈꯔ ꯇꯧꯕꯤꯌꯨ ꯑꯗꯨꯒ ꯑꯩꯅꯁꯨ ꯌꯥꯝꯅ ꯃꯁꯤ ꯇꯥꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯗꯕ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯑꯩꯈꯣꯏꯒꯤ ꯄꯕ꯭ꯂꯤꯛꯀꯤ ꯀꯚꯔꯦꯖꯇ ꯍꯧꯖꯤꯛ ꯍꯧꯖꯤꯛꯀꯤ ꯗ꯭ꯔꯒꯀꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯗꯨꯒ ꯗ꯭ꯔꯒ ꯐꯪꯕꯁꯦ ꯂꯥꯏꯅ ꯐꯪꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯑꯣꯟ ꯂꯩꯕꯥꯛꯁꯤꯗ ꯁꯤꯒꯨꯝꯕ ꯁꯤꯒꯨꯝꯕꯒꯤꯁꯤ ꯃꯊꯪ ꯇꯥꯅ ꯑꯩꯈꯣꯏꯒꯤ ꯑꯈꯪ ꯑꯍꯩ ꯀꯧꯈꯠꯂꯒ ꯑꯩꯈꯣꯏ ꯋꯥꯔꯤ ꯁꯥꯕꯒꯤ ꯁꯤ ꯁꯤꯟꯖꯔꯛꯀꯦ ꯑꯗꯣ ꯉꯁꯤꯒꯤ ꯑꯣꯏꯅ ꯑꯣꯂꯦꯒꯤ ꯀꯃꯦꯟ ꯄꯤꯕꯤꯌꯨ ꯑꯩ ꯌꯥꯝ ꯇꯦꯟꯇꯛꯅ ꯈꯨꯝꯃꯒꯦ ꯍꯧꯖꯤꯛ ꯍꯧꯖꯤꯛꯀꯤ ꯂꯩꯕꯥꯛꯀꯤ ꯑꯣꯏꯅ ꯏꯁꯨ ꯑꯣꯏꯔꯤꯕ ꯃꯤ ꯑꯃꯈꯛꯇꯗ ꯑꯩ ꯆꯤꯡꯁꯤꯟꯖꯔꯛꯀꯦ ꯕ꯭ꯔꯤꯟꯗꯥ ꯇꯁꯦꯡꯅ ꯍꯥꯏꯔꯀꯥꯟꯗ ꯃꯦꯗꯥꯝ ꯕ꯭ꯔꯤꯟꯗꯥꯅ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨ ꯗ꯭ꯔꯒ ꯂꯂꯣꯟꯕ ꯗ꯭ꯔꯒ ꯆꯥꯎꯕ ꯑꯃ ꯐꯥꯔꯤꯕ ꯃꯤꯗꯣ ꯃꯥꯒꯤ ꯃꯔꯤ ꯃꯈꯣꯡꯁꯦ ꯑꯆꯧ ꯑꯁꯥꯡ ꯉꯥꯛꯇꯅꯦꯅ ꯍꯥꯏꯅꯔꯤꯕꯅꯤ ꯁꯦꯡꯅ ꯍꯥꯏ ꯀꯥꯟꯗꯀꯣ ꯍꯥꯏꯕꯗꯤ ꯁꯄ꯭ꯂꯥꯏ ꯔꯤꯗꯛꯁꯟꯁꯤꯕꯨ ꯃꯣꯏꯅ ꯊꯤꯡꯅꯅꯕꯅ ꯍꯣꯠꯅꯕ ꯃꯇꯝꯁꯤꯗ ꯀꯩꯅꯣ ꯃꯌꯥꯝ ꯑꯃ ꯉꯥꯡꯅꯕ ꯂꯣꯏ ꯇꯥꯟꯅꯔꯕ ꯃꯇꯝꯅꯤ ꯃꯗꯨꯒꯤ ꯄꯣꯠꯇꯣ ꯑꯩꯅ ꯁꯣꯁꯤꯌꯦꯜ ꯅꯦꯠꯋꯥꯔꯀꯤꯡ ꯍꯥꯏꯇꯥꯔꯦ ꯑꯁꯤꯒꯤ ꯂꯥꯏꯚ ꯇꯧꯕꯁꯤꯗꯁꯨ ꯑꯩ ꯄꯟꯕꯗꯤ ꯅꯨꯡꯉꯥꯏꯖꯗ꯭ꯔꯦ ꯃꯗꯨꯒꯤ ꯄꯣꯠꯇꯨꯗꯤ ꯒꯣꯔꯃꯦꯟꯒꯤ ꯑꯣꯏꯕ ꯃꯊꯧꯅꯤ ꯒꯣꯔꯃꯦꯟꯗ ꯑꯩꯈꯣꯏꯅ ꯌꯥꯝꯗꯤ ꯇꯧꯍꯟꯅꯤꯡꯉꯦ ꯍꯥꯏꯕꯒꯤ ꯃꯔꯝꯗꯤ ꯅꯤꯁꯥ ꯄꯨꯁꯜꯂꯛꯏꯁꯦ ꯊꯤꯡꯕꯤꯔꯣ ꯁꯦꯡꯅ ꯍꯥꯏ ꯀꯥꯟꯗ ꯅꯤꯁꯥ ꯄꯨꯁꯜꯂꯛꯏꯕꯁꯦ ꯊꯤꯡꯉꯕ ꯃꯇꯨꯡꯗ ꯅꯤꯁꯥ ꯆꯥꯅꯕ ꯃꯤꯁꯦ ꯊꯣꯛꯂꯛꯑꯣꯏ ꯍꯥꯏꯗꯣꯏꯅꯦꯕ ꯑꯗꯨꯗꯒꯤ ꯑꯃꯨꯛ ꯃꯌꯥꯝꯅ ꯍꯥꯏꯁꯤꯅ ꯁꯄ꯭ꯂꯥꯏ ꯂꯩꯕꯩ ꯗꯤꯃꯥꯟ ꯂꯩꯕꯅꯤ ꯗꯤꯃꯥꯟ ꯂꯩꯕꯩ ꯑꯃꯨꯛ ꯁꯄ꯭ꯂꯥꯏ ꯂꯩꯕꯅꯤ ꯍꯥꯏꯗꯣꯏꯅꯦꯕ ꯁꯦꯡꯅ ꯍꯥꯏ ꯀꯥꯟꯗ ꯃꯗꯨꯒꯤ ꯄꯣꯠꯇꯣ ꯆꯞ ꯆꯥꯕ ꯀꯟꯀ꯭ꯂꯨꯖꯟꯁꯦ ꯀꯩ ꯑꯣꯏꯗꯣꯏꯅꯣꯅ ꯌꯦꯡꯕ ꯇꯥꯔꯒꯗꯤ ꯌꯦꯔꯨꯝꯒ ꯌꯦꯟꯕꯤꯒ ꯍꯥꯏꯕ ꯃꯗꯨ ꯀꯅꯥꯅ ꯍꯟꯕꯅꯣ ꯍꯥꯏꯕꯒꯤ ꯋꯥꯍꯪꯗꯣ ꯑꯗꯨꯝ ꯇꯥꯔ ꯇꯣꯛꯑꯗꯕꯅꯤ ꯑꯗꯨꯒꯤ ꯋꯥꯍꯪ ꯍꯪꯉꯛꯏꯕ ꯕ꯭ꯔꯗꯔꯁꯤꯅ ꯇꯁꯦꯡꯅ ꯈꯪꯕ꯭ꯔꯥ ꯍꯥꯏꯔꯒꯗꯤ ꯈꯤꯇꯪꯗꯤ ꯈꯪꯕꯤꯔꯝꯗꯧ ꯃꯥꯜꯂꯦ ꯍꯧꯖꯤꯛꯀꯤ ꯂꯩꯕꯥꯛꯀꯤ ꯑꯣꯏꯔꯤꯕ ꯏꯁꯨ ꯕ꯭ꯔꯤꯟꯗꯥ ꯑꯗꯨꯝ ꯑꯩꯅ ꯄꯟꯖꯔꯤꯁꯤꯅꯤ
ꯃꯉꯣꯟꯗ ꯑꯗꯨꯝ ꯐꯣꯀꯁ ꯇꯧꯔꯒ ꯌꯦꯡꯕꯤꯌꯣ ꯑꯗꯨꯒ ꯑꯩꯒꯤ ꯑꯣꯏꯕ ꯁꯥꯏꯠꯇꯒꯤ ꯃꯗꯨꯒꯤ ꯀꯩ ꯍꯥꯏꯅꯤ ꯚꯣꯏꯁ ꯍꯥꯏꯒꯗ꯭ꯔꯥ ꯑꯣꯄꯤꯅꯤꯌꯟ ꯍꯥꯏꯒꯗ꯭ꯔꯥ ꯑꯩꯒꯤ ꯑꯣꯏꯅ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯊꯝꯖꯔꯣꯏꯒꯦ ꯒꯣꯔꯃꯦꯟꯅ ꯊꯤꯡꯒꯗꯕꯒꯤ ꯄꯣꯠ ꯅꯤꯁꯥ ꯌꯣꯟꯕ ꯍꯥꯏꯕꯁꯤꯗꯤ ꯒꯣꯔꯃꯦꯟꯅ ꯊꯤꯡꯉꯒ ꯂꯩꯒꯗꯕ ꯄꯣꯠ ꯑꯃꯅꯤ ꯃꯗꯨꯗ ꯑꯩꯈꯣꯏꯅ ꯀꯩ ꯃꯔꯝꯒꯤ ꯅꯤꯁꯥ ꯌꯣꯜꯂꯤꯕꯅꯣꯅ ꯊꯤꯡꯖꯤꯜꯂꯨ ꯇꯥꯔꯒꯗꯤ ꯑꯩꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯒ ꯃꯗꯨꯒꯤ ꯄꯣꯠꯇꯨꯒ ꯆꯥꯟꯅꯗꯕ ꯑꯃꯁꯨ ꯑꯣꯏ ꯁꯦꯡꯅ ꯍꯥꯏ ꯀꯥꯟꯗ ꯑꯩꯈꯣꯏꯒꯤꯗꯤ ꯅꯤꯁꯥ ꯆꯥꯔꯤꯕ ꯃꯤꯑꯣꯏꯁꯤꯕꯨ ꯅꯤꯁꯥ ꯆꯥꯕ ꯇꯣꯛꯅꯅꯕꯒꯤ ꯆꯥꯔꯛꯇ꯭ꯔꯤꯕ ꯃꯤꯁꯤꯕꯨ ꯀꯃꯥꯏꯅ ꯄ꯭ꯔꯤꯚꯦꯟ ꯇꯧꯍꯧꯒꯅꯤ ꯄ꯭ꯔꯤꯚꯦꯟꯇꯤꯞ ꯃꯦꯖꯔꯁꯤꯡꯗꯣ ꯁꯨꯝ ꯃꯌꯥꯝꯗ ꯍꯥꯏꯇꯥꯔꯦꯀꯣ ꯈꯪꯍꯟꯕꯗꯨꯅ ꯑꯩꯈꯣꯏꯒꯤ ꯏꯊꯧ ꯑꯣꯏꯖꯕ ꯈꯛꯇꯅꯤ ꯏꯆꯦ ꯁꯤꯈꯛ ꯊꯝꯖꯒꯦ ꯃꯥꯅꯤ ꯑꯗꯨꯒ ꯌꯥꯝꯅ ꯐꯖꯕ ꯀ꯭ꯋꯦꯁꯟꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯇꯝ ꯇꯥꯅꯁꯨ ꯃꯁꯤꯒꯤ ꯇꯣꯄꯤꯛꯁꯤꯗ ꯏꯅꯤꯁꯤꯌꯦꯠ ꯇꯧꯖꯔꯛꯀꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯃꯤꯡ ꯑꯣꯏꯅ ꯄꯤꯈꯤꯕ ꯕ꯭ꯔꯤꯟꯗꯥꯅ ꯃꯥꯅ ꯌꯥꯝꯅ ꯁ꯭ꯇꯔꯣꯡ ꯑꯣꯏꯅ ꯃꯁꯤꯒꯤ ꯁ꯭ꯇꯦꯟꯁ ꯂꯧꯈꯠꯄꯤꯔꯛꯏꯕꯁꯤ ꯂꯩꯕꯥꯛꯀꯤ ꯃꯌꯥꯝꯅꯁꯨ ꯌꯥꯝꯅ ꯁꯄꯣꯔꯠ ꯇꯧꯕ ꯎꯖꯩ ꯑꯩ ꯏꯁꯥꯃꯛꯅꯁꯨ ꯁꯄꯣꯔꯠ ꯇꯧꯖꯩ ꯑꯩꯈꯣꯏꯒꯤ ꯂꯝꯁꯤꯗꯒꯤ ꯗ꯭ꯔꯒꯁꯦ ꯃꯨꯊꯠꯁꯤ ꯍꯥꯏꯕꯅꯦꯕ ꯑꯗꯣ ꯃꯨꯊꯠꯁꯤ ꯍꯥꯏꯕꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯅ ꯒꯚꯔꯟꯃꯦꯟꯠꯁꯤꯅ ꯂꯤꯗ ꯇꯧꯕꯁꯦ ꯃꯁꯤ ꯌꯦꯡꯗꯅ ꯉꯥꯏꯕꯁꯤꯗꯩꯁꯤꯗ ꯃꯁꯤꯒꯤ ꯀꯣꯟꯐ꯭ꯂꯤꯛ ꯑꯃ ꯎꯕꯁꯤꯒꯤ ꯃꯔꯝꯅꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯁꯦ ꯗ꯭ꯔꯒꯁꯤꯅ ꯆꯥꯔꯒ ꯑꯐꯕꯗꯤ ꯑꯣꯏꯔꯛꯇꯕ ꯃꯌꯥꯝꯁꯤ ꯎꯕꯁꯤ ꯃꯨꯊꯠꯃꯤꯟꯅꯁꯤ ꯍꯥꯏꯕꯅꯤ ꯃꯨꯊꯠꯄꯁꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯁꯣꯁꯥꯏꯇꯤ ꯃꯌꯥꯝꯅ ꯈꯨꯠ ꯁꯝꯅꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯃꯄꯤ ꯃꯄꯥ ꯑꯣꯏꯔꯤꯕ ꯒꯚꯔꯟꯃꯦꯟꯠꯀꯤ ꯁꯥꯏꯠꯇꯒꯤꯁꯨ ꯌꯥꯝꯅ ꯁ꯭ꯇꯔꯣꯡ ꯑꯣꯏꯅ ꯈꯨꯠ ꯁꯝꯃꯒ ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯥꯎꯈꯠꯃꯤꯟꯅꯁꯤ ꯍꯥꯏꯅ ꯍꯥꯏꯕꯅꯤ ꯃꯈꯥ ꯇꯥꯅ ꯈꯟꯒꯠꯆꯒꯦ ꯀꯨꯂꯦꯁꯣꯔ ꯁꯒꯥꯄꯝꯅ ꯏꯕꯤꯔꯛꯏ ꯏꯟꯃꯦꯠ ꯑꯃ ꯆꯦꯟꯈꯤꯕ ꯃꯇꯝꯗ ꯔꯤꯍꯦꯕꯤꯂꯤꯇꯦꯁꯟ ꯁꯦꯟꯇꯔꯒꯤ ꯑꯣꯊꯣꯔꯤꯇꯤꯗ ꯏꯟꯃꯦꯠꯀꯤ ꯐꯦꯃꯤꯂꯤꯁꯤꯡꯅ ꯐꯥꯏꯟ ꯊꯤꯍꯟꯕ ꯑꯁꯤ ꯆꯨꯝꯕ꯭ꯔꯥ ꯍꯥꯏꯅ ꯏꯕꯤꯔꯛꯏ ꯇꯁꯦꯡꯅ ꯍꯥꯏꯔꯨꯔꯒꯗꯤ ꯔꯤꯍꯦꯕꯤꯂꯤꯇꯦꯁꯟ ꯁꯦꯟꯇꯔꯗ ꯃꯥꯒꯤ ꯄ꯭ꯔꯣꯇꯣꯀꯣꯜ ꯑꯃꯃꯝ ꯂꯣꯏ ꯂꯩ ꯍꯥꯏꯖꯕꯗꯨꯅꯤ ꯏꯆꯦ ꯑꯗꯨꯒ ꯇꯁꯦꯡꯅ ꯔꯤꯍꯦꯕꯤꯂꯤꯇꯦꯁꯟ ꯁꯦꯟꯇꯔꯗꯨꯗ ꯃꯥ ꯑꯃ ꯆꯦꯟꯊꯣꯛꯈ꯭ꯔꯒ ꯃꯗꯨꯒꯤ ꯐꯥꯏꯟꯅꯆꯤꯡꯕ ꯍꯥꯏꯇꯥꯔꯦ ꯂꯧꯕ ꯆꯠꯅꯕꯤ ꯍꯥꯏꯇꯥꯔꯦ ꯃꯁꯤꯒꯤ ꯊꯕꯛꯁꯦ ꯇꯧꯅꯗꯕ꯭ꯔꯥ ꯍꯥꯏꯔꯒꯗꯤ ꯇꯧꯅꯕꯁꯨ ꯌꯥꯎꯋꯦ ꯇꯧꯅꯔꯤꯕ ꯄꯣꯠꯁꯤꯅ ꯃꯅꯨꯡꯗ ꯃꯣꯏꯒꯤ ꯑꯦꯖꯦꯟꯗꯥꯗꯣ ꯀꯔꯝꯕ ꯑꯦꯖꯦꯟꯗꯥꯅꯣ ꯅꯠꯇ꯭ꯔꯒ ꯃꯅꯨꯡꯗ ꯃꯣꯏꯒꯤ ꯅꯤꯌꯣꯝ ꯅꯤꯇꯤ ꯃꯣꯏꯒꯤ ꯅꯣꯡꯁꯇꯣ ꯀꯔꯝꯕ ꯑꯣꯏꯔꯤꯖꯥꯠꯅꯣ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏ ꯍꯥꯏꯕ ꯉꯝꯗ꯭ꯔꯦ ꯏꯆꯦ ꯁꯦꯡꯅ ꯍꯥꯏ ꯀꯥꯟꯗ ꯑꯗꯨꯒ ꯃꯗꯨꯒꯤ ꯄꯣꯠꯇꯨꯅ ꯇꯧꯔꯦꯅ ꯈꯜꯂꯁꯦ ꯇꯧꯕ ꯃꯇꯝꯗ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯀꯥꯟꯅꯒꯗꯒꯦ ꯍꯥꯏꯕꯒꯤ ꯄꯣꯠ ꯅꯠꯇ꯭ꯔꯒ ꯑꯃꯥꯡꯕ ꯑꯣꯏꯒꯗꯒꯦ ꯍꯥꯏꯕꯒꯤ ꯄꯣꯠꯇꯨꯗ ꯑꯔꯨꯝ ꯑꯌꯥꯝꯕꯗꯣ ꯌꯦꯡꯕꯅ ꯍꯦꯟꯅ ꯐꯒꯅꯦꯕ ꯍꯥꯏꯕꯗꯤ ꯑꯉꯥꯡ ꯑꯃ ꯔꯤꯍꯦꯕꯤꯂꯤꯇꯦꯁꯟ ꯁꯦꯟꯇꯔꯗꯒꯤ ꯑꯦꯁꯀꯦꯞ ꯇꯧꯈ꯭ꯔꯦ ꯆꯦꯟꯕ ꯍꯥꯏꯕꯁꯤꯗꯤ ꯖꯦꯜꯗꯩ ꯃꯤꯁꯨ ꯆꯦꯜꯂꯤ ꯍꯨꯒꯦꯅ ꯍꯨꯔꯥꯜꯂꯗꯤ ꯊꯧꯕꯥꯜꯒꯤ HDFC ꯍꯥꯏꯔꯤꯕ ꯕꯦꯡꯁꯤꯗꯒꯤ ꯄꯩꯁꯥ ꯃꯌꯥꯝ ꯑꯃ ꯂꯨꯠ ꯇꯧꯈ꯭ꯔꯤꯗꯨꯅꯦꯕ ꯁꯦꯡꯅ ꯍꯥꯏ ꯀꯥꯟꯗ ꯑꯗꯨꯃꯥꯏꯅ ꯆꯦꯟꯊꯣꯛꯈ꯭ꯔꯕ ꯃꯇꯝꯁꯤꯗ ꯔꯤꯍꯦꯕꯤꯂꯤꯇꯦꯁꯟ ꯁꯦꯟꯇꯔꯒꯤ ꯁꯔꯚꯤꯁ ꯄ꯭ꯔꯣꯚꯥꯏꯗꯔꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤꯗꯤ ꯆꯦꯜꯂꯤꯕ ꯑꯉꯥꯡꯗꯣ ꯃꯣꯏꯒꯤ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤ ꯑꯃ ꯑꯣꯏꯅ ꯂꯧꯈꯠꯆꯒꯦ ꯍꯥꯏꯗꯣꯏꯅꯦꯕ ꯁꯦꯡꯅ ꯍꯥꯏ ꯀꯥꯟꯗ ꯂꯧꯈꯠꯆꯒꯦꯅ ꯍꯥꯏꯕ ꯃꯇꯝꯁꯤꯗ ꯐꯦꯃꯤꯂꯤꯅꯗꯤ ꯌꯥꯔꯦ ꯏꯕꯨꯡꯉꯣ ꯂꯧꯈꯠꯄꯤꯔꯣ ꯍꯥꯏꯔꯛꯇꯣꯏꯅꯦꯕ ꯂꯧꯈꯠꯄꯤꯔꯣ ꯍꯥꯏꯕ ꯃꯇꯝꯁꯤꯗ ꯑꯉꯥꯡꯗꯨꯅ ꯃꯌꯨꯝ ꯌꯧꯈ꯭ꯔꯒ ꯑꯩꯅ ꯇꯧꯈꯤꯕ ꯑꯗꯨꯃꯥꯏꯅ ꯍꯥꯏꯇꯥꯔꯦ ꯉꯁꯥꯏ ꯃꯃꯥꯡꯗ ꯄꯟꯖꯕꯗꯣ ꯑꯗꯨꯃꯥꯏꯅ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯁꯤꯗ ꯕ꯭ꯂꯦꯛꯃꯦꯟ ꯇꯧꯗꯣꯏꯅꯦꯕ ꯃꯣꯏꯒꯤ ꯁꯦꯟꯇꯔꯗꯨꯗꯤ ꯄꯪꯐꯨꯗ ꯐꯨꯏ ꯅꯤꯁꯥ ꯄꯪꯄꯤꯗ ꯄꯤꯖꯩ ꯑꯩ ꯂꯩꯕ ꯉꯝꯃꯔꯣꯏ ꯏꯃꯥ ꯅꯣꯏꯅ ꯂꯩꯔꯨꯗꯕꯅꯤꯅ ꯅꯣꯏ ꯁꯨꯈꯪ ꯈꯪꯉꯣꯏ ꯅꯣꯏ ꯑꯃꯨꯛꯇꯪ ꯂꯩꯔꯨꯔꯣ ꯑꯗꯨ ꯃꯐꯝꯗ ꯑꯩꯗꯤ ꯂꯩꯖꯅꯤꯡꯗ꯭ꯔꯦ ꯑꯩꯒꯤ ꯃꯍꯥ ꯄꯥꯄꯤ ꯃꯐꯝꯗꯨꯗ ꯂꯩꯖꯅꯤꯡꯗ꯭ꯔꯦꯅ ꯁꯤꯐꯥꯎ ꯌꯥꯎꯅ ꯍꯥꯏꯗꯣꯏꯅꯦꯕ ꯃꯗꯨꯗ ꯌꯨꯝꯒꯤ ꯃꯤꯅ ꯃꯆꯥꯗꯣ ꯅꯨꯡꯁꯤꯃꯟꯕꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯏꯆꯥꯗꯤ ꯅꯣꯡ ꯐꯥꯗꯣꯛ ꯆꯥꯕꯅꯤ ꯌꯥꯝ ꯀꯟꯅ ꯑꯦꯗꯤꯛ ꯑꯣꯏꯖꯕꯁꯨ ꯅꯠꯆꯗꯦ ꯇꯣꯛꯑꯗ ꯏꯕꯨꯡꯉꯣ ꯂꯩꯔꯨꯔꯅꯨꯗ ꯇꯧꯔꯝꯗꯣꯏꯅꯦ ꯍꯥꯏꯔꯒ ꯐꯥꯕ ꯂꯥꯛꯆꯒꯦ ꯂꯧꯈꯠꯄ ꯂꯥꯛꯆꯒꯦꯅ ꯑꯍꯥꯟꯕꯗ ꯌꯥꯔꯝꯃꯤꯕ ꯏꯃꯨꯡꯗꯨꯅ ꯌꯥꯔꯔꯣꯏ ꯏꯕꯨꯡꯉꯣ ꯃꯥꯗꯤ ꯑꯗꯨꯝ ꯂꯩꯍꯟꯕꯤꯔꯣ ꯌꯨꯝꯁꯤꯗ ꯑꯗꯨꯝ ꯊꯝꯃꯒꯦ ꯑꯩꯈꯣꯏ ꯌꯥꯗ꯭ꯔꯒ ꯌꯥꯝ ꯐꯖꯕ ꯋꯥꯍꯩꯗ ꯑꯩꯈꯣꯏ ꯑꯃꯨꯛ ꯀꯣꯜ ꯇꯧꯖꯔꯛꯀꯦ ꯅꯠꯇ꯭ꯔꯒ ꯅꯣꯏꯅ ꯑꯃꯨꯛ ꯐꯥꯕ ꯂꯥꯛꯄꯤꯒꯦꯁꯨ ꯂꯥꯛꯄꯤꯔꯣ ꯑꯗꯣ ꯃꯇꯝ ꯈꯔꯗꯤ ꯑꯩꯈꯣꯏ ꯌꯦꯡꯖꯔꯒꯦꯅ ꯍꯥꯏꯗꯣꯏꯅꯦꯕ ꯑꯗꯨꯗ ꯃꯥꯡꯗꯣꯏꯁꯤꯗꯤ ꯀꯅꯥꯅꯣ ꯍꯥꯏꯀꯥꯟꯗ ꯍꯥꯏꯔꯤꯕ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯍꯥꯏꯔꯤꯕ ꯃꯃꯥꯗꯨ ꯈꯛꯇꯅꯦꯕ ꯃꯥꯡꯗꯣꯏꯁꯤ ꯁꯦꯡꯅ ꯍꯥꯏ ꯀꯥꯟꯗ ꯔꯤꯍꯦꯕꯤꯂꯤꯇꯦꯁꯟ ꯁꯦꯟꯇꯔꯅ ꯄꯥꯝꯃꯤꯁꯤꯅ ꯆꯦꯟꯊꯣꯛꯈ꯭ꯔꯤꯕ ꯑꯉꯥꯡꯗꯣ ꯀꯣꯔꯁ ꯁꯨꯗꯕꯒꯤ ꯅꯠꯇ꯭ꯔꯒꯅ ꯃꯥꯗꯣ ꯂꯥꯏꯌꯦꯡꯕ ꯃꯄꯨꯡ ꯐꯥꯗ꯭ꯔꯕꯒꯤ ꯗꯤꯗꯣꯁ ꯃꯇꯝ ꯃꯁꯥ ꯐ꯭ꯔꯦ ꯍꯥꯏꯔꯤꯕ ꯍꯤꯗꯥꯛ ꯆꯥꯕ ꯃꯇꯝꯗ ꯑꯣꯖꯥ ꯍꯤꯗꯥꯛ ꯑꯝꯇꯗꯤ ꯍꯥꯞꯄꯤꯌꯨꯕ ꯑꯩ ꯉꯁꯤ ꯇꯨꯝ ꯌꯥꯅꯕꯅ ꯍꯥꯏꯔꯤꯕ ꯑꯉꯥꯡꯗꯣ ꯌꯨꯝꯗ ꯆꯦꯟꯈꯤꯕ ꯍꯥꯏꯕꯁꯤ ꯀꯝꯄꯜꯁꯔꯤ ꯅꯤꯁꯥ ꯆꯥꯗꯣꯏꯅꯦꯕ ꯆꯥꯗꯅꯤꯡꯉꯥꯏ ꯋꯥ ꯂꯩꯄꯣꯠꯇꯦ ꯁꯤꯗꯤ ꯐꯛꯂꯥꯡꯗ ꯂꯩꯇꯨꯝ ꯊꯥꯕꯒꯨꯝꯕꯅꯤ ꯑꯗꯨꯝ ꯆꯥꯒꯅꯦꯕ ꯑꯗꯨ ꯆꯥꯒꯗꯕ ꯃꯤꯑꯣꯏꯗꯣ ꯀꯜꯍꯧꯖꯦ ꯍꯥꯏꯕ ꯃꯇꯝꯗ ꯌꯥꯔꯛꯇ꯭ꯔꯒꯗꯤ ꯏꯃꯨꯡꯗꯨꯒꯤ ꯑꯃꯥꯡꯕ ꯑꯃ ꯑꯣꯏꯖꯗꯣꯏꯅꯦꯕ ꯁꯦꯡꯅ ꯍꯥꯏ ꯀꯥꯟꯗ ꯐꯦꯃꯤꯂꯤꯗꯣ ꯑꯟꯗꯔꯁꯇꯦꯟ ꯇꯧꯗ꯭ꯔꯤꯕꯅꯦꯕ ꯃꯔꯝꯗꯤ ꯃꯥ ꯐꯦꯃꯤꯂꯤ ꯃꯤꯇꯤꯡ ꯀꯧꯗ꯭ꯔꯤ ꯑꯉꯥꯡꯁꯦ ꯂꯥꯏꯌꯦꯡꯕꯒꯤ ꯃꯑꯣꯡ ꯃꯇꯧꯁꯦ ꯀꯩꯅꯣ ꯍꯥꯏꯕ ꯆꯥꯎꯔꯥꯛꯅ ꯈꯪꯗ꯭ꯔꯤꯕ ꯃꯤꯑꯣꯏꯗꯨꯗ ꯆꯦꯟꯊꯣꯔꯛꯏꯕ ꯑꯉꯥꯡꯗꯨꯅ ꯍꯥꯏꯕꯗ ꯏꯜꯂꯒ ꯌꯥꯗ꯭ꯔꯦ ꯌꯥꯗꯕ ꯃꯇꯝꯗ
rehab center dagi mama chenthok ki ba haibase amarom tadi mathaya ma saningai ni sengai kanda chenthok koraga overdose atla sitaragadi kana no ba chena doise mama mapa na de harakani ai gi physigi mani do nisa sai haise taraga so ai isa dagi physigi mani ni sanani noida chenthok lo na sinaba nate yam kok saya rehabilitation center gi miyo singsin nongmai pairaga rehab mi ngak panate sai pairaga ngak ko yabasu nate plus maduda ahing numidang ama thong makon krek haibda mi kup na hom singa leitaba yadi madu punamakto tunggoinaramaga magi ngaki chaningakpagi unpredictable as haigadra as to lakpaduna maram oikanda chentho kanda matha sa dojidi rehabilitation center gi mioi ne plus imung manungi mi dune matha sa doji punna pau pidabsu yaro noi angang sengre akoi kanna thijari akoi na thirda phangba thosu akoi haisirake aduga marakta yumda laaga su pau pibiro hoi pau pirake haiba matungda yaura kandana ona tainabada haitare angang dugi oiba sarai da sakrani ba tasengna hai kanda sarai da sakraba matungsida rehabilitation center dugi norms ki matungina ma ma senthokhiba matamda natraga madugi chapchaba akoigi fine ama thigadabni habigi pose hoi kana gumba rehabilitation center da aina leibadu tai sengna hai kanda chenba chongba tawba yade chenba chongba taw taragadi chapchabi akakman fine logani hai matang ji kai no hai kanda moidasu lauthoe sengna hai kanda akoigi oina su lauthoe kai marumgi lauthoino hai kanda mongonda chenba yade ko habigi pot ama khalan medune sengna hai kanda tawribai poste aduga ani subadana amu chentho kharaba matungda magi belonging sai tare yumgi mina thamjararoi hai taragadi magi belonging se lawba lakadaba numini matam pigani numini gi manung sida lawba lakpiyo haidoine koina maramdi humni subada lawba lakanda mi do aduki matik yamna leinabanina private rehabilitation center haise leinabana maram oirakanda magi photo sum akoina thamjalaga budi thamni adubu marakta potmang semang toroga akoina daita loinabak lawgadamni habigi photo yadabana maram oirakanda humni gi manung dalakpiyo madudagi henba taragadi posai mang bukota akoida haibigano airibane aduga chap chabi fine ama lawgadamni habigi posidi ise sengna hai kanda angang duda hai tare kai manang sidagi chen taragadi nang naklak tuda lichai maru pachaba amana nang mami tadro kangani hai ki haline ma sengna hai kanda ama sung nang chen gi taragadi akoi gi sumaina fine lei fine je nang thibi bata bani hai taragadi mongonda kai gumba ama jairaga natraga yiaga thaman bado adu katani da ise adu natabida atopa private rehabilitation center jina tongnariba magi ke haini adugi chapsabi ama leiram taraga ju kai gino haiba potudi aina khangamdre maramdi yum amaga sakhumana de haiba du maina ise sikka thamsaki yamna nungai share tawbibagi mathang tana khangkatchage ton thaunau jamna ibirai most important di family singsi gyan yamna taba family members sing hana gyan tahanba mathau tai haibani A Sharma Adhikarina ibirai congratulations my brother proud of you what you did is better for the society good luck for your future and all the best haina ibirai thank you Imolatta Wangkheimayum na ibirai congratulations to Ole proud of you haina ibirai Yova Club Khergauna ibirai congratulations haina akhoi program si amna ngasi engage wibibagi thagachari aduga akhoi loisinjana batawra age aduga loidringai da aina last akhoi gi next episode ta cover tawjagadoriba realize rehabilitation center asigi amna phajaba video ma share tawjage aroibada soidana yengbiyu aduga ai page asi amtang share tawjarake soidana yengkhatpiyu realize rehabilitation center asi olena 2015 da mase drug chabagi si recover tawraga thokla kanda 2015 to 2018 se magi support system mayam si oiraga pura clean oira kanda 2018 da haudokhibane ba ada masi haudokhibagi details sing asi di cover tawjadre ada soidana koina mathang episode ta cover tawra kanda koina kamaina rehab sigi kana ba kamaina haudokhibano masida kari tawi jinina sing lakpada kamaina drug chaba mayam sidai sida akoina thina khonggoinaga kanda chaibidana phubidana haibibagi mahutpudi kamaina mase drug charuraba dudagi phangadage habigi warisi akoi mathata jarake aduga akoina hamba masigi program se hojeki basi anil khuraina ibirakhibani
recovering drug addict ki interview amata lobiyu maduna hojik nisa charibasing da anauba asa ama soidana phangani haina khali haina ibirai masigi damakta anel na hodok pirakpagi yamna thagat pa phongtok jari aduga aina Facebook ta ijarakanda koigi ijaraba amo aina yamna nungsina kaujaba tamo yambem labana phone tawbiraaga Monica si lei haina khoi se connect tawbirakpani madugi damakta su yamna thagachari khoi mayam si chakhatnaba khut pairaga support tawminasi nungsinana peace loving oina chakhatpa leibak ama oina khut samna na leminasi haijage matang asida aina video si share tawdringaida Ole da last ki oina mathangi soidana akhoi offline da sinjaraga karamba matam da athubi da haitare ko center sigi maramda khangjaningi yengbiriba pumnamak tichine now drug chaba haurakanda magi addiction se si dipadriba masi yengba yauba soidana yaurongani haina khali ado adomna yengbiba kanda Ole si yengbiraga masi drug charaba matungda pharaga hujik leirabani magi wari si tabiraga inspiration oiraga phaba ngamgani madugi face tu yamna waba oiragasu madu phaba ngamgani haibasi mana example ni aduna don't give up fasana tawbiyu akoi chininaw mayam support tawminaraga drug ki lambi tu thadoaga drug free oiba ama adom su obiyu aduga lebak si ko drug free ama oihan naba konyam jinjanina kaina thamjage aduga Ole ki last message ma haibiyu akoi mayam kaina dringaida ngasi Ole se waramani pung amaga minute yankai muk sure akoi ngangtara ise yai isi kaisu kaidi kaisu wade mayamgidamaktani tasingna yamnasu nungai habadi drugki hujik oiraba issue haitare ko yamna haitare mong marin tadaba COVID tagiti hena drugsina indong khudingi chadaba yaunaratre COVID ti chengna COVID nabam yaure haitaragadi quarantine center da punanaba honai drug chaba ma imungda yaure haitaragadi natraga lambi lamkhangda thengnare haitaragadi phujallu kokta yanjinbiba sigumba stigma discrimination yang toina tawbi sigi maraksida ai wahi haira tabiba yangbiba yani mayam punamuksu hanna ikona khonjari amadi se monita haitare sungbi khomba amada kaigumba drugki haitare ko tang khada wangi naba habi ko su yamungai ainsu thagasage hensu latlo na mapin baba kehani mo ko su oiseno na isu lunda patana to ke lo shara message na vision mahali isa chaba munda hatare Heroin law ina kanun moibu nusiwa wahi watana na na mogi amado ngani kana koina haibiraga rehabilitation center da mang rehabilitation center da pubina ko hata biyo madura tabada hospital da chalaga ba he lain ba tunda oiro hali mari oiba yai oiba mi yang kaya yung ko yang ni atau kan udah mulai ada isang cuma kamu kan seperti mau tertatuk lagi mau menyanyi bisa pun bagi atau mau itu kita bisa hal di yang musimnya mulai kamu atau teman ibu hari itu mau di apa bagi maklum itu untuk di ada yang berapa kena di hari ini cerita itu dia bukan lagi aduh tidak apa mau hai Nakakama tingnan klase mo rulo sa iba sumba na post ba Facebook tulad pagkagat iba YouTube ta mani matama sa yon diba sumba tawin mo tayo kare mo je anaba mi abani mo je saji na marum na puning mo kal aksang na mi ko emni na kandira na pa rehabilitation center da tingina ba udna ba na biyo atang na mo tayo mamang hajiba Imuda isasaba ang mayaure ang bu losan na okan matanda ay masti ay repicture puti yawe imuda mga dilo matanda ni ni mayam na hangdi hanal hangani already at bu hayra pa pongdoro kaya
College connection friend and the body was highly empowerment